Jackna khangde aidi warning piramabani amuk swai sida laku uradi aidi mimang tumang khangde gai fudani ko ngai hak wari watai shanaraga Jasper na yen angawadu plate hapaga puturai Jackna ka amadagi yu ahawba makhalaga puturai kana de noeni na nupi ko minaraga aikoi ni fawata sale yu taxi Jacob ngakna koi minaba kaina Jackna nang nahana kapo koi rabi haidudi oiba adu nangi khwaido makhoi maridu yu khra thappa horai Roger na ngasigi party se jail yaudabagi tarine ko Jack na boss na sai marum ko na haike daine Jacob na kaw kredo loina ahuma as bitti thakmin chaminaraga Roger sumayim da hala ka hena thapadi nattabanina kaishu toina ngauramde Ashumna numitu hokri Rosa Sojiti college trabasu mayumdagi kaya hindoklamde Hapta mamuk leraga Jacob na Rosa da phone torai Hello bye I'm sorry Amukai dorage abim laibo Ash adui natida thabakine kai thabakino Bye nang tali haidai hai kidorage Adu heredi ai business nang khara mateng pangbiudana free dara era tolopini anu aigi gari ki showroom hange tawani ada computer operator ma darka oiba atopa silongning daba maramdi thabaktu manager su kai shuwai daba thamoi sengba mi darka oiba ada nangna tano pai litre oi khara lore ke dorage nang college to mu bera karoitra Thaboku pangni aradi college ko darka oidida salary di kya pidono adui wabudi aini khomna pinida ha hoida karum kandaino ngosi date 3 ni dana date 9 ni songa duini nang korba mayam se maini mase aigi lakna ohinbani amadudi lak habadada khangdabanina mani Miyobagi lakse tambangamde okchak komlamba nupadu aujiti korpati oikre Hoi minnoi shidi ain habidi wadu haige tawbaga chaplepi Fanalu na chana tinabo irabasu chammini haiduna haiba yabawa yadabawa haiba malaibanina wafangdo lolami Fana pukchan senglabasu miyobana hujit kari khali tungda kari khalakani khangba natabanina Wafang dulu lagi haina ninglami Roger na Kai dorage tumile de Jacob galai Kai sto dira kai nune aina sumaina hoje krikan ware ise kaka chahol gi mapanu ne kaka chahol do fadi fabani ko leikai shida magumdi atangwane aigi yumsi sumana noidagi handokpi bane fare Dena ni ujungida mafam dulu chatlaga amutangi lukise aduga bai aidi atoba business yambanina madubadi ayoba ngamlaroi nangna fanaba kupna sena dongni atai staff mayam dusu hoi taboku lerade ai sunga wala dongni ngaw gyaw na ngawri bane sakta nusidaba mayam se paratam bigena nagun khangi bunga nangawsinai ni ai sukangi nomadi halakini khalibane Juara selsu laki anu mata dokre ekoi masa haujiti gyan amna tarbane ngai kubai noi cheche hole ido kaigino ashiyamu kadai ko silaino mayang di yumpan babu kyam ju chane ge ha na piki ba paisa du lore makata na leini gadi pisa pir o hai adu helaiba lore adu hairodi ekoi maite ni passing sa yam pai ko Faye, see the bomb to Korea Moria, Mayang the Tower Galatian. Oh, sure with the Idong dong in the Pamira Kai, Halapi, Yakolakadani, Tunda. Oh, nang ngarsu adu di kong wera
Ai, minai, ai buyamna, octobadona. Ha! Nupising na pamnaba, ay koy, subanong buhanaba, kandabiyade. Matamamada, ay bulare haiduna, mirarambadupido. Haujite ayonda amu, putru kelaisini. Aduna, noi ekoi, subanong badaladi, miramda, atopajatida, tinkibatabane. Tinjaghisanu kaina, aduna buhalakpi, yam khalakini, haishini. No, madulale bai. Nupi oibi makoide ke mong hingjaba pamjabane. Masi taibungsi mapuna makoide pirakpa wakhalne. Madugi wakhal adubu aikhoini accept tawduna aikhoigi thongna oigadoribane. Makoida tainaba yade. Fana kalagadi aikhoi honaba kandawne. Fattuna kalagadi makoide atopa amadi hekta chatkidabane. Aduna kanadabada nupa thoktoisaru kanabada nupa thokse. Nangse aingonde kai pira. Nawa lawde chalo. Nupi mu ahem pamu leitabane. Namina nakhungna uraba natra. Nupi khidribo nangba. Nangondagi ahem ba amom lakoda makoide politics party dauna fan chongkidoine. Ihe madu chongdunabane nupa aikhoina honaba kanchi hairibase gadha nangba. Nupa thoktridi nupidu atopade chenkidabani kaino. Masida aikoi shafong thokte. Nupi gi pura full saponi. Panabaga umjaponte. Hoi, nang chumjaro adu. Abemna aikhoinida sanaram libali lase. Masida aikoina thongna oiduna mi oinaba matik mangal thoknaba honadawne. Nangna maduda ipang bangkai jua sanaduna yutakduna matam kya manghankre. Pamudro kanada mangjoge nasana khalo. Nupidi makoigi lon chatne. Nang hondo amaga aingonda amufan chongleisni. Masidi makoigi nature ni haredana. Hoine gyan tarakpada itomno mangjaure. Tu aduni kaisu kanadabane. Apam nusi farupa haisidi hauna sane. Madugi haurokfam amadi loisibam leite. Adusu leina makalamane. Maduda tauduna leiragadi mangjau taba. Madugi leina paktaba mi amata leite sangsarshida. Adu pakle haiduna aikhoina maduda wakhaldo focus tawraga sum leiradi mangjatabane. Aikre aikoi boss nausi. Tumba ahobada ising haibai type torkono. Sidaidi nang mirem oiba yaroi. Mi se lemudi mangmane. Nang very busy man oheladawne aina. Hoi. Ai very busy man oina honazarage. Hai gumdana punsi mate kharado anthokna pamure hojiktada. Pamurakini yam pamurakini watli. Aina matam manglingida khabari manupada kro kayagi mapu oilerame. Yam chai. Kaidunoma usitaba yauri nangido. Mayai waida. Hoi, yari thamo. Ai thabak yamna chinba nupane. Says kredi kakjare. Ado aingondadi kalkono. Phone ahongba paiba arikpa. Sell toktaba ide wall 19,000 pibane parise. Pangmukti nerosi. Anidu hauna nukminei. Ashumna hanagi punchida mukhalakduna machana gyan tarapadu ubada Rosnidu wakhal kharadi injarammi. Adubu miramda lairiba machanupa ahalgi khaluragadi ahing kya pothaba yaramdi. Farabasu fatrabasu mama oibina machagidama kayam wai habadu machasingnadi khangde. Matam khara hauki thadagi chahi onki khangaude. Rogerdi college to farataduna loisiludre. Jacoki business to oina mating tawduna laikre. Roger na pariba gari ki showroom duda mi ama lawde yadabana mi kaurammi. Thabak phangdaba gauchetna duna leiraba kayagisu Jacob na thabak pirammi. Mi ama lawdawdu ani lawru nupi ama nupa ama hairappadagi mi ani lawnaba interview tawrammi. Maduda yam thajadana tonsu yawrammi. Tone changlakpada Jacob ka Roger kana manungda fammaga leirambadu ubada nupa anima. Ton. Adu haraga nupa anidu yengnei. Tondi marumapang orabasu bebar karisu kaijaramde. Documents yung puthuragduna ulammi. Jacob na mong hadana. Nang nabutabog si pamladi yari hayang dagi hekta lakpiro. Dress ni ekoy na pijagani.
Roger du nokling lura mali. Jacob na paine lei. Koi de nokling ge. Sorry. Ton gidi keshu haningai letraduna interview adu loramdre. Adum direct select orami. Ton hek thokibaga Jacob sursang hondoksei. Nupi ang san barbandagi lapna lekhi ke khanbase. Hekte yarakte. Next. Roger ngakna. Next saibadagi nupa mong changlai. Asumna interview adu matang lorduna loishinki. Ton mayum yorokpaga matha sarami. Aina pamjaba hotel dusu magi orami. Being kitabag yelui magi orami. Pilabani ay daushe. Nakaisingna magi memda minay orisira khangde. Thaja changatuna. Ibema kamdore. Ho khale. Haima pamjana yauriba thabuk tu khallaga sauriduna kaigino. Ima aidi mayanga koksimana de. Aina fana nuksijakiba pamjakiba mi orabasu. Atopana noknado kalakto oredi yum pandrasu leiba ngamni. Karino mana ngangi mayasiba mari makhong samnadaba ngakta. Hai chahidu kulumdoi suda ngari ko. Nayum panu giragaga lakhinu. Noi semna honabada awpoka karimta langdriko. Karimta leitre hauji kutaga. Ton chahi kulumdoi surabi leisabini. Roger amadi Jacob na chahi kunmari surabani. Class manager abasu nupani duna halami. Somdana Jacob na interview loreduna makoi staff kharaga coffee thaklami. Hayengdagi lauktobo nupido noi mi engkaran chanba yarko. Roger coffee du khanga harai. Maramdi yam thazadana Jacob na dumna hairakpaduda atay miyusindudi nukmi tajari. Roger su laknarage matagum. Mulla ga chakibase yam hawbani. Aidi office pulabani na mullani. Jacob na soidana partu thangna ye. Adu haraga fukhagatli. Phone do lauthoklaga. Jasper, gari du tokdoro chatnaba toksi. Hoi. Adudi mayam ai chatlukige. Sidaidi khara toina adum laksage. Roger na yarni laktrasu aina loina fanaba shilage. Mayam mangduda mariyet pasu yadagum Jacob tu. Kaisu haramdana thokre. Ma chatkibaga Roger du pangnoktana I. Mayamsu maram khangdrasu nokpa yaujare. Asumna numitu hokre. Jacob mayamda leiraba matamda matomta nukmi mangduna lei. Jack na se Jack na piribadu lauda kai nukmi leibaduda. Karino taisna Jacob. Khange koino adukana koiduba. Aibu napongba mira. Coffee ta kedaine. Kadai. Kaigino momo nokliduna. Nokpasu yadraba. Maram leitana nokpa yabra. Maram leibagine noibase. No. Good night. Coffee do thakna Jacob no phone do lauraga Roger da call tawjei. Kedorage. Bye. Tongi number lawbra. Laude. Nang sidi adu faudi nangsu lau yatra. Office da leramni kedorage. Yare. Hayengdi magi number do lauraga aduga ingoda piro. Kaigino. Hai yam hanglagana pepa. Maram haidridi piro. Aigi stock maktane ahine yadridi yadre. Is ba ai chawdoga talle managa saksile. Kharne gani. Shumwari sananing bayne. Kra lemna leinajade ba boss oiragadi. Ai bukiamu lemdruga hasiba. Khara lem patri nupina tana se adugi stage tu yordi. Kai de noda adu nupiduna gade ai gade tanabi dauna teda. Hoine khara lemdra
ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯅꯤ ꯅꯪ ꯑꯔꯣꯏꯕꯤꯗ ꯄꯥꯝꯖ ꯂꯩꯔꯝꯕꯁꯨ ꯌꯥꯝ ꯈꯪꯕꯤꯔꯦꯗ ꯂꯞꯀꯤ ꯒꯨꯔꯨꯅꯤꯀꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯔꯦꯗ ꯏꯕꯣ ꯑꯃꯈꯛ ꯈꯪꯅꯔꯝꯃꯒ ꯇꯨꯝꯃꯣ ꯌꯥꯔꯦ ꯐꯣꯟ ꯅꯝꯕꯔ ꯐꯥꯎ ꯅꯁꯥꯅ ꯂꯧꯕꯤꯔꯝꯗꯕ ꯑꯗꯨꯗꯕꯨ ꯑꯩꯅ 40K ꯄꯤꯔꯤꯕꯅꯤꯅꯦ ꯏꯁ ꯕꯥ 10K ꯍꯦꯟꯒꯠꯂꯣ ꯅꯝꯕꯔ ꯄꯤꯕꯤꯔꯛꯀꯦ ꯒꯨꯗ ꯅꯥꯏꯠ ꯖꯦꯀꯣꯕꯇꯨ ꯐꯣꯟ ꯐꯠ ꯊꯝꯈꯤ ꯔꯣꯖꯔꯁꯨ ꯅꯣꯛꯃꯤ ꯐꯣꯟꯗꯨ ꯊꯝꯂꯒ ꯇꯨꯝꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯎꯏꯊꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯥ ꯑꯅꯤꯃꯛꯀꯤ ꯃꯪꯗ ꯑꯕꯦꯝꯅ ꯅꯣꯡꯃꯩꯒ ꯄꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯖꯦꯀꯣꯕ ꯃꯤꯀꯞ ꯆꯠꯊꯣꯔꯛꯏ ꯑꯁ ꯀꯩ ꯃꯪꯅꯣꯅꯦ ꯔꯣꯖꯔꯁꯨ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤꯀꯣ ꯅꯪꯅ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯑꯣꯏꯅ ꯃꯅꯨꯡꯗ ꯂꯧꯕꯤꯕ ꯁꯣꯏꯔꯣꯏ ꯃꯪꯅꯤ ꯀꯥꯏꯅ ꯆꯠꯂꯣꯏ ꯑꯃꯨꯛ ꯑꯅꯤꯃꯛ ꯎꯏꯊꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯖꯦꯀꯣꯕ ꯍꯧꯖꯤꯛꯇꯤ ꯕꯣꯁ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯤ ꯑꯃꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯗꯕꯅꯤ ꯃꯥꯁꯨ ꯑꯉꯝꯕꯈꯩ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯃꯁꯥꯒꯤ ꯃꯐꯤ ꯃꯔꯣꯟ ꯁꯨꯖꯔꯝꯃꯤ ꯑꯥꯏꯔꯟ ꯇꯛꯆꯔꯝꯃꯤ ꯆꯥꯅ ꯊꯛꯅꯕ ꯃꯁꯥꯅ ꯆꯥꯅꯤꯡꯕꯗꯨ ꯊꯣꯡ ꯊꯥꯛꯄꯁꯨ ꯃꯥꯁꯨ ꯌꯥꯎꯔꯝꯃꯤ ꯅꯨꯄꯤꯅꯗꯤ ꯍꯦꯟꯕ ꯅꯠꯇꯦ ꯖꯁꯄꯔ ꯖꯦꯛ ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯝꯗꯨꯗ ꯇꯅꯥꯟ ꯇꯅꯥꯟ ꯂꯩꯔꯝꯃꯤ ꯊꯕꯛꯁꯨ ꯑꯃꯠꯇ ꯂꯧꯇꯥꯅꯗꯦ ꯑꯎꯕ ꯃꯤꯅ ꯃꯤꯅꯥꯏ ꯃꯄꯨ ꯀꯔꯝꯕꯅꯣ ꯀꯔꯤꯁꯨ ꯈꯪꯂꯣꯏ ꯖꯦꯀꯣꯕ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯃꯊꯧ ꯁꯠ ꯂꯣꯏꯁꯤꯜꯂꯝꯃꯤ ꯂꯣꯏꯔꯗꯨꯅ ꯏꯔꯨ ꯃꯥꯏꯊꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯀꯩꯀꯩꯅꯣ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯩ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯊꯕꯛ ꯑꯝꯇ ꯆꯠꯊꯣꯛꯂꯨꯒꯦ ꯅꯣꯏ ꯑꯅꯤꯁꯨ ꯆꯠꯇꯧ ꯆꯠꯅꯔꯣ ꯖꯁꯄꯔꯒ ꯖꯦꯛꯀ ꯉꯛꯅ ꯌꯦꯡꯅꯩ ꯃꯔꯝꯗꯤ ꯖꯦꯀꯣꯕꯅ ꯆꯠꯄ ꯈꯨꯗꯤꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯑꯗꯨꯝ ꯂꯣꯏꯅꯕꯅꯤ ꯉꯁꯤꯗꯤ ꯃꯇꯣꯝꯅ ꯆꯠꯀꯦ ꯍꯥꯏꯕꯗꯨꯗ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯅꯨꯄꯤ ꯎꯅꯕ꯭ꯔꯥ ꯖꯦꯀꯣꯕꯁꯨ ꯚꯥꯞ ꯑꯣꯏꯍꯧꯗꯕꯒꯤ ꯖꯦꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯥꯏꯗꯩ ꯅꯨꯄꯤ ꯖꯦꯁꯄꯔꯅ ꯇꯣꯜꯂꯣ ꯍꯟꯗꯛꯇꯤ ꯖꯦꯀꯣꯕ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯀꯩꯅꯣ ꯒꯥꯔꯤꯒꯤ ꯁꯣꯔꯨꯝꯗꯅꯦ ꯑꯁ ꯅꯣꯏꯁꯤꯗꯤ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯔꯨꯔꯦ ꯂꯣꯏꯔꯗꯨꯅ ꯀꯥꯔꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯃꯥꯁꯨ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯇꯣꯟꯅ ꯃꯅꯥꯎꯅꯨꯄꯤ ꯇ꯭ꯌꯨꯁꯟ ꯊꯤꯜꯂꯛꯄ ꯃꯇꯝꯗꯁꯨ ꯄꯥꯛꯅ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯃꯃꯥꯅ ꯑꯅꯝꯕꯅ ꯊꯤꯜꯂꯛꯑꯝꯃꯤ ꯊꯥꯖꯅ ꯃꯆꯥ ꯑꯅꯤꯕꯨ ꯏꯔꯥꯡ ꯌꯥꯎꯔꯛꯇꯣꯔꯦ ꯄꯥꯈꯠꯄꯅ ꯃꯆꯥꯁꯤꯡꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯔꯝꯃꯤ ꯆꯠꯈꯤꯕ ꯍꯦꯔꯣꯗꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯇꯣꯟ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯏ ꯇꯣꯟꯁꯨ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯉꯟꯇꯥꯅ ꯆꯠꯅꯕ ꯊꯣꯔꯛꯏ ꯌꯨꯅꯤꯐꯣꯔꯝꯁꯨ ꯄꯤꯗ꯭ꯔꯤꯕꯅꯤꯅ ꯖꯤꯟꯁ ꯑꯃ ꯁꯦꯠꯂꯒ ꯇ꯭ꯔꯤꯁꯥꯠ ꯑꯃ ꯍꯥꯞꯄꯒ ꯏꯆꯝ ꯆꯝꯅ ꯊꯣꯔꯛꯏ ꯒꯦꯠ ꯃꯌꯥꯗ ꯃꯃꯥꯅ ꯃꯅꯝꯒ ꯅꯝꯕꯤꯗꯅ ꯋꯥꯔꯤꯒ ꯁꯥꯟꯅꯕꯗꯨ ꯎꯔꯒ ꯃꯇꯣꯝꯇ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯇꯣꯟ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯌꯦꯡꯂꯨꯗꯒꯩ ꯊꯧꯔꯒ ꯆꯠꯈꯤ ꯖꯦꯀꯣꯕꯁꯨ ꯃꯥꯅ ꯍꯦꯟꯒꯠꯈꯤꯕꯒ ꯇꯨꯡ ꯏꯟꯅꯔꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯐꯝꯗꯨ ꯌꯧꯕꯒ ꯒꯦꯠ ꯀꯤꯄꯔ ꯑꯗꯨꯅ ꯒꯦꯠꯇꯨ ꯍꯥꯡꯗꯣꯔꯛꯇꯨꯅ ꯁ꯭ꯇꯥꯐ ꯃꯌꯥꯝꯒꯤ ꯒꯦꯔꯦꯖꯇꯨꯗ ꯒꯥꯔꯤꯗꯨ ꯊꯅꯝꯂꯒ ꯊꯣꯔꯛꯏ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯀꯔꯤ ꯇꯧꯒꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯀꯩꯅꯣꯝꯗ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯕꯤꯌꯣ ꯑꯩꯁꯦ ꯉꯁꯤꯗꯒꯤ ꯃꯐꯝꯁꯤꯗ ꯖꯣꯏꯟ ꯇꯧꯒꯗꯕꯅꯤ ꯑꯣ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯌꯣ ꯁꯥꯔ ꯂꯥꯛꯇ꯭ꯔꯤ ꯁꯥꯔꯒꯤ ꯃꯃꯤꯡꯕꯨ ꯔꯣꯖꯔ ꯀꯧꯕꯅꯦ ꯇꯣꯟꯅ ꯔꯣꯖꯔꯅꯤ ꯈꯜꯂꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ ꯉꯁꯥꯏꯗꯒꯤ ꯃꯇꯧ ꯌꯦꯡꯂꯤꯕ ꯅꯨꯄꯥꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯅ ꯒꯥꯔꯤꯗꯨ ꯒꯦꯔꯦꯖꯇ ꯊꯧꯖꯤꯟꯈꯤ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯍꯧꯒꯠꯂꯛꯏ ꯔꯣꯖꯔ ꯂꯥꯛꯇ꯭ꯔꯤꯕꯣ ꯃꯌꯥꯝꯅ ꯂꯥꯛꯇ꯭ꯔꯤ ꯁꯥꯔ ꯖꯦꯀꯣꯕꯅ ꯇꯣꯟ ꯐꯝꯂꯤꯕꯗꯨ ꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯅꯗꯕ ꯁꯥꯔꯒ ꯅꯨꯄꯤ ꯑꯃꯗ ꯃꯥꯔꯥ ꯉꯔꯥꯡ ꯈꯟꯈꯤꯕꯗ ꯃꯥꯅꯤ ꯁꯥꯔ ꯑꯣꯀꯦ ꯑꯩ ꯀꯥꯗ ꯆꯪꯍꯜꯂꯣ ꯐꯅꯤ ꯁꯥꯔ ꯇꯣꯟꯗꯨ ꯖꯦꯀꯣꯕꯅ ꯑꯗꯨꯃꯥꯏꯅꯒ ꯁꯛ ꯀꯥꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄꯗꯨꯗ ꯍꯣꯠꯇꯅ ꯆꯩꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯦ ꯖꯦꯀꯣꯕꯅꯗꯤ ꯁ꯭ꯇꯥꯐꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯕꯦꯚꯥꯔ ꯇꯧꯖꯔꯤꯕꯅꯤ ꯅꯨꯄꯤ ꯑꯃꯅ ꯁꯥꯔꯒꯤ ꯑꯣꯐꯤꯁꯇ ꯆꯪꯁꯦ ꯇꯣꯟꯅ ꯐꯅꯤ
Nupiduna chatpadu tonsu inei. Jacob ki room yaubaga. May I come in, sir? Oh, yani, chumbiro. Nupiduna tondu manungda changhalamnaga madisat kre. Pomo. Ton chair to the pammi. Jacob na. Roger laglaga tabaki matang the kanaro. Nanga Roger ga office room pundoine. Oi, sir. Era Jacob Adukoro. I officer Natego. Aduga Chahisu Kashwanaramoy. Tailor give me laglaga Nangi dress to Naba Naploholo. Oi, sir. Oh, Sharko Gonome. I Mingo Wahineri. Mayam Nasu Sarko Ishidi. Mayam Nakorosu Namdigo Gono. Kege. Kainone. Nangdi Tiny the gate dinner edudi. Us. Adubu matang matamna mingoksu tungan mani. Sorry. Ada nang phone number. Sir, aigi number ngara pirambada yaubani. Okay, I ko na lorage. Aigi number haike. Jacob na magi number du tonda pirami. Call doshilo. Tonda call tawi adubu chatte harapaduda Jacob ngakna. Koi noise ba. Adu haraga masagi phone yengi. Tongi number do lauraga amu yengi. Adagi block lay khanglakduna unblock tawrami. Soidan haidoki. Block layrame. Oh. ID block tokidega. I know your money. No ma abema kudalakpada nangna call tawpada. Adamana thamboramgani. Receive call the show nang number yamde. Oh. Ada nakhoi ni kong na dahil se kaigino. Sir, wari do mafam siga jana bawale. Oh, hoi. No pulaga sanarse. Tanjadu da thongdu kokok thilai. Chango. Thongdu hangdore. Ton next room da lao. Ton Roger ubada haraujai fukhogalaga. Hoi Roger. Roger na. Oi. Roger nati sir hayo. Oh, sorry sir, lakcharage. Tongi mai thongdu momonok laga chatkibadu ubada Jaco mamai tu nalaga lehawi. Ai ki lakshidi mai se Roger pamisala. Pegalabani. Sel talingi da nupi phangloidori bra kainum tawriye. Tondu Roger gi room yobuga Roger na office tadi office ki thabak tawse. Company miyamga khusamnaribinina thabakudima tonjapa yadego. Oi sir. Aduga office tagi haidokragana friend. Okay sir. Good. Nangi thabakai aina loina takani. Tanjadu da landline do khilai. Hello. Jacob na. Chauluk tagi ngakra lakpa ibunga. Thabayam chile chatobu sakro. Adu haraga phone do thammi. Jacob na. Mashi. Magi mathawai dabanina Jacob su atopa mana chatoba mafamduda chatkri. Numitudagi hauraga Roger na tonda thabak kaya sinaduna makhoi ani changdana office adubu mai paknaba amadi not risky oina number 1 tanaba honarami. Mathau chinabana makhoi koibalang makya phanglamdi. Toina pau phangnaramdi. Roger su abem hadaktagi khikhrabanina nupi angangda kaya interest leramdi. Office salae warabanina adum pothaki. Nongale office amuk chatnaba honajai. Asumna tapna hauki. Jacob su Roger na office adubu kupna senabanina toina chatludri. Adugi sumatakta mahakna tawriba business mayam se loina mai pakhige khalami. Tha kharagi matungdani Sunday oibana makhoi loinamak sumangduda badminton sanarami. Jacob ka Jacob pairami. Roger ka Jasper ka pairami. Chauhal su mayungumari khalaga gamla singdu ising chairami. Gate thilapagi makhol tabada Chauhaldu gate tu hanglami. Hek hanglubada nupi ama leptuna leirami. Nupi aduna tada Chauhal ngakna Mimcha tada
yum siputadagi oirabro icha singdi kai kai da leikrage chawhal nungaitana nangbu kai da leurage asukui base memcha kapai dada icha singi khalaga ai moreda ganjala lon ba chelubani tamude ocean kibada ai se makoi police singduna faraga jail da chahi mapal maya leure matam loreduna aibu thaduk pirakpani onthokpani da ko memcha minadi nangbu kaya da fatana longnariba ai khangjai dada aina doriba thabaktu afaba nate karbadu amuktang mai paklabadi awaba kharadu oirabasu koklani khalubani makoi babana macha singbu kaisu yengsimbiramoy khalubada ai jail manungda kapna lenkhi icha tombana kamdaromgani khalubada mitludagi pirang sinthadaba numit yaukhide Rogerna koktu khullaga service toge tawbaga gate lomda munne yenglei Mana yengbaduda Jacob su leithoktuna yenglui Kaka kanano Chawalna Ihe memcha changlo lao na yumne Memcha du magi nuksiraba yum adu kuina thadokluraga khong kanchil ami leiramliba uriba mayamdu ngakna kuilei leituna yengjei Jacob kuirabagi tungda mamagi maithong ubada makuta pairamba racket adu takiba khangaude memcha su kuina urudraba macha aduna pakhang farambadu ubada mapi edo tap tarai machinda tapna imagi tomba Jacob su masha pumba tu chumki makhong ado gyanmin ta takai mamagi manak tamna tapna thanglei mapi su ihorei machinda su haidoki ima memcha masana ima koropadu tarduna makhol thokna kapai imagi tuma Jacob taragliba mapi du taithoklaga warona maphamse kanamtagi lam oidre dayaiga da chawgana loide othokre aina kumbi kale naidana ayin kya tum thagai Chada thaktagai yumse amuk nongna leijabane mafamse kanagi sunate aigi ne aigi adu haraga Jacob tu khuru kulaga kapi Roja su Jacob ki manakta prap changlatuna Jacob tu sauna kaisu leitaba abembudi ngakui bai baki thamoi palib nangna nangbu pupi imadadi ngakui bai tabra adudi machoi bai koina imagi khomla lamanse karamna singane hayo Jacob khangba warduna bai aigi punchi ase kya wana hore nangsu khangliba natra mama mapa oibisingna machabu semba haibase chanabi natra aina aigi apopa sibu lare haiduna waruba tokhidiye aibu ahabu pijade aibu phajaba piro chetande haiduna warokhidiye aina waruribadi macha aiku bundolamnaga chetkiba ngambe mahakudi punsisina warongniye Chawhalna Chumi ichana khalibada khanpham thokpani adubu kakage tomba nangbu pupina maase adu hanadi phataba nupidi natabani nakoibu thakpa ngamnaba haiduna chetkiba khongthangni numituna mathangda kari oirakani masawko khangkhidabani ngakpiba haibasina khwaidagi athoiba dharmani ko ichana matam pumbada pidat padatpa macha oheroi khalibada haujikti nangbu pupina maase Burma gi jail dagi chahi mapal leuraga thoraene wahai du tabada Jacob ngakna kari jail dagi thorupa memcha fiji du namapi du taithokchei achimbani image tumba imana black cover tawrubadagi Burma singna faduna jail da chahi mapal leure khangna chanaba sangal aitabana aibu kananasu lathopinaba Burma government haibirakte aduna chai sudrifau jail da leiba taki phone su tahubana nakoida su pau fauna bagam kide Jacob fukhogalaga mama gi manakta prap changsinduna mama bu konsinjei ima adu haraga makhol thokna kapi mama machado kapminei
ꯃꯦꯝꯆꯥꯅ ꯃꯆꯥꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤ꯫ ꯏꯃꯥ ꯂꯥꯛꯑꯦ ꯑꯇꯣꯝꯕ꯫ ꯏꯃꯥ ꯅꯆꯥꯕꯨ ꯋꯥꯔꯧꯅꯨꯀꯣ꯫ ꯃꯃꯥꯅ ꯃꯆꯥꯗꯨꯕꯨ ꯀꯔꯝꯅ ꯋꯥꯔꯧꯒꯅꯤ? ꯑꯇꯣꯝꯕ ꯅꯌꯥꯝꯕ ꯑꯅꯤꯗꯤ? ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯖꯦꯀꯣꯕ ꯑꯃꯨꯛ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯤꯛꯂꯞ ꯇꯧꯅ ꯏꯃꯥ ꯗꯥꯆꯧꯒ ꯗꯥꯌꯥꯏꯒꯅ ꯄꯨꯜꯂꯒ ꯏꯪꯈꯣꯜꯁꯦ ꯇꯪꯈꯥꯏ ꯌꯣꯜꯂꯝꯃꯦ, ꯑꯗꯨꯁꯨ ꯔꯣꯖꯔ ꯍꯣꯏꯗ꯫ ꯑꯗꯨꯒ ꯗꯥꯌꯥꯏꯅ ꯗꯦꯜꯂꯤꯗ ꯆꯠꯈ꯭ꯔꯦ, ꯗꯥꯆꯧꯅ ꯂꯥꯜꯍꯧꯕ ꯌꯥꯎꯈ꯭ꯔꯦ꯫ ꯃꯦꯝꯆꯥ ꯉꯛꯅ ꯀꯔꯤ ꯂꯥꯜꯍꯧꯕ? ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯗꯦꯗꯀꯣ ꯏꯃꯥꯒꯤ ꯑꯆꯧꯕ꯫ ꯏꯃꯥ ꯑꯩꯈꯣꯏ ꯗꯥꯆꯧꯗꯣ ꯄꯨꯂꯤꯁꯀ ꯈꯨꯠ ꯁꯣꯛꯅꯕꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯖꯦꯀꯣꯕꯇꯨ ꯅꯍꯧꯅꯅ ꯃꯌꯥꯝꯕꯕꯨ ꯅꯤꯡꯁꯤꯡꯂꯒ ꯀꯞꯆꯩ꯫ ꯃꯦꯝꯆꯥꯁꯨ ꯃꯈꯥꯗ ꯐꯝꯊꯔꯒ ꯀꯞꯄꯤ꯫ ꯏꯃꯥꯒꯤ ꯑꯆꯧꯕ, ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯁꯤꯕꯣ? ꯅꯅꯥꯎꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯝꯒꯅꯤ ꯈꯜꯂꯨꯕ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯁꯤꯕꯣ? ꯏꯃꯥꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ? ꯖꯦꯀꯣꯕꯅ ꯃꯃꯥꯕꯨ ꯑꯃꯨꯛ ꯀꯣꯟꯁꯤꯟꯕꯤ꯫ ꯏꯃꯥ ꯇꯣꯛꯂꯣ, ꯅꯆꯥ ꯑꯩ ꯂꯩꯁꯤꯗꯤ ꯏꯃꯥꯕꯨ ꯋꯥꯍꯜꯂꯣꯏꯌꯦ꯫ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯈꯣꯏꯅ ꯇꯥꯗ꯭ꯔꯁꯨ ꯅꯆꯥ ꯑꯇꯣꯝꯕ ꯑꯩ ꯂꯩꯁꯤꯗꯤ꯫ ꯁꯦ ꯀꯞꯀꯅꯨ, ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ, ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯜꯂꯦ, ꯏꯃꯨꯡꯗ ꯄꯣꯊꯥꯔꯔꯣ꯫ ꯆꯥꯎꯍꯜꯅ ꯃꯦꯝꯆꯥ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯂꯩꯔꯤꯕ ꯅꯆꯥ ꯑꯇꯣꯝꯕꯒꯤ ꯈꯜꯂꯒ ꯅꯁꯥ ꯁꯣꯟꯅ ꯂꯩꯕ ꯌꯥꯔꯣꯏꯀꯣ ꯍꯧꯖꯤꯛꯇꯤ꯫ ꯋꯥꯈꯜ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯗꯨꯅ ꯅꯁꯥꯗ ꯅꯠꯇꯅ ꯑꯇꯣꯝꯕꯕꯨꯁꯨ ꯋꯥꯍꯜꯂꯅꯨ꯫ ꯑꯇꯣꯝꯕ ꯄꯨꯁꯤꯟꯕꯤꯔꯣ ꯄꯨꯁꯤꯟꯕꯤꯔꯣ꯫ ꯍꯣꯏ ꯅꯣꯏ ꯀꯅꯥꯅꯣ ꯃꯃꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯊꯧꯔꯥꯡ ꯇꯧꯀꯣ, ꯀꯀꯥꯁꯨ ꯌꯨꯝꯍꯜꯂꯒꯦ꯫ ꯔꯣꯖꯔ, ꯖꯦꯛ, ꯖꯦꯁꯄꯔꯁꯨ ꯎꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯄꯤꯔꯥ ꯂꯣꯏꯅ ꯆꯦꯜꯂꯕꯅꯤ꯫ ꯍꯣꯏ ꯀꯀꯥ꯫ ꯆꯥꯎꯍꯜꯁꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯅ ꯃꯃꯥꯕꯨ ꯁꯝꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯛꯏ꯫ ꯔꯣꯁꯅꯤꯅ ꯃꯃꯥꯕꯨ ꯃꯣꯔꯦꯗ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗꯨ ꯐꯥꯊꯖꯩ꯫ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟ ꯑꯁꯤ ꯀꯌꯥꯗ ꯊꯧꯈ꯭ꯔꯕ, ꯑꯣꯏꯗ ꯄꯥꯗꯕ ꯀꯌꯥꯅ ꯄꯨꯛꯅꯤꯡ ꯑꯁꯤꯕꯨ ꯍꯦꯛꯇ ꯃꯆꯨ ꯁꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯪꯁꯥꯔ ꯑꯁꯤꯗ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯤꯗꯤ ꯀꯅꯥꯅꯁꯨ ꯊꯗꯠꯄ ꯉꯝꯂꯣꯏ꯫ ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯗꯤ ꯅꯣꯡꯃ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕ ꯅꯨꯄꯥꯗꯅ ꯃꯄꯥ ꯃꯃꯥꯕꯨ ꯃꯤꯔꯥꯏꯕꯅꯤ꯫ ꯃꯃꯥꯒꯤ ꯕꯣꯔ ꯐꯪꯂꯕ ꯃꯆꯥꯅꯗꯤ ꯃꯃꯥꯕꯨ ꯈꯛ ꯃꯤꯔꯥꯏꯕ ꯍꯧꯅꯗꯦ꯫ ꯖꯦꯀꯣꯕꯇꯤ ꯔꯣꯁꯅꯤꯒꯤ ꯊꯧꯔꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯑꯗꯨꯅ ꯏꯪꯈꯠꯂꯛꯄꯒ ꯑꯣꯏꯕꯒ ꯋꯥꯈꯜ ꯑꯗꯨ ꯐꯥꯊꯕ ꯉꯝꯍꯧꯗꯕꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯆꯍꯤ ꯀꯌꯥ ꯃꯃꯥꯕꯨ ꯋꯥꯔꯧꯖꯈꯤꯕ꯫ ꯑꯗꯨꯕꯨ ꯆꯍꯤ ꯀꯌꯥ ꯋꯥꯔꯧꯔꯕꯁꯨ ꯃꯤꯀꯨꯞ ꯑꯃꯗ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯑꯗꯨꯗꯤ ꯍꯥꯟꯅꯗꯒꯤ ꯆꯦꯠꯁꯤꯟꯕ ꯍꯦꯜꯂꯛꯏ꯫ ꯏꯃꯥ ꯃꯍꯥꯛꯅ ꯖꯦꯁꯄꯔ, ꯃꯍꯥꯛꯅ ꯖꯦꯛ, ꯑꯗꯨꯒ ꯃꯥꯅ ꯃꯦꯗꯥꯝ ꯔꯣꯁꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯔꯣꯖꯔꯗꯨꯅꯤ꯫ ꯃꯦꯝꯆꯥꯅ ꯔꯣꯖꯔꯗ ꯌꯦꯡꯂꯛꯏ꯫ ꯏꯆꯥ ꯑꯅꯤꯗꯤ ꯍꯧꯖꯤꯛꯐꯥꯎ ꯀꯥꯏꯅꯔꯝꯗ꯭ꯔꯤꯗꯅ, ꯑꯗꯨꯅꯤ ꯃꯔꯨꯞ ꯍꯥꯏꯁꯤꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯐ ꯑꯐꯠꯇ ꯇꯥꯟꯅꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯣꯏꯅꯗꯧꯅꯤ꯫ ꯑꯅꯤꯗꯨ ꯃꯦꯝꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯍꯥꯏꯔꯞ ꯏꯀꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯖꯦꯀꯣꯕꯅ ꯍꯣꯏ ꯏꯃꯥ, ꯃꯥꯗꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ, ꯀꯅꯥꯝꯇ ꯂꯩꯇꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯕꯨ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯈꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯏꯅꯕ ꯌꯥꯗꯦ꯫ ꯃꯦꯝꯆꯥ ꯌꯨꯝꯗ ꯀꯣꯏꯌꯦꯡ ꯌꯦꯡꯖꯩ, ꯑꯗꯨꯒ ꯑꯁꯨꯛ ꯅꯤꯡꯊꯤꯖꯕ ꯌꯨꯝ ꯑꯁꯤꯕꯨ ꯏꯆꯥꯒꯤꯔꯣ? ꯖꯦꯀꯣꯕ ꯇꯞꯅ ꯃꯥꯅꯤ ꯏꯃꯥ꯫ ꯃꯦꯝꯆꯥꯅ ꯃꯆꯥꯒꯤ ꯃꯃꯥꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤ꯫ ꯏꯆꯥꯗꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯅꯤ, ꯏꯃꯥꯅꯁꯨ ꯊꯥꯖꯩ ꯏꯆꯥꯗꯤ ꯃꯤ ꯑꯣꯏꯅꯤ ꯍꯥꯏꯕ꯫ ꯅꯌꯥꯝꯕ ꯌꯥꯏꯃꯗꯤ ꯗꯦꯜꯂꯤꯗ ꯀꯩꯗꯧꯔꯤ? ꯖꯦꯀꯣꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯣꯛꯁꯤ, ꯃꯈꯣꯏ ꯋꯥꯔꯤꯁꯦ ꯀꯣꯛ ꯆꯤꯛꯅꯕꯅꯤ꯫ ꯔꯣꯖꯔꯅ ꯁꯠ ꯂꯥꯎꯅ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯒꯨꯂꯤ ꯆꯥꯃꯤꯟꯅꯔꯤ, ꯌꯨ ꯊꯛꯃꯤꯟꯅꯔꯤ, ꯕꯥꯔꯗ ꯗꯤꯁꯀꯣꯗ ꯆꯠꯇꯨꯅ ꯅꯨꯄꯤ ꯀꯌꯥ ꯀꯌꯥ ꯃꯃꯥ ꯑꯣꯏꯕ ꯇꯝꯕꯤꯔꯤ꯫ ꯖꯦꯀꯣꯕꯅ ꯑꯁ ꯚꯥꯏ, ꯀꯩꯅꯣ ꯑꯆꯨꯝꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ? ꯇꯨꯃꯤꯟ ꯂꯩꯌꯣ, ꯏꯃꯥꯁꯤ ꯃꯀꯣꯛ ꯁꯥꯔꯅꯤꯌꯦ꯫ ꯌꯣꯠꯇꯤ ꯁꯥꯔꯤꯉꯩꯗ ꯌꯩꯗꯧꯅꯤ, ꯏꯃꯥꯁꯦ ꯌꯣꯠ ꯅꯠꯇꯤꯌꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯗꯒꯤ ꯍꯦꯟꯕ ꯀꯟꯕ ꯄꯣꯠ ꯂꯩꯇꯦꯕꯣ꯫ ꯅꯪ ꯃꯔꯩꯁꯤꯗꯤ꯫ ꯃꯦꯝꯆꯥꯗꯨ ꯃꯆꯥ ꯌꯥꯏꯃꯒꯤ ꯄꯥꯎ ꯇꯥꯔꯒ ꯑꯃꯨꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯗꯦꯗꯀꯣ,
masi pumnamak ase napana thokanba ngaktani mani ma ai bababu yam waroi mana nupa thokna leiramadi imana paisa tanbagi wakhalsu leiroi da chau dayaisu asumna toramoi Rogerna farak phurei adu warate nang soi khoida dum uksa khomba lamdori natra Jacob na yari nem chalo gela som lere koino nini laupgi nga sa se oene nga leuro mem chana makhoi ni sisu ichagi maruplo Jacob na mani mama makhoi ni gisu kanam leitre aduna ega dum leminare da chau daya leitre su makhoi ni sa na chani khalu ko ima mem cha nokche hoi hoi ngasi degi icha mari sure icha roja sunuksi Roger na kai de no da nap cha da nere ani sidiminai ne nasanate Jasper ga jekana Roger gi kudang du nakan nakan pai da chingki mapu saba nang oitai dina masi buzari se kaino ai hete ko no mata zaka thungjade makhoi ahum na chatkibadu mama machana nukmi nukmi yengzahawi Ima nachana siyona nungari ibase ima soidina ngaklongani aduga ima nomu matang chabada wari duli sadina sana wafamse kaka chawhalga nine chawbiga natana kanasu khangde hoi hoi ima se ahada jel manuda thabak yamna suhalli icha vitakpasu jut chade aduna ima se kuina hingani haiba thajatre noma nomagi isa se shonme henjilaglibani adubu icha singi kalaga ima hingdaba yadena hinglibani imana matamase ngaibada ahin ke atum thaba yakide nayamba ani dudi chawrabani na fare icha tombagi khanbadani imana waribase ima aujite awaba khanba yadreko nungaina ima isha leherdawne aduga ekhoi dayai sudele dagi lokthokluirasi aduga center da thamage mem chadu mayum yoraglaga wakhal nungai ga trakhanbadu amarom dadi macha ahal leikhidrabagi macha yai mana ngoksinaraga leirambagi matha sarami mama mapa oibisingna macha fattabagi ne hena khalli habaduni atomba lifam khangladi athubada nangi dayai do loruna batawshi napadi atombigi manakta leikhiba kyam kuire ima babagi wasi toksida khalluraga ikanabane imana halaktaba ikui kuidana masu dum halakhidre macha nuksiba khangba mapanate namdane hek mangida asumna toramba napanate ne atomba atombi done hek mai tokshin khidana manghanbani ima migi matu macha leiraba nupada atombi ogi khaliba nupi singsisu angakpani ko makhoigi wakhalse angakpani napana sel inthi nugai na pusilaktrabanina imana noibu chabada oirabasu watana bahaiduna aina aranba lambi se chatlubani adubu atomba imana thamoi chaklibase athaigi natte chatliba thabaktu lanphamne heba imasu khangi adusu leibaksigi acho sangsingi khut yauribani ningthau phaba ngamdraga khumit khunau aikhoida oina dasase tabani ima aina nuwaitribati Madam Rosni ki thawam wahidudani adubu aigi best friend ki khalaga aiga kwirabani ibe marosni naijada kari harakhige ichana adu nuwaitriduba imada hayu tokshi siwase panba fau hangoi chingnaganu hekta hayune imase moreda matu macha leiraba nupa amagi atumbi oikre haribane Memcha sorsang hondokchei aduga tapna harai khalibo wakhaldo lale adubu khanfamdi toi maramdi aikhoini satawridu nupa amaga aigani tamu manungda sangduise ada itei nausarga chatpani sel phangni bo hairabati haiduna imanama gi loina bisakhibani adubu imagi atomba ima maming khaktagi mathei manau sabani adusu mofamduda koiba chatpa saraga pochai lona puthurapagi plani ada makoigi army singna faraga jail da leirapani nupado tasengbadi karino kanano ima khangde matamduda imagi paisa se pochai singdu he puthurapaka 150 pini haina kibani
ꯑꯗꯨꯕꯨ ꯂꯩꯀꯥꯏꯁꯤꯒꯤ ꯃꯣꯔꯦꯗ ꯀꯔꯕꯥꯔ ꯇꯧꯕꯤ ꯈꯔꯅ ꯑꯩ ꯎꯍꯧꯈꯤꯕꯅꯤ ꯑꯗꯨꯅ ꯏꯃꯥꯕꯨ ꯃꯈꯣꯏꯅ ꯂꯥꯟꯅ ꯎꯕꯤꯕꯅꯤ ꯐꯔꯦ ꯎꯔꯁꯅꯨ ꯃꯗꯨ ꯑꯩꯒꯤ ꯄꯥꯞꯅꯤ ꯏꯃꯥ ꯖꯦꯀꯣꯕꯅ ꯃꯃꯥꯕꯨ ꯀꯣꯟꯁꯤꯟꯕꯤ ꯌꯥꯔꯦ ꯇꯣ ꯏꯃꯥ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯑꯔꯥꯟꯕ ꯇꯧꯗꯕ ꯃꯤꯕꯨ ꯂꯩꯔꯝꯒꯗ꯭ꯔꯅꯦ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯔꯥꯟꯕ ꯇꯧꯕ ꯀꯌꯥ ꯀꯌꯥ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗ ꯁꯪꯒ ꯂꯩꯖꯗꯕ ꯂꯥꯏꯔꯕ ꯃꯤꯗ ꯗꯁꯥ ꯇꯥꯕꯒꯤ ꯋꯥꯅꯤ ꯐꯠꯇꯕꯒꯤ ꯃꯀꯣꯛꯇꯤ ꯑꯆꯧ ꯑꯁꯥꯡꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯖꯦꯀꯣꯕꯅ ꯖꯦꯁꯄꯔ ꯍꯌꯦꯡꯗꯤ ꯏꯃꯥ ꯀꯩꯊꯦꯜꯗꯒꯤ ꯏꯃꯥꯒꯤ ꯐꯅꯦꯛ ꯈꯔ ꯂꯩꯁꯨ ꯖꯦꯛꯅ ꯍꯥꯍꯥ ꯖꯦꯁꯄꯔꯅ ꯃꯃꯤꯠꯇꯨ ꯄꯩꯅ ꯖꯦꯛꯇ ꯌꯦꯡꯂꯛꯏ ꯔꯥꯁꯤ ꯌꯥꯎꯗꯦ ꯀꯩꯗ ꯅꯣꯛꯅꯤꯡꯒꯦ ꯃꯦꯝꯆꯥꯅ ꯏꯃꯥꯒ ꯆꯠꯂꯨꯔꯁꯤ ꯍꯣꯏ ꯃꯃꯥ ꯑꯁꯨꯝꯅ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯀꯣꯟꯒꯗꯨ ꯖꯦꯁꯄꯔꯒ ꯖꯦꯛꯀꯅ ꯐꯦꯡꯂꯝꯃꯤ ꯔꯣꯖꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ ꯔꯣꯁꯅꯤꯅ ꯑꯇꯣꯝꯕ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯆꯥꯔꯛꯑꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯃꯃꯥ ꯖꯦꯀꯣꯕꯀꯤ ꯃꯃꯥ ꯃꯦꯝꯆꯥꯗꯣ ꯍꯜꯂꯛꯑꯦ ꯉꯁꯤ ꯔꯣꯁꯅꯤ ꯉꯛꯅ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯨ ꯑꯃꯨꯛ ꯍꯜꯂꯛꯑꯕ ꯃꯆꯥ ꯑꯇꯣꯝꯕꯁꯦ ꯅꯨꯡꯉꯥꯏꯔꯤ ꯈꯪꯂꯛꯄꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯅꯤ ꯃꯃꯥ ꯃꯥꯁꯨ ꯕ꯭ꯂꯦꯛ ꯀꯣꯚꯔ ꯇꯧꯔꯨꯕꯗꯒꯤ ꯕꯔꯃꯤꯁ ꯑꯥꯔꯃꯤꯁꯤꯡꯅ ꯐꯥꯔꯒ ꯖꯦꯜꯗ ꯆꯍꯤ 9 ꯂꯩꯔꯨ ꯍꯥꯏꯌꯦ ꯍꯥꯏꯖꯤꯟꯅꯩ ꯑꯣꯏꯔꯝꯅꯤꯗ ꯅꯨꯄꯥꯒ ꯍꯣꯇꯦꯜꯗ ꯂꯩꯃꯤꯟꯅꯕꯗꯨ ꯁ꯭ꯋꯥꯏꯒꯤ ꯃꯤꯅ ꯚꯥꯔꯤꯗ ꯎꯍꯧꯔꯤꯕꯅꯤ ꯑꯁ ꯌꯥꯔꯤꯁꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯜꯂꯛꯑꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯍꯣ ꯃꯃꯥ ꯐꯠꯇꯕꯤꯅ ꯃꯆꯥ ꯑꯐꯕ ꯄꯣꯛꯏ ꯍꯥꯏꯗꯨꯅꯤ ꯏꯁ ꯕꯥ ꯍꯣ ꯃꯃꯥ ꯅꯝꯊꯤꯕꯤꯅ ꯃꯆꯥ ꯐꯖꯕ ꯑꯩ ꯄꯣꯛꯏꯁꯤꯅꯤ ꯉꯛꯅꯤꯡꯉꯥꯏ ꯀꯩꯁꯨ ꯑꯣꯏꯗꯦ ꯑꯩꯒꯤ ꯍꯌꯦꯡꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯥꯏꯔꯟ ꯇꯛꯈ꯭ꯔꯕ ꯍꯣ ꯁꯥꯍꯦ ꯅꯆꯦꯅ ꯉꯁꯥꯏꯅ ꯇꯛꯈ꯭ꯔꯕꯅꯤ ꯒꯨꯗ ꯍꯜꯂꯛꯄꯤꯔꯗꯤ ꯃꯧꯄ꯭ꯋꯥ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯇꯥꯕꯅꯤ ꯌꯥꯔꯤ ꯅꯪ ꯀꯥꯗ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ ꯔꯥꯝꯅ ꯑꯇꯣꯝꯕ ꯅꯪ ꯁꯨꯇꯤ ꯂꯧꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ ꯌꯥꯔꯒꯗꯤ 3 days ꯃꯨꯛꯇ ꯁꯨꯇꯤ ꯂꯧꯔꯛꯎ ꯅꯌꯥꯝꯕꯁꯦ ꯑꯥꯗ ꯄꯨꯔꯥ ꯃꯥꯡꯉꯦ ꯀꯥꯟꯅꯗꯦ ꯂꯧꯔꯨꯅꯕ ꯇꯧꯁꯤ ꯔꯣꯖꯔ ꯃꯃꯥꯗ ꯌꯦꯡꯂꯒ ꯃꯆꯥꯒꯤ ꯅꯝꯕꯔ 4 ꯒꯨꯂꯤ ꯌꯨ ꯆꯨꯔꯨꯞ ꯁꯄ꯭ꯂꯥꯏ ꯇꯧꯕꯤ ꯃꯃꯥ ꯑꯣꯏꯅ ꯄꯨꯀꯣ ꯔꯣꯁꯅꯤ ꯁꯥꯎꯔꯒ ꯍꯩ ꯅꯆꯤꯟꯅꯔꯦ ꯀꯦꯟꯗꯕ ꯋꯥꯗꯨ ꯉꯥꯡꯅꯨꯀꯣ ꯑꯇꯣꯝꯕ ꯏꯃꯥ ꯁꯥꯎꯍꯜꯂꯛꯀꯅꯨ ꯏꯃꯥꯅ ꯄꯩꯁꯥ ꯖꯣꯕ ꯊꯥꯖꯤꯟꯗꯅ ꯇꯥꯃꯣꯗꯨ ꯃꯥꯡꯍꯜꯂꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯔꯥꯝꯅ ꯆꯨꯝꯗ꯭ꯔꯥ ꯍꯥꯏꯁꯦ ꯅꯪꯅ ꯂꯣꯏꯅ ꯃꯥꯡꯍꯟꯕꯅꯤ ꯔꯣꯁꯅꯤ ꯅꯨꯡꯗꯥꯡꯗꯨꯗ ꯏꯁꯧ ꯍꯧꯔꯛꯏ ꯇꯥꯏꯅꯕꯤꯔꯣ ꯅꯁꯥꯅ ꯅꯔꯝ ꯆꯠꯅ ꯊꯤꯕꯣꯡ ꯋꯥꯠꯂꯛꯄ ꯉꯝꯗ꯭ꯔꯒ ꯇꯥꯏꯅꯕꯤꯔꯣ ꯔꯥꯝꯁꯨ ꯃꯥꯅ ꯇꯟꯕꯅꯤꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯔꯣꯖꯔ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯒꯦ ꯇꯧꯕꯒ ꯑꯃꯨꯛꯁꯨ ꯃꯌꯥꯝꯕ ꯀꯧꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯖꯦꯀꯣꯕꯇ ꯇꯧꯔꯛꯏ ꯖꯦꯀꯣꯕꯅ ꯍꯨꯃꯥꯡ ꯇꯩꯕ ꯅꯝꯊꯤꯕ ꯅꯪꯒꯤ ꯇ꯭ꯔꯤꯁꯇꯥꯁꯤ ꯍꯨꯟꯇꯣꯛꯂꯝꯕꯩꯔꯥ ꯍꯣꯏ ꯁꯨꯔꯒ ꯁꯦꯡꯅ ꯄꯤꯔꯛꯑꯣ ꯏꯁꯥꯒꯤ ꯐꯤꯔꯣꯜ ꯐꯥꯎ ꯏꯁꯥꯅ ꯁꯨꯖꯩ ꯅꯪ ꯀꯌꯥꯝ ꯆꯥꯎꯒꯦ ꯆꯥꯎꯕ ꯍꯥꯏꯁꯦ ꯃꯈꯥꯔꯣ ꯕꯣꯗꯤꯔꯣ ꯀꯩꯅꯣ ꯅꯥꯄꯥꯗꯣ ꯀꯩꯅꯣꯅꯦ 3 days ꯃꯨꯛꯇ ꯁꯨꯇꯤ ꯂꯧꯒꯦ ꯂꯨꯍꯣꯡꯗꯧꯔꯕ ꯍꯣꯡꯅꯤꯡꯕꯅ ꯃꯔꯦꯡ ꯆꯠꯂꯄꯣꯅꯤ ꯑꯗ ꯀꯩꯅꯥ ꯂꯩꯇꯕ ꯃꯍꯥꯎ ꯅꯤꯡꯁꯤꯡꯂꯩꯔꯥ ꯍꯥꯏ ꯁꯥ ꯑꯗꯨꯝ ꯑꯣꯛꯇꯕ ꯅꯤꯄꯥ ꯅꯠꯇꯦ ꯑꯩ ꯏꯁ ꯕꯥ ꯃꯌꯥꯝ ꯃꯥꯡꯗ ꯍꯥꯏꯈꯤꯗꯨꯅ ꯀꯔꯤ ꯑꯗꯨꯗꯤ ꯅꯪ ꯀꯟꯕꯤꯕꯒꯤ ꯍꯥꯏꯖꯤꯟꯕꯅꯦ ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯊꯤꯔꯤꯅꯦ ꯌꯦꯡꯉꯣ ꯆꯤꯟ ꯐꯥꯎꯗꯤ ꯐꯖꯕꯅꯤꯍꯦ ꯀꯩꯒꯤꯅꯣ ꯃꯔꯝꯗꯨꯗꯤ ꯍꯥꯏꯌꯨꯗꯅ ꯍꯣ ꯗꯦꯜꯂꯤꯗꯒꯤ ꯁꯥ ꯑꯝꯇ ꯂꯧꯔꯨꯒꯦ ꯑꯗꯨꯒ ꯃꯀꯣꯟ ꯁꯥꯕꯤꯔꯒ ꯌꯣꯜꯂꯤ ꯄꯨꯜꯂꯒ ꯊꯝꯒꯦ ꯇꯧꯕ ꯑꯣ ꯇꯍꯥꯟ ꯆꯥꯔꯦꯗ ꯑꯩꯁꯨ ꯂꯧꯕꯤꯔꯣ ꯀꯅꯥꯒ ꯆꯠꯇꯣꯏꯅꯣ ꯄꯥꯕꯨꯡꯒ ꯐꯔꯦ ꯑꯩꯁꯨ ꯉꯁꯥꯏ ꯏꯃꯥꯗ ꯍꯥꯏꯔꯝꯕꯅꯦ ꯗꯦꯜꯂꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯁꯦꯟꯇꯔꯗ ꯊꯝꯈ꯭ꯔꯁꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯏꯃꯥ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯈ꯭ꯔꯦ ꯃꯁꯥꯁꯤ ꯐꯖꯅ ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯔꯒ ꯌꯦꯡꯊꯣꯛꯇ ꯌꯥꯔꯔꯣꯏ ꯔꯣꯖꯔꯒꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯦ ꯈꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯗꯨ ꯃꯔꯨꯞꯇ ꯅꯣꯡꯃꯇ ꯇꯝꯂꯨꯒꯦ ꯍꯪꯂꯨꯒꯦ ꯈꯜꯂꯝꯗꯦ ꯖꯦꯀꯣꯕꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯊꯥꯖꯔꯝꯃꯤ ꯔꯣꯁꯅꯤꯒꯤ ꯋꯥꯍꯩꯗꯨ ꯅꯣꯡꯃꯇ ꯃꯔꯨꯞꯇ ꯇꯝꯂꯨꯒꯦ ꯍꯥꯏꯕꯁꯨ ꯈꯜꯂꯝꯗꯦ
ꯅꯨꯄꯥꯒꯤꯗꯤ ꯐꯅ ꯀ꯭ꯂꯣꯁ ꯑꯣꯏꯔꯕꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯇꯨꯡꯃꯥꯡ ꯌꯦꯡꯅꯩ, ꯍꯥꯏꯕ ꯌꯥꯕ ꯇꯝꯕ ꯌꯥꯕ ꯊꯝꯅꯩ꯫ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯗꯤ ꯋꯥꯔꯤꯗꯨ ꯍꯥꯏꯗꯣꯛꯅꯗꯨꯅ ꯈꯟꯅꯔꯝꯕꯁꯨ ꯌꯥꯕꯅꯤ꯫ ꯑꯣ ꯍꯣꯏ, ꯃꯁꯥꯗꯣ ꯌꯥꯝ ꯁꯣꯟꯅ ꯎꯔꯦ꯫ ꯅꯪ ꯁꯪꯕ ꯀꯥꯟꯗ ꯗꯣꯛꯇꯔꯗ ꯄꯨꯔꯒ ꯐꯖꯅ ꯌꯦꯡꯊꯣꯛꯄꯤꯔꯣ꯫ ꯑꯥꯗ ꯆꯥꯕ ꯊꯛꯄ ꯋꯥꯠꯄꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯌꯦꯡꯗꯣꯏꯅꯦ꯫ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯆꯠꯇꯣꯏꯅꯣ ꯅꯣꯏ ꯄꯥꯕꯨꯡꯒ? ꯈꯪꯗ꯭ꯔꯤꯌꯦ, ꯄꯥꯕꯨꯡꯅ ꯍꯧꯖꯤꯛꯋꯥꯏꯗ ꯍꯥꯏꯔꯝꯕꯅꯦ꯫ ꯍꯣꯏ ꯍꯣꯏ, ꯍꯌꯦꯡ ꯐꯥꯎꯗꯤ ꯑꯣꯐꯤꯁ ꯆꯠꯂꯝꯃꯣ꯫ ꯑꯩꯁꯨ ꯃꯤꯇꯤꯡ ꯂꯩꯕꯅꯦ, ꯑꯗꯨ ꯆꯠꯇ ꯌꯥꯗꯦ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯗꯣꯛꯇꯔ ꯑꯃꯁꯨ ꯇꯥꯟꯅꯈꯤꯒꯦ꯫ ꯅꯪ ꯐꯔꯛ ꯇꯥꯔꯁꯨ ꯇꯣꯟꯗ ꯂꯣꯏꯅ ꯁꯤꯟꯅꯔꯝꯒꯦ꯫ ꯑꯁ, ꯇꯣꯟ ꯄꯜꯂꯛꯑꯒ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯑꯦ꯫ ꯀꯩꯅꯣ ꯅꯤꯡꯁꯤꯡꯂꯛꯏꯕꯣ? ꯍꯣꯏ, ꯇꯣꯟ ꯅꯤꯡꯁꯤꯡꯂꯛꯑꯦ ꯍꯥꯏꯕ꯫ ꯅꯍꯥꯟꯈꯩꯗꯤ ꯅꯤꯡꯁꯤꯡꯗ꯭ꯔꯣ? ꯌꯥꯔꯦ ꯊꯝꯃꯣ, ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯅꯨꯄꯤꯒ ꯀꯣꯏ ꯐꯪꯈꯤꯗ꯭ꯔꯥ ꯈꯪꯗꯦ꯫ ꯀꯥꯎꯕ ꯍꯦꯟꯃꯟꯗꯅ ꯊꯤ ꯐꯥꯏꯕꯁꯨ ꯀꯥꯎꯅꯤꯀꯣ? ꯑꯗꯨꯗꯤ ꯀꯥꯎꯔꯣꯏꯗ, ꯀꯥꯏꯗꯒꯤ ꯈꯥꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯊꯕꯛꯅꯤ꯫ ꯍꯣꯏ, ꯊꯝꯃꯦ꯫ ꯑꯩꯐꯥꯎ ꯃꯤꯔꯦꯝꯗꯒꯤ ꯅꯪꯅ ꯕꯤꯖꯤ ꯑꯣꯏꯍꯜꯂꯀꯥꯟꯁꯤꯗ ꯅꯨꯄꯤ ꯀꯣꯏꯅꯤꯡꯂꯛꯄꯒꯤ ꯔꯥꯒꯒ ꯂꯥꯛꯈꯤꯅꯤꯀꯣ? ꯍꯣꯏꯗ, ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯇꯥꯟꯕ ꯌꯥꯕ ꯇꯥꯜꯍꯧꯔꯁꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯂꯩꯔꯤꯕꯨ ꯀꯩꯕ? ꯇꯣꯟ ꯍꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯣ? ꯑꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯆꯦꯗꯨꯅ ꯑꯩꯒꯤ, ꯃꯅꯥꯎꯄꯤꯗꯨꯅ ꯅꯪꯒꯤ, ꯅꯨꯄꯤꯒꯤ ꯅꯨꯄꯤ ꯑꯝꯍꯥꯅꯤ ꯀꯩꯅꯣ, ꯃꯄꯣꯠ ꯃꯆꯩ ꯂꯣꯏ ꯁꯨꯔꯝꯅꯤ꯫ ꯍꯩ ꯆꯟꯗꯥꯟ, ꯂꯥꯛꯂꯒ ꯄꯥꯔꯠꯇꯨ ꯀꯛꯄ ꯁꯣꯏꯔꯦꯀꯣ? ꯌꯥꯔꯦ ꯊꯝꯃꯣ, ꯃꯤꯅꯒ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯐꯅꯗꯤ ꯍꯥꯏꯕꯤꯔꯔꯣꯏ꯫ ꯀꯩꯗꯧꯒꯦ, ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯀꯩꯅꯣ, ꯑꯩꯈꯣꯏ ꯑꯅꯤꯗꯪꯁꯨ ꯅꯠꯇꯅ꯫ ꯉꯥꯡꯍꯧꯔꯣ, ꯑꯩ ꯊꯝꯃꯦ, ꯒꯨꯗ ꯅꯥꯏꯠ꯫ ꯖꯦꯀꯣ ꯐꯣꯟꯗ ꯐꯠ ꯀꯛꯊꯠꯂꯤ꯫ ꯑꯅꯤꯃꯛ ꯅꯣꯡꯃꯤ ꯇꯨꯝꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯔꯣꯖꯔꯅ ꯃꯄꯥꯗ ꯍꯥꯏꯔꯦ꯫ ꯃꯄꯥꯅꯁꯨ ꯍꯌꯦꯡꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯅꯁꯨ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯐꯔꯦ, ꯃꯈꯣꯏꯅ ꯂꯧꯕ ꯆꯠꯂꯤꯉꯩꯗ ꯂꯥꯛꯃꯤꯟꯅꯔꯁꯤꯅꯤ꯫ ꯑꯗꯣ ꯅꯌꯥꯝꯕꯒꯤ ꯅꯝꯕꯔ ꯂꯩꯔꯗꯤ ꯍꯥꯟꯅ ꯍꯥꯏꯈꯣꯗꯅ꯫ ꯏꯃꯥ, ꯍꯥꯏꯗꯕꯅ ꯐꯅꯤ, ꯅꯝꯕꯔꯁꯨ ꯈꯪꯗꯦ, ꯑꯃꯨꯛ ꯂꯣꯠꯈꯤꯗꯅ ꯕꯦꯔꯥ ꯀꯥꯅꯤ꯫ ꯑꯗꯨꯏ ꯁꯔꯨꯛ ꯀꯀꯥ ꯔꯥꯎꯟꯒ ꯔꯣꯖꯔꯒꯅ ꯐꯅꯕ ꯁꯤꯟꯖꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯃꯤꯇꯤꯡ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯖꯁꯄꯔꯁꯨ ꯏꯃꯥꯒꯤ ꯐꯤꯔꯣꯜ ꯂꯩꯕ ꯆꯠꯈꯤꯕꯅꯦ꯫ ꯖꯦꯛꯀ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ꯫ ꯏꯃꯥꯅ ꯀꯩꯀꯩ ꯆꯥꯅꯤꯡ ꯊꯛꯅꯤꯡꯂꯕꯁꯨ ꯖꯦꯛꯇ ꯍꯥꯏꯌꯣ꯫ ꯍꯣꯏ, ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯔꯒꯦ, ꯂꯥꯛꯑꯣ꯫ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯖꯦꯀꯣ ꯃꯃꯥꯅ ꯃꯅꯝ ꯅꯝꯕꯤꯔꯝꯃꯤ꯫ ꯖꯦꯀꯣꯕꯁꯨ ꯃꯃꯥꯒꯤ ꯃꯈꯣꯡꯗ ꯁꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯣꯐꯤꯁꯇꯅꯤ꯫ ꯇꯣꯟ, ꯑꯩ ꯍꯌꯦꯡꯗꯒꯤ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯇꯤ ꯂꯥꯛꯑꯔꯣꯏ꯫ ꯅꯪꯅ ꯐꯅꯕ ꯁꯤꯜꯂꯝꯃꯣ꯫ ꯂꯣꯟ ꯂꯧꯈꯤꯕꯁꯤꯡꯗꯨꯒꯤ ꯊꯥꯒꯤ ꯂꯥꯛꯄꯗꯨꯁꯨ ꯅꯪꯅ ꯆꯦꯛ ꯇꯧꯔꯝꯃꯣ꯫ ꯑꯅꯧꯕ ꯂꯣꯟ ꯂꯧꯒꯗꯕ ꯃꯤ 3ꯃꯨꯛꯀꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡꯗꯣ ꯆꯦꯛ ꯅꯤꯡꯊꯤꯅ ꯇꯧꯀꯣ꯫ ꯇꯣꯟꯅ ꯍꯣꯏꯁꯦ, ꯑꯗꯣ ꯀꯩ ꯂꯩꯒꯦ? ꯗꯦꯜꯂꯤꯗ ꯄꯥꯕꯨꯡꯒ ꯍꯨꯏ 2 ꯂꯧꯔꯨꯒꯦ꯫ ꯑꯌꯥ, ꯀꯌꯥ ꯄꯤꯕꯅꯣ? ꯑꯩꯁꯨ ꯑꯝꯇ ꯄꯨꯕꯤꯔꯛꯀꯦꯔꯥ? ꯅꯪꯗꯤ ꯍꯨꯏꯖꯥꯎ ꯑꯃ ꯂꯩꯗꯨꯗꯤ꯫ ꯑꯩꯈꯣꯏꯗꯤ ꯍꯨꯏ ꯂꯣꯏꯗꯤꯌꯦ꯫ ꯖꯦꯀꯣꯕꯀꯤ 3 ꯂꯩꯕꯅꯤ, ꯑꯃ ꯄꯤꯌꯨ ꯍꯥꯏꯌꯨ꯫ ꯑꯁ, ꯇꯜꯂꯤꯗ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨ ꯑꯣꯟꯁꯤꯟꯅꯕꯒ꯫ ꯀꯩꯒꯤꯅꯣ? ꯅꯣꯏ ꯍꯥꯟꯅꯗꯒꯤ ꯇꯤꯟꯅꯔꯛꯑꯦ ꯍꯥꯏꯗꯥꯏꯅꯦ? ꯃꯥꯕꯨꯗꯤ ꯌꯥꯝ ꯐꯕꯅꯦ꯫ ꯑꯗ ꯑꯕꯦꯝꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯗꯣ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯔꯣꯏ꯫ ꯑꯕꯦꯝꯅ ꯅꯉꯣꯟꯗ ꯀꯩꯀꯩ ꯍꯥꯏꯔꯛꯀꯦ? ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦꯅꯦ꯫ ꯑꯩꯅ ꯖꯦꯀꯣꯕꯇ ꯂꯥꯡ ꯊꯛꯑꯦꯒꯤ ꯁꯨꯔ ꯅꯩꯔꯒ ꯅꯨꯄꯥ ꯃꯨꯜꯂꯦꯌꯦ꯫ ꯑꯗꯨꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯒ ꯑꯩ ꯖꯦꯀꯣꯕꯀ ꯀꯧꯅꯕ ꯐꯥꯎ ꯇꯟꯖꯔꯦ꯫ ꯖꯥꯠ ꯖꯥꯠꯅꯤꯀꯣ, ꯂꯥꯡꯅ ꯃꯥꯅ ꯊꯛꯂꯒ ꯅꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯕꯤꯔꯤꯕ꯫ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯉꯝꯗꯤ ꯉꯝꯃꯤꯀꯣ ꯐꯖꯅ꯫ ꯀꯥꯟꯅꯗꯦ, ꯆꯥꯛꯀ ꯆꯥꯐꯝ ꯈꯪꯂꯛꯇꯦ, ꯀꯣꯐꯤ ꯊꯛꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯊꯕꯛꯀ ꯌꯥꯝꯕꯅꯦ, ꯈꯔ ꯐ꯭ꯔꯦꯁ ꯑꯣꯏꯔꯁꯦ ꯃꯄꯥꯟꯗ꯫ ꯑꯅꯤꯗꯨ ꯏꯆꯝ ꯆꯝꯅ ꯃꯔꯨꯞ ꯑꯃꯒꯨꯝ ꯂꯣꯏꯅꯖꯗꯨꯅ ꯀꯣꯐꯤ ꯀꯦꯞ ꯑꯃꯗ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯝꯃꯤ꯫ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯕꯦꯝꯗꯨ ꯃꯄꯥꯒ ꯀꯥꯔ ꯑꯃ ꯄꯩꯁꯥ ꯇꯪꯈꯥꯏ ꯊꯤꯔꯒ ꯑꯋꯥꯠꯄꯗꯨꯅ ꯃꯄꯥꯒꯤ ꯇꯣꯂꯣꯞꯇꯒꯤ ꯀꯛꯅꯕ ꯍꯥꯏꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯔꯣꯖꯔꯒ ꯇꯣꯟꯒꯅ ꯀꯣꯐꯤ ꯊꯛꯃꯤꯟꯅꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯕꯦꯝꯗꯨ, ꯄꯄꯥ ꯆꯪꯉꯝꯃꯣ, ꯑꯩ ꯑꯁꯤꯗꯒꯤ ꯀꯩꯅꯣꯝꯇ ꯂꯩꯔꯛꯀꯦ꯫ ꯔꯣꯁꯟꯅ, ꯍꯣꯏ ꯀꯨꯏꯔꯛꯀꯅꯨꯀꯣ꯫ ꯍꯣꯏ ꯄꯄꯥ꯫ ꯔꯣꯁꯟꯗꯨ ꯃꯅꯨꯡꯗ ꯆꯪꯈꯤꯕꯒ ꯑꯕꯦꯝꯗꯨ ꯀꯣꯐꯤ ꯀꯦꯞꯇꯨꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ, ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯂꯒ꯫ ꯅꯪꯅ ꯉꯝꯕꯁꯦ ꯉꯝꯃꯤꯗꯀꯣ꯫ ꯖꯦꯀꯣꯕ ꯐꯪꯗꯕꯒꯤ ꯃꯔꯨꯞꯁꯤꯗ ꯑꯃꯨꯛ ꯍꯧꯖꯤꯜꯂꯕ꯫ ꯅꯄꯨꯟꯁꯤꯗꯨꯗ ꯅꯨꯄꯥ ꯑꯃꯠꯇꯅꯒ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯂꯨꯈꯥꯛꯁꯤ ꯅꯠꯇ꯭ꯔꯗꯤ ꯂꯩꯔꯝꯃꯔꯣꯏꯅꯦ꯫
Rogerna coffee asabadu abemgi mamaidu haijilami. Asabagi chainaduna abem kana lau khungba horai. Mahai adaida leba mayamdu omsinarei. Ton masadu adu ubada thak thakni I. Yam tuna ising bottle ayingba ama lauraga abemgi mamaida haibirami. Abem kapaga. Ima, I am sorry, Moisi. Tona. Se, Kushitorishe, isang sahirake. Mayamdu kumay gumiyang nupa man na Roserda. Kaya ginunang na napisila asabu ko pinabuhay jilibade. Maram chat kini, Octavine, mapa police officer ni haiduna napal kavi ikay kang nabine. Coffee agent birisa for a bane. Mama is the tongue yellow for velo. Nupa mana no himanungi of a wadu di kongre. I do gonna be a wasida, Kratina Sabagi wadu budi, a cushion highway. Rogerna. Oi, Madame, I give Maruka Kunaramani, Adagi Ayam Kunarami, Masu, I take an amtanati, Momanavini. Ado, I got a Dominaba, a Koeni, Koinabuslati. Pichamsana, Chakla Mena, Koikino Kurchaminaramani. Kada de no man hajilaka, Momana Visida, Nupamunbi, Lukakjabi, Aduadana, Tapo or Pudagi, E carton a cooked the fiber, coffee set, Hajin Kibani. Mosigi the Montadi, I shriek. Toana Abem, Karafarabo, Doctor Sasira. How did tasting a Manatum Badagi, Karafaraglakanda, Abem the Tongi Makutukantatli. Nupa pang dabi, amada irang hong chimbi, telakano, tukache. Adu harag abemdu, mamay kung nagakapaga chenki. Magi wahiduna, maung matawaduna, adung kangle, asiyong na nupasina coffee jilibani haiba. Abem manung na changlagduna, mapawit hirami. Magi kakwangduda, mayamdu loy na inglai. Rosan na. Ipagibem, kaidurage. Abem kapaga. Papa, may among the Roger like my the coffee asaba ajila ine. Rosan Sauraga Kari, Mahakumana Hanjin, each other shitaba. Law, Kaidalewi. Abim the Mang Tarduna, Mapamachado Mulai. Tu, Papa Handaki Roshan Sarduna, Rogergi Manaka Chansilaga, Rogergi Nakang Mayanda, Kinatilami. Tilani Kanglabasu Roger, Karimta Foxeramde. Maramdi asawana maso soy kiri kang jerami. Nangguman ichada usitabi abra. Handag di ton su sauraga. Kaka, nachana pin ingonda ngayak litan usitabadi ihabra. Rosandu tonda yang lai. Ngasay ke urudabani machagi mamanabi urambaduda. Ibe mo ton, ichaga kay nuway na dabalay Ton nga sidi losiluraba fajiluraba wahi miyamdu miyamang sidi hita haidolage khalai. Miyoy bahibase sawu sawning labadi thamoy ki warol puma mafamatam naidana hainaragli bangaktani. Asawu fathaba ngamdrabadi hudagi hena kharaba wahi kaya fau hainaragli bani. Ton mapidu shasatai thuklaga. Baba, ai ka abiyam ka kyam luna tinar ihabasu baba khanglongani. Kari marungi kong nakidabano ay badudi baba kanglam basuye kanglam da basuye abem na oidabadaba kaya haram basuye atubu ngasidi ay gi oiba wari bumba nasana amta chithadana tamjage wafamse nachadi ipa amada numta tamge khalude babasu ipa gumbani bebar kai haina da sabu warobigano matang na matamna wafamse tamjarakpani Roger na phone da loktoklaga tumina record tawrami Baba, I coined a Taina, chemistry tuition chatling at Mapam Badudagi, Jago Amaga, Abega Kone. I know Abim Dahwada, Makoida cover people up when he had. Nahayam na Oina, Seltan Wakanba, whenever can Bama Tauda, I know Jacob Punushaki. Hoi, Abega Makoi any Kane had. Adabu, I kiss you look at Kankide. Adagi, Jacob to Hotel Amadayaragalame. Adasu, I know Mabutagaki. Seltan bade ikaidaba hotnaba kanba matawduda aidi Jacob Punushiki. Abemdi matamduda Jacob masak fajarga lara machani bit leite haiduna kaya thaw asakide.
ꯃꯥꯅ ꯅꯨꯄꯥꯗꯨꯕꯨ ꯐꯖꯅ ꯅꯨꯡꯁꯤꯕꯤꯕꯁꯨ ꯅꯠꯇꯕ ꯑꯩꯒ ꯍꯥꯏꯐꯦꯠ ꯀꯧꯅꯔꯁꯨ ꯃꯥꯅ ꯁꯥꯎꯅꯤꯡꯕ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯕ ꯑꯗꯨꯕꯨ ꯑꯩ ꯐꯥꯊꯩ ꯃꯔꯝꯗꯤ ꯅꯨꯄꯥꯗꯨꯅ ꯑꯕꯦꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯏꯁꯥꯃꯛꯇꯁꯨ ꯍꯥꯏꯔꯛꯈꯤꯕꯅꯤ ꯐꯔꯦ ꯖꯦꯀꯣꯕꯀꯤ ꯋꯥꯁꯦ ꯇꯣꯛꯁꯤ ꯃꯍꯥꯛꯁꯦ ꯖꯦꯀꯣꯕꯀꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯁꯤꯒ ꯑꯃꯨꯛ ꯑꯕꯦꯝꯒ ꯈꯪꯅꯔꯦ ꯃꯔꯝꯗꯤ ꯔꯣꯖꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯤꯡꯉꯤ ꯑꯗꯨꯅ ꯑꯕꯦꯝꯅ ꯖꯦꯀꯣꯕꯄꯨ ꯃꯤꯔꯥꯏꯔꯒ ꯔꯣꯖꯔꯒ ꯅꯨꯡꯁꯤꯅꯈꯤ ꯂꯥꯟꯕꯒꯤ ꯋꯥꯗꯤ ꯔꯣꯖꯔꯁꯨ ꯂꯥꯜꯂꯦ ꯑꯕꯦꯝꯒ ꯅꯨꯡꯁꯤꯅꯔꯨꯕꯒꯤ ꯔꯣꯖꯔꯅ ꯆꯨꯝꯃꯤ ꯑꯩꯁꯨ ꯂꯥꯜꯂꯦ ꯑꯍꯥꯟꯕ ꯄꯨꯟꯁꯤꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯔꯨꯕꯅ ꯑꯩꯅ ꯑꯕꯦꯝꯕꯨ ꯅꯨꯡꯁꯤꯖꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯤꯁꯥ ꯆꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯔꯨꯞꯅ ꯅꯨꯡꯉꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯒ ꯑꯩꯒꯤ ꯃꯔꯨꯞꯇꯨꯗ ꯑꯃꯨꯛ ꯅꯨꯡꯁꯤ ꯂꯥꯡ ꯀꯌꯥꯔꯛ ꯊꯥꯛꯄꯅꯤ ꯇꯣꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩ ꯔꯣꯖꯔ ꯃꯃꯤꯡꯗꯅꯤ ꯈꯪꯕ ꯃꯁꯛꯇꯤ ꯈꯪꯗꯦ ꯀꯣꯟꯅꯕꯨꯗꯤ ꯈꯪꯂꯛꯑꯦ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯐꯥꯎꯟꯗꯔ ꯖꯦꯀꯣꯕꯅꯤ ꯍꯥꯏꯕ ꯇꯁꯦꯡꯅ ꯈꯪꯗꯦ ꯊꯕꯛꯁꯦ ꯄꯨꯜꯂꯨꯕꯒꯤ ꯑꯗꯨꯝ ꯇꯤꯟꯅꯕꯅꯤ ꯕꯕꯥ ꯑꯩ ꯖꯦꯀꯣꯕ ꯑꯃꯗꯤ ꯔꯣꯖꯔꯒ ꯈꯪꯅꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯕꯦꯝꯅ ꯅꯨꯄꯥ ꯐꯪꯗꯕꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯇꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯕꯕꯥ ꯅꯆꯥꯅ ꯁꯤꯒꯨꯝꯕ ꯀꯜꯂꯕ ꯊꯧꯔꯕ ꯋꯥꯍꯩ ꯀꯌꯥꯁꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯕꯅ ꯔꯣꯖꯔꯅ ꯀꯣꯐꯤ ꯍꯩꯖꯤꯟꯈꯤꯕꯅꯤ ꯍꯣꯏ ꯕꯕꯥ ꯃꯇꯝ ꯑꯃꯗ ꯖꯦꯀꯣꯕꯅ ꯑꯕꯦꯝ ꯅꯨꯡꯁꯤꯖꯈꯤ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯂꯣꯟꯅ ꯖꯦꯀꯣꯕꯄꯨ ꯅꯨꯡꯁꯤꯖꯈꯤ ꯑꯗꯨꯕꯨ ꯋꯥꯐꯝꯁꯦ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯦ ꯈꯟꯈꯤꯗꯦ ꯍꯧꯖꯤꯛꯇꯤ ꯖꯦꯀꯣꯕ ꯅꯍꯥ ꯑꯣꯏꯅ ꯁꯦꯜ ꯄꯥꯏꯔꯛꯂꯤꯕ ꯃꯤꯁꯛ ꯑꯣꯏꯕꯅ ꯑꯍꯦꯟꯕ ꯄꯥꯝꯕꯤꯅꯤ ꯍꯥꯏꯈꯤꯅꯤ ꯈꯜꯂꯗꯨꯅ ꯑꯩ ꯅꯥꯊꯩꯔꯒ ꯆꯠꯂꯤꯕꯅꯤ ꯂꯥꯟꯗꯕ ꯀꯅꯥꯕꯨ ꯂꯩꯒꯦ ꯕꯕꯥ ꯑꯩꯁꯨ ꯂꯥꯜꯂꯦ ꯏꯁꯥꯅ ꯈꯪꯉꯤ ꯑꯩꯗꯤ ꯖꯦꯀꯣꯕꯀꯤ ꯃꯁꯛ ꯃꯇꯧꯗ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯦ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯇꯨꯅ ꯍꯣꯠꯅꯕ ꯀꯟꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯈꯤꯕꯅꯤ ꯅꯆꯥꯅꯨꯄꯤꯅ ꯅꯨꯡꯁꯤꯔꯛꯏꯁꯤꯅ ꯄꯩꯁꯥ ꯄꯥꯏꯔꯛꯄꯒꯤ ꯃꯌꯨꯝ ꯐꯖꯕ ꯁꯥꯔꯛꯄꯒꯤ ꯁꯥꯔ ꯊꯕꯛ ꯌꯥꯝꯃꯤ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯔꯣꯖꯔꯁꯨ ꯔꯣꯁꯟꯗ ꯄꯩꯔꯞ ꯅꯣꯛꯂꯒ ꯐꯠ ꯆꯠꯈꯤ ꯑꯃꯨꯛꯇꯪꯒ ꯅꯠꯇꯦ ꯑꯅꯤꯔꯛ ꯁꯨꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯍꯟꯗꯛꯇ ꯆꯣꯞꯂꯤꯕꯁꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯑꯣꯏꯔꯨꯕꯅ ꯃꯈꯣꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯋꯥꯠꯄꯗꯒꯤ ꯁꯤ ꯌꯧꯅ ꯂꯩꯈꯥ ꯇꯥꯔꯤꯕꯅꯤ ꯈꯜꯂꯨꯕꯗ ꯔꯣꯁꯟꯁꯨ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨ ꯐꯥꯊꯔꯒ ꯔꯣꯁꯟꯅ ꯃꯆꯥꯅꯨꯄꯤꯗ ꯕꯦꯜ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨ ꯈꯛ ꯍꯥꯏꯔꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯈꯤ ꯑꯕꯦꯝꯁꯨ ꯃꯃꯥꯏꯗꯨ ꯄꯣꯝꯊꯣꯔꯛꯄ ꯈꯔ ꯍꯧꯔꯛꯄꯗꯒꯤ ꯃꯄꯤ ꯇꯞ ꯇꯥꯈꯩ ꯃꯄꯥꯒꯤ ꯇꯨꯡ ꯏꯟꯅꯈꯤ ꯒꯥꯔꯤ ꯃꯅꯨꯡꯗꯅꯤ ꯃꯆꯥꯅ ꯃꯃꯥꯏ ꯑꯗꯨ ꯁꯥꯕꯒꯤ ꯔꯦꯗ ꯑꯣꯏꯔꯛꯄ ꯑꯃꯗꯤ ꯃꯆꯥꯅ ꯀꯞꯄꯗꯨ ꯎꯕꯗ ꯔꯣꯁꯟ ꯒꯥꯔꯤꯗꯨ ꯈꯔ ꯊꯧꯔꯒ ꯐꯥꯔꯃꯥꯁꯤ ꯑꯃꯗꯒꯤ ꯃꯣꯂꯣꯝ ꯂꯩꯔꯝꯃꯤ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯃꯆꯥꯕꯨ ꯃꯣꯂꯣꯝ ꯇꯩꯕꯤꯔꯝꯃꯤ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅꯦ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯜꯂꯛꯄ ꯃꯤ ꯍꯧꯕ ꯅꯥꯄꯜ ꯀꯥꯕ ꯑꯍꯦꯟꯕ ꯑꯣꯏꯖꯕ ꯊꯤꯕꯁꯦ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯅꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒꯗꯤ ꯄꯦꯟꯊꯣꯛꯄ ꯍꯩꯗꯧꯅꯤ ꯑꯩꯈꯣꯏꯅ ꯏꯆꯥꯕꯨ ꯅꯥꯏꯇꯣꯝ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯀꯦꯃꯣꯡꯅ ꯌꯣꯛꯂꯨꯕꯒꯤ ꯉꯁꯤꯗꯤ ꯄꯄꯥꯁꯨ ꯏꯀꯥꯏ ꯄꯤꯔꯨꯛ ꯈꯨꯝꯂꯦ ꯑꯕꯦꯝ ꯀꯞꯄꯤ ꯄꯄꯥ ꯑꯩ ꯖꯦꯀꯣꯕꯄꯨ ꯅꯨꯡꯁꯤꯌꯦ ꯃꯥꯅ ꯅꯨꯡꯉꯥꯏꯔꯛꯄꯒꯤ ꯅꯨꯡꯁꯤꯔꯛꯄ ꯅꯠꯇꯦ ꯃꯈꯣꯏꯅ ꯑꯩꯁꯦ ꯑꯔꯥꯟꯕ ꯇꯥꯍꯟꯕꯅꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯏꯆꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛꯇꯨꯅ ꯏꯆꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯛꯇ꯭ꯔꯗꯤ ꯏꯆꯥ ꯀꯩꯁꯨ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯑꯗꯨꯅ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯒ ꯋꯥ ꯉꯥꯡꯅꯕ ꯀꯧꯅꯕ ꯌꯥꯔꯔꯣꯏꯀꯣ ꯄꯄꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯃꯄꯥ ꯃꯆꯥꯗꯨ ꯃꯌꯨꯝꯗ ꯌꯧꯔꯛꯑꯦ ꯔꯥꯅꯤꯅ ꯀꯩ ꯍꯥꯏꯅꯔꯦ ꯏꯆꯥꯒꯤ ꯒꯥꯔꯤꯕꯨ ꯑꯄꯥꯝꯕ ꯃꯆꯨꯒ ꯂꯩꯔꯝꯕ꯭ꯔꯣ ꯔꯣꯁꯟꯅ ꯔꯥꯅꯤ ꯅꯆꯥꯁꯦ ꯅꯪ ꯑꯩꯅ ꯌꯣꯛꯄꯗ ꯁꯣꯏꯈꯤꯕ ꯌꯥꯝ ꯂꯩꯔꯦ ꯃꯤꯁꯦ ꯀꯦꯃꯣꯡꯅ ꯌꯣꯛꯂꯁꯨ ꯃꯥꯡꯕꯅꯤ ꯅꯪ ꯑꯩꯅ ꯏꯆꯥꯁꯦ ꯃꯥꯡꯍꯟꯗꯧꯔꯦ ꯉꯁꯤꯁꯨ ꯃꯌꯥꯝ ꯃꯥꯡꯗ ꯏꯆꯥꯒꯤꯗꯃꯛ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯦꯗꯅ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯔꯣꯁꯟꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯔꯥꯅꯤꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯆꯥꯗ ꯌꯦꯡꯂꯛꯄꯗ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥꯒꯤ ꯃꯥꯏꯗꯨꯗꯤ ꯀꯩꯗꯧꯔꯒꯦ ꯑꯕꯦꯝ ꯀꯞꯄꯒ ꯏꯃꯥ ꯑꯗꯨ ꯍꯥꯏꯔꯒ ꯃꯃꯥꯗ ꯀꯣꯟꯁꯤꯟꯖꯩ ꯃꯃꯥꯅ ꯍꯥꯏꯌꯨ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯇꯣꯟꯗꯣ ꯔꯣꯖꯔꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯂꯩꯔꯝꯃꯦ ꯑꯗ ꯑꯩꯅ ꯇꯣꯟꯗ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯆꯦꯂꯦꯟꯖ ꯇꯧꯔꯒ ꯑꯩꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥꯈꯩ ꯃꯨꯟꯗꯅ ꯀꯣꯏꯔꯕ ꯑꯣꯏꯔꯦ ꯍꯥꯏꯔꯨꯕꯒꯤ ꯔꯣꯖꯔꯅ ꯑꯩꯒꯤ ꯃꯥꯏꯗ ꯀꯣꯐꯤ ꯑꯁꯥꯕꯗꯣ ꯍꯩꯖꯤꯜꯂꯛꯂꯤꯕꯅꯦ ꯑꯗꯨꯁꯨ ꯃꯌꯥꯝ ꯃꯥꯡꯗ ꯀꯔꯤ ꯃꯥꯒꯨꯝꯕꯅ ꯑꯩꯒꯤ ꯏꯆꯥꯗ ꯍꯟꯖꯤꯟ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯈꯪꯅꯤꯗꯅ ꯍꯦ ꯌꯦꯡꯉꯨꯃ ꯊꯤꯛ ꯇꯧꯒꯦ ꯂꯥꯎ ꯃꯌꯨꯝ ꯆꯠꯂꯨꯁꯤ
Adu haraga Ranina machagi Vespa Thoudurei. Machagi P amasu puturakuna pirami. Abemsu mamagi maninda tongladuna mamaidu fiduna kumlami. Mama machadu Roja hoida chatlami. Jacobsu mayumda halakduna. Ima hospital chatlusi loisilo. Jess. Yes boss. Imagi firo leiraba. Ngasana leijore fazaba thibadi khangdre. Fare kona ima kalakanda amu imagi pamba leirasi. Mem chana athomba ima kaisu tawde kona chalasida. Yaro ima adumna so lebado nasa yengba nugaijade loisilo. Machana haibadudagi memcha su loisilami. Ngahaki matungda mama machadu chatnaba gari du Thoudurei. Tanjaduda Ranina Vespa Thoraga fi mama maina khumlaga abem chatkibadu Jacob na uhawi. Jacob wakhalda khanje. Koi chuli jano nisina. Wakhaldu khana yenglubada Roger khigi mapada gari khamkibadu urammi. Adusu abem na makut ka thillaga taglibani. Jacob na kainom Thoudurei khambana gari du mamai leiraga Roger khigi mayuk adoi waida gari du khamlami. Atomba kidore. Jacob na gari manungdagi. Ima amta ngaiko tumina phamo. Jacob su gari dudagi kumtharamde. Rani na getu kana thilaga. Mi leitro yumsiba. Roji na getu hangdurei. Kana unabigidaba. Rani na Roja ki mama leitro. Lei yani changbiro. Changjaningde namadu kokthurau. Wahaiduda Rojidu mana taladuna. Ima mapanamda thoro mi lae. Rosni sutarduna thorei. Kanano manungda changhaludana. Rosni hek ubaga Rani na tap hekta ulai. Nachanupadu warapang ngamdrabanina aikhoina warapiba tare. Haujimak nasaduko wari sanasi. Rosni na kaino takwirisiba ai ichana kanada kari lalamage. Hai nangi nachanupaduna aigi chanupisida se yengu. Adu haraga abegi fido haidoklami. Coffee asabado hijandana isase sonya haledana mabusu aina lemna tharoi. Rosni na ngai ko eko maram leitana hekta isana coffee hajan mahnade. Abem kaigino hayu. Maram hangbagi darka oide. Fana saunarasu asumna to bhangnabra. Magi da aikhoi bu sitaba natra. Ipurabada police officer ni mapunchi supa jail da namsi mangami. Hai napurabana police officer oiraga kaidorage. Aigi su ipurabada as officer ni noigumbana pongti mulakano. Nacha warpangam debi nacha jwai chuba yuthapa nisa sabado pamjadene. Ho aigi di isado nupani nupa. Nacha warpangam dridi ai nate nang ne nang. Nacha nupi kai khangdebi lamke lamhabi ma posilaga sa to kai thadokpada adu hana warapiyu. Nupa na ngawadi yuda nupi na khalagana lisa na macha poksa tabani adu khangdra. Hey nangumba lamchanai debi nate aigi isase khangaba. Nacha nupaduna manghalamani adusu ichaga khangasa ruba kawbaki aikhoina tumi lebi bai wani. Ichagi maida coffee na hijalagliba nacha sado aujuma kaw. Rojina ima ai phone doge. Rosnina tawanu office thabak chilamni moigumba mirem oidrabani hujikti. Kari nacha lo chimbe yaroi mara leriba nacha do haujima ko natrabadi noina tei kya saroi. Is noigumba na engonda kaidogdoiba ha. Masi masamsi kudangit keda. Adu haraga mama ani tu soroktuda hekta masam singdu phoidanarei. Rojina ni ma khamdokna bahot nei adubu khamba ngamlamde. Rojina abhem ni masam du khamdo. Abhem na sauraga kariki khamba. Adu haraga abhem su Rosni bukinna masada mafam marang khangdagai thilami. Roji di sumnagi khamdok se haijabani adubu abhem na mama da phubadagi Roji su sauraklammi. Abhem di masak fajarasu mi piktak tawi masa su pai. Roji di wang zawi aduna abhem bu masam pairaga laktana chingi. Ipana ko fejile haba natro adu oredi mache ina mu khongwana namsindare. Adu haraga abhem bu Rojina khongwana namsinni
amuk chingkhalaga mabuktuda khongpangna kauthatli adagi mama ani funaribaduda rani bu amuk phudaba horai gari manungdagi jeko machin khumlaga nokli memcha pakhatna athomba sine patari amuk khamuso jeko nokmi nugai troengba memcha na se thongsiango se thongsem ta hango ima dihe mata duga tumina dum phamu nati ichana hospital chase haidu si yengna bro yengde ngo ima wari ko ne lebige adaida au bakara chensilatuna khanari basingdu khamdoklami abemdi khongbangi amotpatuda mama yasabaduni mabuk anabaduga soroktuda khangba ngamdarduna mama kauraga kapammi noklamba Jacobtu abengi mataudu ubada nukshiki bakawani na nungai taba faurami gari dagi fat kumtharaga sorokta ondu na kapliba abengdu thangalaga magi gari dhawkatki madu ubada Rosni na Jacob na madam miyoiba amagi thoi kan bane atoba maram leite promise adu haram laga gari daga khatlaga kantakna thoraga chatki memchasu abengi mataududa nungaitraduna ibema kopkanu icha kishu tawro abema mitu ishilami ima ai khambi angwari ai bom tekan biyo Jacob na aben kishu tawro ngeha khango kopkanu ngehaki matungda hospital yorduna Jacob na abemu pangkhatlaga doctor emergency ne Adaida leiramba miyoi kharana abemu bed hawkatlaga manungda injinki private hospital oibana patient ama lakpada ningthina yenglami nupa amana ticket amta Jacob saurangnana patient sida amta kambiyo changningba sel changsano nupa du Jacob ke wahaiduda ikarap tawna makha tajadre somdana rani su machabu Jacob na pukri khangbani na Bespa adu yang wana thoraga mayimda halami Rosanna kaida amuk chatluno abemde Rani na Roger haibra adugi mayimda chatlubani machera minara khangde aduna ima ichada makhoi mama macha sangdana phurakpagi ichado Jacob haiduna hospital da pukhatkre Rosan matha sarami onthokpa namana sani da ko icha warisi haraga nangdi kaigina chapuraga migi memdura chatluribano nangsi onthokna gyan tade da ko adunani icha sumangli base moiba isa se chik lauri yamnari ko ka sik bane yatre amukta tumina lebiyo karamba hospital dano ai shu khangde nupa masado yamna phabani mana thok isado laing jasani adagi nuksina ki bagobani na amuk khangna zarani kaya danu yengune nang habirisini adu haraga Roshandu imungda sangkhri rani su machada Jacob na pukhi khangbani na fatanungda thoklaroi khaladuna phamungda changlutuna pothakhri Sandhya changlakpa matamni Roja sumayimda halai machina mamabu higaye birambadu ubada ima kaidore Rosni sauraga nungaire icha pokpagi mahai yale icha saurpagi kumai mayam se uraga ima siningba haibado yore karino so wan halupasida Roji su sauraga nang abem haibra aduda coffee wado haige tawbaga Roji na mopade yenglaga nakhangdu kaidore Roger nakhangdu khumlaga kistode Rosni shu machada yengai atoba ichana kaigino abemda coffee jaluriba wahangda tabada Roger ngakna noidi kamaina khangiba Machina ho mama masadu laklaga imada war tawkre ada imada furambani aidi yaurage khanbani
ꯑꯕꯦꯝꯗ ꯍꯥꯏꯖꯕꯅꯤ ꯈꯥꯝꯗꯣꯛꯁꯦꯅ ꯑꯗꯨꯒ ꯃꯥꯁꯨ ꯌꯥꯎꯔꯒ ꯏꯃꯥꯗ ꯐꯨꯔꯤꯕꯅꯤ ꯑꯗꯒꯤ ꯑꯩꯁꯨ ꯏ ꯀꯥꯔꯛꯇꯅ ꯑꯕꯦꯝꯗꯣ ꯇꯞꯇꯥꯏꯒꯤ ꯐꯨꯗꯠꯄꯅꯤ ꯔꯣꯖꯔꯅ ꯃꯄꯥꯅ ꯑꯩꯉꯣꯟꯗꯁꯨ ꯀꯤꯟ ꯊꯤꯜꯂꯛꯄ ꯑꯗꯨꯒ ꯃꯃꯥ ꯏꯕꯦꯝ ꯑꯗꯨ ꯂꯥꯛꯂꯒ ꯏꯃꯥꯗ ꯐꯨꯔꯝꯃꯤꯕ ꯑꯩ ꯂꯩꯔꯝꯃꯗꯤ ꯃꯃꯥ ꯃꯆꯥꯗꯨ ꯊꯥꯡꯅ ꯌꯥꯟꯗꯧꯅꯤ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯑꯃꯒ ꯏꯆꯝ ꯆꯝꯅ ꯀꯣꯐꯤ ꯊꯛꯃꯤꯟꯅꯕꯅꯤ ꯑꯗ ꯅꯨꯄꯤꯗꯣ ꯑꯕꯦꯝꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯇꯣꯟ ꯀꯧꯋꯦ ꯃꯥꯅ ꯄꯨꯔꯞ ꯆꯪꯂꯛꯑꯒ ꯇꯣꯟꯗ ꯅꯨꯄꯥ ꯐꯪꯗꯕꯤ ꯅꯨꯄꯥꯅ ꯄꯔꯄꯣꯁ ꯇꯧꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯀꯣꯏꯔꯝꯕ ꯅꯨꯄꯥꯉꯩ ꯃꯨꯟ ꯂꯩꯔꯣꯅ ꯑꯗꯨ ꯑꯗꯥ ꯌꯥꯝ ꯊꯤꯅ ꯉꯥꯡꯕꯗꯨꯗ ꯑꯩꯁꯨ ꯏ ꯀꯥꯔꯛꯇꯅ ꯀꯣꯐꯤꯗꯣ ꯍꯩꯖꯤꯟꯈꯤꯕꯅꯤ ꯏꯆꯥꯅ ꯆꯨꯝꯃꯝꯅꯤ ꯍꯥꯏꯕ ꯏꯃꯥ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯆꯥꯅ ꯁꯥꯎꯔꯒ ꯀꯣꯐꯤ ꯍꯩꯖꯜꯂꯨꯕꯗꯨꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯜꯍꯧꯗꯕꯒꯤ ꯁꯤ ꯊꯣꯛꯂꯤꯕꯅꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯃꯈꯣꯏꯁꯨ ꯈꯔ ꯇꯣꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯆꯦꯆꯧ ꯔꯣꯖꯤꯅ ꯇꯣꯠꯇ꯭ꯔꯗꯤ ꯔꯣꯁꯅꯤꯅ ꯑꯃꯨꯛ ꯍꯣ ꯂꯩꯀꯥꯏꯁꯤꯒꯤ ꯍꯦꯔꯣ ꯑꯃ ꯂꯩꯗꯥꯏꯅꯦ ꯃꯥꯅ ꯍꯦꯔꯣ ꯁꯥꯔꯒ ꯅꯨꯄꯤꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯔꯝꯃꯤ ꯉꯁꯤꯗꯤ ꯏꯃꯥ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯃꯥꯃꯛꯅ ꯅꯨꯄꯤꯗꯨꯒꯤ ꯃꯤꯆꯪꯗ ꯆꯪꯕꯗꯨꯗꯤ ꯔꯣꯖꯔꯅ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯀꯅꯥ ꯑꯣꯏꯅꯤꯒꯦ ꯅꯪꯒꯤ ꯃꯔꯨꯞ ꯖꯦꯀꯣꯕꯅꯤꯗꯅ ꯔꯣꯖꯔ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯐꯣꯟꯗꯨ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯀꯔꯤ ꯖꯦꯀꯣꯕꯅ ꯑꯕꯦꯝꯕꯣ ꯔꯣꯖꯔ ꯐꯣꯟꯗꯨ ꯈꯨꯡꯒꯠꯂꯒ ꯖꯦꯀꯣꯕꯇ ꯀꯣꯜ ꯇꯧꯔꯛꯏ ꯍꯜꯂꯣ ꯕꯥꯏ ꯅꯪ ꯈꯜꯂꯤꯗꯣ ꯀꯩꯅꯣꯗꯤ ꯀꯩꯅꯣ ꯍꯥ ꯑꯩꯅ ꯍꯪꯉꯤꯁꯦ ꯈꯨꯝꯃꯨꯅꯦ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯆꯨꯝꯃꯤꯕꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯄꯅꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯄꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯔꯨꯞꯅ ꯑꯩꯒꯤ ꯍꯦꯛ ꯊꯥꯖꯕ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦ ꯔꯣꯖꯔꯅ ꯍꯥꯏꯔꯤꯕꯗꯨ ꯖꯦꯀꯣꯕꯅ ꯚꯥꯞ ꯇꯥꯔꯗꯨꯅ ꯏꯍꯦ ꯚꯥꯏ ꯅꯪ ꯋꯥꯈꯜ ꯑꯣꯟꯅꯔꯦ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯖꯁ ꯍꯦꯜꯞ ꯇꯧꯕꯤꯕꯅꯦ ꯃꯁꯤꯗ ꯑꯇꯣꯞꯄ ꯂꯥꯡꯐꯥꯡꯒꯤ ꯋꯥꯈꯜ ꯑꯩꯉꯣꯟꯗ ꯑꯝꯇ ꯂꯩꯇꯦ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤ ꯑꯊꯣꯏꯕ ꯙꯔꯃ ꯅꯠꯇꯕ꯭ꯔꯅꯦ ꯌꯥꯔꯦ ꯌꯥꯝ ꯋꯥꯔꯦ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯑꯕꯦꯝ ꯑꯩꯈꯣꯏꯅꯤ ꯈꯠꯅꯕꯗ ꯑꯕꯦꯝꯒꯤ ꯃꯤꯆꯪ ꯆꯪꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯁ ꯚꯥꯏ ꯑꯗꯨꯝꯅ ꯂꯥꯟꯅ ꯂꯧꯒꯗꯕ ꯑꯣꯏꯔꯗꯤ ꯐꯔꯦ ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯝꯃꯒꯦ ꯏꯃꯥ ꯌꯨꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯦꯝꯆꯥꯅ ꯍꯩꯃꯥ ꯏꯕꯦꯝ ꯑꯗꯨꯒꯤ ꯃꯤ ꯂꯥꯛꯑꯕꯣ ꯑꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯀꯥꯟꯗ ꯃꯄꯥ ꯃꯃꯥꯗ ꯐꯣꯟ ꯇꯧꯖꯔꯅꯤ ꯃꯥ ꯑꯃꯒꯤꯗꯃꯛ ꯔꯣꯖꯔ ꯀꯥꯏꯅ ꯇꯧꯁꯔꯨ ꯁꯤꯒꯦ ꯁꯤꯖꯧꯔꯁꯅꯨ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯗꯣꯛꯇꯔ ꯊꯣꯔꯛꯂꯒ ꯃꯔꯣꯟ ꯃꯔꯤ ꯑꯃꯗꯤ ꯈꯪꯗꯣꯛꯈꯤꯁꯤꯗꯅ ꯏꯃꯥ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯦꯁꯦ ꯐꯠꯇꯕ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯅꯪꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯄꯨꯈꯠꯂꯛꯂꯤꯒꯦ ꯅꯪꯅ ꯐꯠꯇꯦ ꯍꯥꯏꯔꯁꯨ ꯏꯃꯥꯗꯤ ꯉꯁꯥꯏꯅ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯂꯕꯅꯤ ꯔꯣꯖꯔꯁꯨ ꯖꯦꯀꯣꯕꯁꯨ ꯉꯛꯅ ꯃꯦꯝꯆꯥꯅ ꯃꯁꯛꯁꯨ ꯐꯖꯩ ꯃꯤꯁꯨ ꯃꯃꯥꯏꯗ ꯀꯣꯐꯤ ꯍꯩꯖꯤꯜꯂꯕꯅꯤꯅ ꯁꯥꯎꯕ ꯇꯥꯕꯅꯤ ꯍꯣꯏ ꯏꯆꯥ ꯔꯣꯖꯔꯅ ꯍꯩꯖꯤꯟꯕꯒꯤ ꯃꯔꯝꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯗꯨꯗꯤ ꯍꯧꯅꯗꯦꯗꯅ ꯇꯧꯔꯤꯗꯣ ꯑꯁ ꯏꯃꯥ ꯌꯥꯔꯦꯗ ꯌꯨꯝ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯑꯩ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯂꯤꯔꯒꯦ ꯍꯜꯂꯣ ꯕꯥꯏ ꯅꯪ ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯒꯤ ꯐ꯭ꯂꯥꯏꯠꯅꯣ ꯈꯪꯗꯦ ꯑꯁ ꯏꯃꯥꯁꯨ ꯆꯥꯎ ꯅꯪꯁꯨ ꯆꯥꯎ ꯀꯔꯤꯅꯣꯏꯕꯣ ꯊꯝꯃꯒꯦ ꯅꯣꯏꯗ ꯂꯥꯛꯀꯦ ꯂꯩꯔꯝꯃꯣ ꯀꯩꯗꯧ ꯂꯥꯛꯇꯣꯏꯕ ꯍꯌꯦꯡ ꯆꯠꯂꯝꯗꯥꯏꯒꯤ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯃꯤꯟꯅꯁꯤ ꯇꯧꯕꯅꯦ ꯁꯛ ꯅꯪꯀꯣ ꯌꯥꯔꯦ ꯑꯩ ꯑꯣꯏꯅ ꯂꯥꯛꯀꯦ ꯅꯪ ꯂꯥꯛꯀꯅꯣ ꯅꯪ ꯎꯕꯗ ꯏꯃꯥꯗꯣ ꯍꯦꯟꯅ ꯈꯣꯏꯗꯧ ꯊꯤꯠꯂꯅꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯊꯤꯠꯂꯦꯗꯨꯕꯨ ꯑꯅꯧꯕ ꯑꯃꯨꯛ ꯀꯩꯒꯤ ꯊꯤꯠꯂꯨꯗꯒꯦ ꯍꯥꯟꯅꯗꯒꯤ ꯀꯩꯁꯨ ꯊꯤꯠꯇ꯭ꯔꯤꯕꯣ ꯏꯃꯥꯅ ꯅꯪ ꯌꯥꯝ ꯊꯥꯒꯠꯄꯗ ꯂꯣꯏꯔꯕꯅꯤ ꯅꯪꯅ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯄꯗꯨꯗꯗꯤ ꯏꯃꯥꯗ ꯅꯠꯇꯦ ꯑꯩꯐꯥꯎ ꯏ ꯌꯥꯝꯅ ꯀꯥꯏ ꯈꯪꯉꯕ ꯍꯥꯔꯠꯀꯁꯦ ꯌꯥꯝ ꯀꯥꯏ ꯌꯦꯡꯒꯦꯔꯣ ꯑꯁ ꯅꯨꯄꯤꯒꯤ ꯇꯥꯏꯞꯇ ꯌꯥꯝ ꯋꯥꯔꯨ ꯄꯨꯔꯧꯒ ꯇꯧꯔꯛꯀꯅꯣ ꯍꯩꯅꯗꯦ ꯑꯁ꯭ꯋꯥꯏ ꯆꯠꯂꯣ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯝꯇ ꯇꯝꯂꯣꯏꯗ ꯅꯁꯛꯇꯣ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯑꯩ ꯑꯗꯨꯝ ꯑꯣꯏꯊꯣꯛꯀꯦ ꯀꯩꯕꯨꯅꯣ ꯑꯣꯏꯗꯣꯏꯕ ꯍꯥꯏꯔꯣꯏꯌꯦ ꯀꯩꯗꯧ ꯍꯥꯏꯗꯣꯏꯅꯣ ꯅꯉꯣꯟꯗꯕꯨ ꯑꯩꯅ ꯑꯣ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯍꯜꯂꯛꯑꯒꯦ ꯏꯃꯥꯁꯦ ꯃꯁꯥꯁꯦ ꯑꯝꯇ ꯌꯦꯡꯊꯣꯛꯀꯦ ꯈꯟꯕꯅꯦ ꯀꯣꯟꯅ ꯌꯦꯡꯂꯒꯦ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯂꯩꯔꯝꯃꯣ ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯔꯣꯖꯔ ꯁꯥꯎꯅꯤꯡꯂꯁꯨ ꯃꯔꯨꯞꯀꯤ ꯃꯒꯨꯟ ꯈꯪꯕꯅ ꯁꯥꯎꯕ ꯉꯝꯖꯔꯝꯗꯦ ꯖꯦꯀꯣꯕꯁꯨ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯔꯁꯨ ꯔꯣꯖꯔꯅ ꯁꯥꯎꯕꯗꯨ ꯎꯔꯒ ꯑꯗꯨꯝ ꯃꯈꯣꯏꯁꯨ ꯍꯜꯂꯛꯑꯝꯃꯤ ꯑꯕꯦꯝꯗꯨ ꯃꯇꯣꯝꯇ ꯂꯩꯍꯧꯔꯦ
ꯃꯔꯨꯞꯅ ꯍꯦꯜꯂꯦ ꯈꯜꯂꯗꯨꯅ ꯖꯦꯀꯣꯕ ꯃꯃꯥꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯃꯥ ꯃꯆꯥꯗꯨ ꯃꯌꯨꯝꯗ ꯌꯧꯔꯛꯂꯦ꯫ ꯖꯦꯁꯄꯔꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ, ꯖꯦꯛꯅ ꯏꯃꯨꯡꯗ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯔꯣꯖꯔꯗꯤ ꯀꯃꯟ ꯔꯨꯝꯗꯨꯗ ꯃꯅꯥꯀꯣꯡꯗ ꯏꯌꯔꯄꯤꯁꯇꯨ ꯍꯥꯞꯆꯤꯜꯂꯒ ꯅꯣꯛꯃꯤ ꯂꯩꯔꯝꯃꯤ꯫ ꯖꯦꯀꯣꯕꯅ "ꯀꯔꯤꯅꯣ ꯅꯣꯛꯏꯗꯨꯅ ꯑꯃꯨꯛ?" ꯔꯣꯖꯔ ꯑꯗꯨꯒ ꯇꯥꯊꯒꯩ ꯑꯗꯨꯝ ꯅꯣꯛꯂꯝꯃꯤ꯫ ꯖꯦꯀꯣꯕꯁꯨ ꯏꯌꯔꯄꯤꯁ ꯅꯥꯝꯃ ꯂꯧꯔꯒ ꯇꯥꯒꯦ ꯍꯦꯛ ꯇꯧꯕꯒ ꯔꯣꯖꯔꯅ ꯐꯠ ꯂꯥꯎꯅ ꯆꯤꯡꯉꯤ꯫ "ꯀꯩꯅꯣ? ꯀꯩꯅꯣ ꯑꯩꯅ ꯀꯧꯕꯒ ꯇꯥꯗꯒꯩ ꯅꯣꯛꯂꯤꯗꯣ? ꯑꯩꯁꯨ ꯇꯥꯒꯦꯅꯦ." "ꯁꯤ ꯅꯪꯅ ꯇꯥꯕ ꯌꯥꯕ ꯅꯠꯇꯦ. ꯃꯆꯨ ꯑꯣꯟꯗ꯭ꯔꯕ ꯊꯃꯣꯏꯗꯨꯗ ꯃꯁꯤꯒꯤ ꯆꯟꯅꯐꯝ ꯂꯩꯇꯦ." "ꯑꯦ, ꯀꯩꯅꯣ ꯃꯥ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯅ?" "ꯈꯪꯂꯣꯏ, ꯇꯥꯔꯨꯅꯣ, ꯍꯟꯖꯤꯟ ꯏꯇꯣꯝ ꯇꯥꯗꯣꯏꯅꯦ." ꯍꯣꯏ, ꯇꯥꯔꯣ." ꯖꯦꯀꯣꯕ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯦꯝꯆꯥꯗꯨ ꯔꯣꯖꯔꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯔꯨꯝ ꯆꯪꯈꯤꯕ ꯅꯨꯄꯥꯗꯨꯁꯨ ꯗ꯭ꯔꯦꯁꯀ ꯍꯣꯡꯗꯒꯩ ꯔꯣꯖꯔꯗ ꯌꯦꯡꯂꯒ "ꯚꯥꯏ, ꯅꯈꯥꯡꯗꯨ ꯀꯩꯗꯧꯔꯤꯅꯣ?" "ꯅꯀꯨꯕꯣꯛꯅ ꯀꯤꯟ ꯊꯤꯜꯂꯛꯄꯩꯅꯤ." ꯖꯦꯀꯣꯕ ꯉꯛꯅ "ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯕꯦ ꯃꯄꯥꯅ ꯐꯨꯔꯩꯔꯥ?" "ꯍꯣꯏꯃꯦ, ꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒ ꯂꯩꯇꯒꯩ ꯍꯦꯔꯣ ꯁꯥꯗꯅ ꯑꯕꯦꯝꯒ ꯂꯨꯏ ꯅꯠꯇ꯭ꯔꯣ? ꯑꯕꯦꯝꯅ ꯇꯣꯟꯗ ꯀꯌꯥꯝ ꯊꯤꯅ ꯉꯥꯡꯉꯤ ꯅꯪ ꯈꯪꯕ꯭ꯔꯥ?" "ꯑꯕꯦꯝꯅ ꯇꯣꯟꯗ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ? ꯑꯣꯐꯤꯁꯇ ꯂꯥꯛꯑꯝꯕ꯭ꯔꯥ?" "ꯒꯥꯔꯤ ꯂꯩꯕ꯭ꯔꯥ ꯀꯩꯅꯣ ꯂꯥꯛꯄꯅꯤ ꯃꯄꯥꯒ. ꯑꯗ ꯇꯣꯟ ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯐꯤ ꯀꯦꯞꯇ ꯀꯣꯐꯤ ꯊꯛꯂꯤꯉꯩꯗ ꯑꯕꯦꯝ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯅꯨꯄꯥ ꯐꯪꯗꯕꯤ, ꯑꯩꯅ ꯈꯪꯅꯔꯝꯕ ꯂꯨꯈꯥꯛ ꯃꯨꯜꯂꯒ ꯀꯣꯏꯕꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯑꯁꯥꯎꯕꯅ ꯈꯨꯠꯇ ꯄꯥꯏꯔꯝꯕ ꯀꯣꯐꯤꯗꯣ ꯃꯃꯥꯏꯗ ꯍꯩꯖꯤꯟꯈꯤꯕꯅꯤ." "ꯑꯁ, ꯃꯥꯅ ꯈꯜꯂꯤ ꯋꯥꯈꯜꯁꯦ ꯀꯩꯅꯣꯕ? ꯑꯗꯣ ꯑꯕꯦꯝꯅ ꯅꯪꯒ ꯇꯣꯟꯒ ꯈꯪꯅꯩ ꯂꯩꯔꯣ?" ꯔꯣꯖꯔ ꯉꯁꯥꯏꯅ ꯁꯥꯎꯕ ꯐꯔꯕꯅꯤ ꯁꯥꯎꯖꯤꯟꯅꯔꯒ "ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯃꯥꯜꯂꯦ. ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯑꯁꯦꯡꯕꯒꯤ ꯇꯣꯟꯁꯦ ꯀꯣꯏꯔꯅꯤ, ꯃꯃꯥꯡꯗ ꯂꯦꯟꯅꯔꯅꯤ, ꯎꯁꯤꯜꯂꯛꯇ꯭ꯔꯗꯤ ꯇꯧ ꯇꯥꯔꯦꯗꯅ." ꯖꯦꯀꯣꯕ ꯉꯛꯅ "ꯑꯦ." ꯃꯈꯥ ꯇꯥꯕꯁꯨ ꯉꯝꯖꯗ ꯃꯃꯥꯁꯨ ꯂꯩꯕꯗꯨꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ "ꯑꯩꯒꯤ ꯂꯛꯁꯤꯗꯤ." ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯂꯨꯔꯒ ꯊꯣꯔꯛꯏ꯫ ꯃꯥꯅ ꯊꯣꯔꯛꯄꯗ ꯔꯣꯖꯔꯒ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯩꯔꯝꯃꯤ, ꯑꯗꯨꯁꯨ ꯅꯣꯛꯃꯤ꯫ ꯖꯦꯀꯣꯕꯅ "ꯀꯩ ꯋꯥꯔꯤꯅꯣ?" ꯔꯣꯖꯔꯅ "ꯌꯥꯎꯅꯤꯡꯕ꯭ꯔꯣ ꯅꯪ ꯑꯃ?" ꯃꯦꯝꯆꯥꯁꯨ ꯋꯥꯗꯨ ꯊꯩꯗꯣꯔꯛꯏ꯫ "ꯏꯕꯨꯡꯉꯣ ꯔꯣꯖꯔ, ꯅꯣꯏ ꯄꯥꯕꯨꯡꯅꯗꯤ ꯀꯩ ꯍꯥꯏꯔꯤ? ꯅꯣꯏ ꯇꯥꯃꯣꯗꯨ ꯁꯦꯟꯇꯔꯗ ꯊꯝꯁꯤ ꯌꯥꯕ꯭ꯔꯣ?" "ꯌꯥꯏꯌꯦ ꯃꯃꯥ, ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯗꯥꯖꯤꯀꯤꯁꯨ ꯄꯨꯟꯅ ꯊꯝꯁꯦ. ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯗꯦꯗ." "ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ, ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛꯁꯤꯗ ꯑꯔꯦꯝꯕꯗ ꯃꯇꯝꯁꯨ ꯃꯥꯡꯍꯟ, ꯃꯁꯥꯁꯨ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕ, ꯂꯟ ꯊꯨꯝꯁꯨ ꯃꯥꯡꯍꯟꯕ. ꯃꯤꯑꯣꯏꯕꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ. ꯑꯗꯨꯕꯨ ꯏꯆꯥ ꯑꯣꯏꯔꯨꯕꯅ ꯅꯨꯡꯁꯤꯗꯕꯁꯨ ꯉꯝꯗꯦ. ꯏꯃꯥ, ꯐꯠꯇ꯭ꯔꯦꯅ ꯍꯨꯟꯗꯣꯛꯂꯨ ꯌꯥꯗꯦ." ꯖꯦꯀꯣꯕꯅ "ꯅꯨꯡꯗꯤ ꯅꯨꯡꯁꯤꯗꯦꯗꯀꯣ ꯁꯩꯇ ꯑꯩꯈꯣꯏ ꯗꯥꯏꯔꯁꯦ. ꯃꯇꯝꯗꯨꯗ ꯃꯅꯥꯎ ꯑꯩꯒꯤ ꯀꯩꯁꯨ ꯈꯟꯗꯒꯩ ꯃꯥꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯆꯩꯔꯛꯈꯤꯕꯗꯣ ꯀꯥꯎꯕꯗꯤ ꯈꯛꯉꯝꯂꯣꯏ." ꯔꯣꯖꯔꯅ "ꯌꯥꯔꯤꯕꯣ, ꯀꯩꯁꯨ ꯂꯩꯇꯕ ꯂꯝꯀꯦꯠ ꯑꯃ ꯍꯥꯏꯕꯗꯨꯗꯗꯤ ꯉꯥꯛꯄꯤꯕ ꯍꯩꯔꯒ ꯅꯪ ꯌꯥꯝꯅ ꯄꯛꯇꯕ ꯅꯨꯄꯥꯅꯦ. ꯁꯨꯝ ꯄꯛꯁꯤꯜꯂꯛꯇ꯭ꯔꯦ ꯅꯪꯁꯦꯀꯣ." ꯖꯦꯀꯣꯕꯅ "ꯍꯧꯔꯛꯂꯅꯤ ꯚꯥꯏ, ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯑꯍꯦꯟꯕ ꯑꯗꯨꯝ ꯄꯥꯝꯅꯕꯅꯦ." ꯔꯣꯖꯔ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ "ꯀꯅꯥ ꯍꯥꯏꯕ?" "ꯑꯩꯅ ꯍꯥꯏꯕ." "ꯑꯍꯦꯟꯕ ꯄꯥꯝꯃꯤꯗꯣ ꯑꯩꯁꯨ ꯅꯨꯄꯤ ꯈꯨꯗꯤꯡꯒꯤ ꯒꯨꯟꯗꯣ ꯆꯦꯜꯂꯝꯗꯧ ꯃꯥꯜꯂꯨꯔꯦ. ꯑꯗꯨꯒꯨꯝꯕ ꯒꯨꯟ ꯆꯦꯟꯗꯕꯤ ꯅꯨꯄꯤꯁꯨ ꯌꯥꯝ ꯇꯥꯡꯅ ꯂꯩꯔꯝꯃꯤꯌꯦ. ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯇꯣꯟꯁꯨ ꯑꯃꯅꯤ. ꯑꯗꯨꯅ ꯇꯣꯟ ꯀꯣꯏꯗ ꯌꯥꯗꯦ ꯑꯩ ꯌꯥꯝ ꯊꯨꯅ." ꯍꯟꯗꯛꯇꯤ ꯖꯦꯀꯣꯕꯁꯨ ꯄꯩꯔꯞ ꯌꯦꯡꯂꯛꯏ꯫ "ꯀꯣꯏꯌꯨ, ꯂꯧꯕꯅ ꯑꯩꯅ ꯂꯧꯕꯤꯅꯤ." ꯔꯣꯖꯔꯁꯨ ꯍꯧꯅ ꯂꯧꯊꯣꯔꯛꯏ꯫ ꯍꯌꯦꯡ ꯆꯠꯂꯝꯗꯥꯏꯒꯤ ꯀꯦꯛ ꯆꯥꯃꯤꯟꯅꯔꯒ ꯔꯣꯖꯔꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯇꯣꯟꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯒꯤ ꯔꯦꯀꯣꯔꯠ ꯑꯗꯨ ꯀꯣꯟꯅ ꯇꯥꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯀꯩꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯕꯦꯝꯗꯨ ꯀꯌꯥ ꯂꯥꯛꯇꯨꯅ ꯔꯨꯝ ꯑꯃꯗ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯗꯒꯤ ꯃꯄꯥꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯔꯣꯁꯟ ꯑꯃꯗꯤ ꯔꯥꯅꯤ ꯄꯥꯎꯗꯨ ꯈꯪꯂꯕꯅꯤꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯝꯃꯤ꯫
Numitu abem su kara serious oibanina adumak leiba tarammi. Numitu haukri nongalbaga Rojasu Delhi chetnaba haidana mafi maron kara yomlammi. Mapaga maga chak ising zaba thakpa loriduna airport maiki pangkhre. Report tawraba matung ngihak leiraga Imphal thadokre. Somdana Jacob tu Roja sakharbanina numit humni faudi office tuda chatnaba sem sarammi. Jacob na office ta lakpada toni thabak chinbanina changlak fawo khanglamde. Thabak yam chinbra? Oi ma khangi kaino. Lo na changlakpasu natabasida kai khamom thoklige. Uhodri sir warubino. Ado sangladi warimta sanasidana. Ton Jacob na wari sanasibu hailakladi boring yamna chujarammi. Aduna waridu sanadana bahaiduna. Sir, I kitang busy ori. Okay. Lorakanda I room dam talakpyo. Ado I shu kai kaino help kardi torke. Yarni sir, I atum loislage. Hoi. Jacob hetoki baga tondu sursang nondokjay. Matomda khanjay. As, I narrow the receipt. I dibako. O ton nangsidabako haisni. Kahigino aina mase tiny the ginuk shijakibane. Aujigna asuyamna henidrisiba. Masak hira tiba sunate. Awat pasum the leikhdraba matam sidana. I get a mushna, I need the for livese, Kahigino. I isafa ganda the drink, I need to receive. Tabakudi ton chilibani. Roja Sulaitabaga, Adu Erabasu, Wari was an Inglabadi, Matam Kaitu Payaribani. Adu Tonta Sena, Jacob Uho Hinadaba, Hybrid Oirami. Aduna Matawadu, Adum Tawduna Lerami. Punkara Haukri, Jacob T. Tonchalapangibada, Awa Oiri. Ponachilasu, Niaptongi, Chamapuyabani, Ishunkarutori, Atopa Tabakachatagai, Toinamago Arisanabalagribani. Musiko Kudangari amukin, Thongda amukin, Jacob awa haibada oirami. Telephone dudagi phone torami. Tona. Hello. Kiyamo alige. Ngayaktadi warisanase. Ay susatawa thabagayamle. Sir, ay ngasi loisindaba yadaba khara leibene. Oh, very. Adudi loisinawro. Wari nungdang oina warisanase. Ay call tawrake. Oi sir. Telephone do thamkibaga ton matha sarami. Kai horinu sanudugo. Ko kangawjida. Jacob su ton thabak chinbaduda adum hankre. Atopa magi chatoba mathawoina chatkre. Mapalamda leiriba Rocky amadi Jackie-da pau karisu haidana direct chatlurabanina nupanidu nupianiga yarik minaraga leirami. Hatte nisa sai habadi khangi adubu ka hena adumna natai chadaba tawramni habadudi mapa mamana nongmata khaludaba wakhalni. Ramna machanupa ahalbu khupakna tharami. Shumaina nangdi sane yunaidana leibagira ngayak leitana paisa tharo hairibase. Mara leibanina nupani mak tumina dum leirami. Nupi ani dusu pakat pikai boy mafamdudagi chatkirami. Rogerna Tamo, dajike noi ani se angangsu natre gyan taba yarbani. Hoi, ai sumar ama manglure. Adubu aigi maruk Jacobna halagi punsida halan bane. Nakoi ani di fataba chak manarabanina ngauminaraga leirereko. Asomdana Jacob di subano makanbanina korpati oikre. Ramna Noi bumi oinaba midam sida ngai tamusona tharibase asumbalam chatnaidabase chatnabra adu fataba macha mi fatabagi hidak leite adubu chaisu watpaini noi lamhe du helibase. Rogerna kanade angchitagi yumda sakrasi swaida kuina lebiranu. Jackie-na Roger aidi yum leitrabanina adum lehorage. Rogerna Dajike, Kanana Hino, Jum Latrena, Dajiki again Tadrabasu,
gyan taba nanaw ama lehuribadu kaurba haujiti mama memchasu yumda leirabani Jackie ngakna kari aikhoi mamasu yumda leire leirabani madi kaigi amu halaiba madi kaigi amu halaiba adudi yumda sanaro mama mana macha nungsibagi halakpabu amu hanglidubu madi imaurisu lamchat naidibine Roger khon kalapna dajike nangbu bupina madabu adungna haribadu nachinaraidu patnine napa fatabudu oina waro mamado kishumara laite Ramna nasana sadi mi oinaba fanabu hanage haidraga namabusu badhanam to busari noi afaba machana tiye mi phabai se mapa mama farga hekta macha fadonate mapa mama fatraga macha hekta faru hebudusu langani noi nasana sada leire kyam puire noi ne miram sida leiraga sel me manghali bese Rokina babu fatrabai khodi mafam sida dumli jawrage Ramna amuksu machanu pada khupangna tharami Handakti Rokishu makul halagduna mapabu fuge tawrei Roger sangsindu mayaba bukina ahumra marirak thindatami pabungduna khut hanba yabra nang ha Rocky sauraga angang nangna neyaba ayonda phaw khut tharba naram chatunare nangna apu ipadadi khut thaba yabra oktaba minai nangda sijakro kai kana doino nang himbagi mamingdagi himba punsi nangbo ai mashi miyam usitene adu haraga manabu punaba changsilai nisa zaba minabu diye kyam pharunege Rojana muktak inbada makhada lungna haiteki Jackie na Roger nathaki halda adumna tawno Roger su sauningladuna nangsu gyan tabe yam sai adu eredi nangsu se kinjao adu haraga Jackie da mukina thindali Jackie sungai dihedi koplabanina longna haiteki Roger du magi Swiss case dagi thori puthurei aduga mayamba anidu makhong makut punba horei Ramsu macha to mana tawribadu karisu haramde ainu porukliba thori se noi ani punnabane khanglaba nachibung amta picharo ising likla ama faw neya ta tahaloi mapan thongninge dana khangraw da dum hanjilo nachi faininge dana khangraw da dum hanjilo sarla Ngarangda nupi amamamga yarik minaduna sanay yunaramba hero anidu nonganbaga thorina makung makut puladuna sofa du dalerami leng otpasu amata yaramde Roger na karim nari miyoy bagi punsi sa tambangamde ngarangda raslila sanabado ngasidi thori thureda nachibungsu picharoy layu hungchitpo Rocky sauraga Nayamba ingon dafo adu kusitaba pabung nachana asuna toraga tumina leri kegino Ramna Atoma machina sisu wangang bayadunaba finam silu Roger na mapada salam kotlaga Yes father Adu haraga mayamba su Jackie su fi amamam machina namsilami Khangbra noidi sumaina warak tawne Sidai center da mu leirone ko Tanjadu da Jeko ki call lai Hello Roger speaking Koi condition da leirike Yening bro video call torke thammo Adu haraga phone du kakthali aduga video call torami mayamba ani du punbadu yenghalami Jeko ngakna koi nu torisina phibam singsiga Roger nokmi one group piro nattradi anima khatolani era hard ke Thokchom yare gi wadi adum memcha su machagi manakta phamjarei nayambro Jeko fukhogalaga aus nate namung pine haima kadai imama sa enge Roger su tarduna mayamba ni da camera namambadu Fat front camera da onthok laga maoina camera da mai onsin ki
ꯃꯦꯝꯆꯥꯅ ꯌꯦꯡꯂꯛꯄꯗ ꯔꯣꯖꯔ ꯅꯣꯛꯃꯤ ꯍꯩꯃꯥ ꯊꯤꯗ ꯑꯉꯥꯎꯕ ꯑꯅꯤꯁꯤꯗꯤ ꯔꯣꯖꯔꯁꯨ ꯅꯣꯛꯊꯣꯔꯛꯏ ꯃꯦꯝꯆꯥꯅ ꯅꯣꯏ ꯇꯥꯃꯣ ꯍꯣꯏ ꯊꯦꯡꯅꯔꯕꯣ ꯁꯤꯡꯗꯧ ꯁꯤꯡꯂꯕ ꯔꯣꯖꯔꯅꯤ ꯃꯃꯥ ꯇꯥꯃꯣꯒ ꯗꯥꯆꯤꯀꯤꯒꯗꯣ ꯁꯣꯄꯤꯡ ꯆꯠꯈꯤꯌꯦ ꯏꯍꯦ ꯊꯦꯡꯅꯗ꯭ꯔꯤꯕꯣ ꯊꯦꯡꯅꯔꯦ ꯉꯁꯥꯏꯅ ꯑꯗ ꯑꯩꯒꯤ ꯐꯤꯔꯣꯜ ꯄꯥꯕꯨꯡꯒꯤ ꯐꯤꯔꯣꯜ ꯉꯥ ꯆꯥꯛ ꯈꯔ ꯂꯩꯔꯨꯒꯦꯅ ꯆꯠꯈꯤꯕꯅꯦ ꯑꯣ ꯑꯗꯨꯗꯤ ꯃꯈꯣꯏ ꯂꯥꯛꯂꯒ ꯐꯣꯟ ꯇꯧꯍꯜꯂꯛꯎ ꯏꯆꯥ ꯌꯥꯏꯗꯣ ꯎꯗꯕ ꯀꯨꯏꯔꯦ ꯍꯣꯏ ꯃꯃꯥ ꯍꯥꯏꯒꯦ ꯁꯦ ꯋꯥꯔꯤ ꯁꯥꯟꯅꯖꯔꯣ ꯖꯦꯀꯣꯕꯅ ꯐꯣꯟꯗꯣ ꯍꯦꯛ ꯂꯧꯕꯒ ꯔꯣꯖꯔꯅ ꯆꯤꯡꯅꯔꯅꯤ ꯊꯝꯃꯣ ꯍꯣꯏ ꯊꯝꯃꯒꯦ ꯃꯦꯝꯆꯥ ꯂꯩꯕꯅꯤꯅ ꯃꯔꯨꯞ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯆꯤꯡꯅꯈ꯭ꯔꯅꯤ ꯈꯜꯂꯗꯨꯅ ꯐꯣꯟꯗꯨ ꯑꯃꯁꯨ ꯊꯝꯅꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯦꯛꯅ ꯃꯃꯥ ꯆꯥꯛ ꯆꯥꯔꯁꯦ ꯍꯣꯏ ꯏꯆꯥ ꯑꯅꯤꯒꯤ ꯃꯤꯡꯁꯦ ꯍꯦꯛꯇ ꯀꯥꯎꯏ ꯏꯃꯥꯗꯤ ꯃꯃꯥ ꯑꯩꯒꯤ ꯃꯤꯡ ꯖꯦꯛ ꯀꯧꯋꯦ ꯃꯦꯝꯆꯥꯗꯨ ꯖꯦꯛꯇ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯥꯏꯊꯣꯡꯗꯨ ꯈꯔ ꯃꯨꯛꯁꯤꯟꯈꯤ ꯖꯦꯀꯣꯕꯅ ꯃꯃꯥꯒꯤ ꯏꯍꯨꯜ ꯈꯪꯕꯅ ꯁꯠ ꯀꯣꯟꯁꯤꯟꯕꯤ ꯏꯃꯥ ꯂꯥꯛꯑꯣ ꯃꯦꯝꯆꯥ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯖꯦꯛꯅ ꯖꯦꯀꯣꯕꯇ ꯌꯦꯡꯂꯒ ꯃꯉꯛꯇꯨ ꯅꯣꯝꯃꯛꯏ ꯀꯩꯗꯧꯔꯒꯦ ꯍꯪꯂꯛꯄꯅꯤ ꯖꯦꯀꯣꯕꯅ ꯃꯤꯠꯆꯤ ꯈꯠꯂꯒ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝ ꯅꯨꯡꯇꯤꯒꯤ ꯆꯥꯃꯤꯟꯅꯕ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ ꯃꯦꯝꯆꯥꯅ ꯏꯆꯥ ꯅꯨꯄꯥ ꯑꯍꯜꯗꯣ ꯏꯆꯥꯒ ꯃꯤꯡ ꯆꯞ ꯃꯥꯟꯅꯩ ꯀꯨꯏꯅ ꯂꯩꯖꯔꯁꯨ ꯅꯣꯡꯃꯗ ꯖꯦꯀꯣꯕꯅ ꯃꯌꯥꯝꯕ ꯂꯩꯈꯤꯗꯕ ꯖꯦꯛꯀꯤ ꯃꯔꯝꯗ ꯄꯜꯂꯨꯗꯕꯅ ꯖꯦꯁꯄꯔꯁꯨ ꯖꯦꯛꯁꯨ ꯍꯥꯟꯅ ꯈꯪꯂꯝꯗꯦ ꯖꯦꯛꯅ ꯑꯌꯥ ꯖꯦꯀꯣꯕ ꯅꯪ ꯅꯣꯡꯃꯇ ꯍꯥꯏꯗꯦꯅ ꯑꯩꯈꯣꯏꯗ ꯖꯦꯀꯣꯕꯅ ꯁꯠ ꯈꯨꯝꯂꯛꯏ ꯂꯩꯈꯤꯗꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯗꯕꯅꯤ ꯖꯦꯁꯄꯔꯅ ꯍꯣꯏꯅꯦ ꯄꯨꯂꯤꯁꯀ ꯈꯨꯠꯇꯣꯛꯅꯕꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯤꯡꯗꯤ ꯈꯪꯂꯨꯗ꯭ꯔꯦ ꯃꯦꯝꯆꯥꯗꯨ ꯆꯥꯛ ꯆꯥꯅ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯄꯤꯗꯨ ꯏꯍꯧꯔꯛꯏ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯄꯤꯗꯨ ꯇꯥꯔꯛꯇꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯖꯦꯀꯣꯕꯅ ꯋꯥꯔꯝꯃꯅꯤ ꯀꯣꯟꯁꯦ ꯑꯩ ꯐꯦꯡꯕꯤꯔꯒꯦ ꯖꯦꯁꯄꯔꯅ ꯐꯔꯦꯗ ꯕꯣꯜ ꯌꯦꯡꯂꯨꯈꯤꯒꯦ ꯖꯦꯛꯅ ꯐꯔꯦ ꯑꯩꯁꯨ ꯒꯦꯝ ꯉꯥꯏꯍꯥꯛ ꯁꯥꯟꯅꯧꯈꯤꯒꯦ ꯑꯗꯨꯗꯤ ꯃꯦꯝꯆꯥꯅ ꯑꯃꯨꯛ ꯏꯃꯥꯒ ꯐꯦꯡꯃꯤꯟꯅꯔꯁꯤ ꯏꯃꯥ ꯑꯩ ꯑꯗꯨꯝ ꯐꯦꯡꯂꯒꯦ ꯏꯃꯥ ꯄꯣꯊꯥꯎꯔꯣ ꯆꯠꯂꯣ ꯀꯣꯟꯁꯦ ꯌꯥꯝꯃꯤꯗ ꯅꯪꯕꯣ ꯌꯥꯝꯁꯅꯨ ꯀꯩꯁꯨ ꯅꯠꯇꯦ ꯁꯠ ꯐꯦꯡꯗꯔꯒꯦ ꯅꯨꯄꯤ ꯅꯣꯏꯅ ꯀꯩꯁꯨ ꯍꯦꯜꯂꯣꯏꯗ ꯏꯃꯥ ꯍꯣꯏ ꯑꯗꯨꯗꯤ ꯏꯃꯥ ꯄꯣꯊꯥꯔꯨꯔꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯁꯣꯝꯗꯅ ꯑꯕꯦꯝ ꯃꯃꯥꯏꯗꯨ ꯁꯔꯖꯔꯤ ꯂꯣꯏꯔꯗꯨꯅ ꯕꯦꯟꯗꯦꯖ ꯁꯦꯠꯂꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯔꯥꯅꯤꯗꯤ ꯊꯋꯥꯏ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯕꯦꯝꯅ ꯏꯃꯥ ꯖꯦꯀꯣꯕꯇꯤ ꯃꯃꯥꯅ ꯍꯪꯒꯦ ꯈꯜꯂꯝꯕꯗꯨ ꯃꯆꯥꯅ ꯑꯣꯏꯅ ꯍꯪꯂꯛꯄꯗꯨꯗ ꯍꯩꯃꯥ ꯏꯃꯥꯒꯤ ꯕꯦꯝ ꯏꯃꯥꯗꯤ ꯈꯪꯗꯤꯌꯦ ꯑꯩꯁꯨ ꯏꯆꯥꯗ ꯍꯪꯒꯦ ꯈꯜꯂꯝꯕꯅꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯁꯦ ꯏꯆꯥꯁꯤꯗꯤ ꯏꯃꯥ ꯑꯩ ꯃꯥꯏꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯭ꯔꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩꯗꯨꯗ ꯔꯥꯅꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯣꯟꯅ ꯀꯞꯆꯔꯝꯃꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯤꯕ ꯔꯣꯖꯔꯅ ꯆꯥꯛꯀꯗꯨ ꯊꯣꯡꯂꯒ ꯃꯄꯥ ꯃꯆꯥꯗꯪ ꯍꯥꯎꯅ ꯆꯥꯔꯝꯃꯤ ꯔꯣꯖꯔꯁꯨ ꯃꯌꯥꯝꯕ ꯑꯅꯤꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯆꯥꯛ ꯄꯤꯖꯔꯝꯗꯦ ꯖꯦꯛꯀ ꯔꯣꯀꯤꯒꯗꯤ ꯍꯧꯖꯤꯛꯇꯤ ꯄꯣꯟꯒꯤ ꯆꯦꯛꯂꯥꯒ ꯄꯥꯡꯒꯛ ꯑꯣꯏꯔꯝꯃꯤ ꯔꯥꯝꯅ ꯑꯇꯣꯝꯕ ꯅꯌꯥꯝꯕ ꯑꯅꯤꯁꯦ ꯀꯩꯀꯩꯅꯣ ꯈꯔ ꯄꯤꯖꯧꯗꯅ ꯀꯩꯗꯧ ꯄꯤꯖꯧꯗꯣꯏꯅꯣ ꯀꯪ ꯂꯩꯖꯅꯤ ꯄꯥꯕꯨꯡ ꯀꯩꯁꯨ ꯋꯥꯔꯨꯅꯨ ꯃꯣꯏ ꯊꯣꯛ ꯂꯩꯖꯅꯤ ꯑꯗꯨꯝ ꯔꯣꯖꯔꯅ ꯅꯝꯗꯅ ꯃꯌꯥꯝꯕ ꯑꯅꯤꯗꯨ ꯆꯔꯥ ꯍꯦꯜꯍꯜꯂꯝꯃꯤ ꯁꯣꯝꯗꯅ ꯍꯦꯔꯣꯗꯨꯅ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯕ ꯆꯪꯂꯛꯏ ꯑꯩꯕꯨ ꯇꯣꯟꯗ ꯐꯣꯟ ꯇꯧꯁꯤꯔꯅꯦ
Koino man ay uraga hainadabagi monga ulisina. Aigi laksidiko. Oida, nupanabu kaino ikabayade. Mathanda murum soladuna phone du paikatli. Kaino, mihulga se kankhala isina kai haiba. Sur sangna ahom ramari da khondu pasanaraga tonda call tarami. Ring hak chatladuna. Hello. Phone ga sat paidraduna kaigi. Paidai sidi. Ado, aisi kuirabani wa amadi hangingba. Kai wano hango. Hek dai base ngamdaba. Dangna amuk lana leikhidrana. Ho laurui hek dai biyo. Nakandagi tona. Tahenbe kanai phono. Huima khanghi se iteni. Ton ngakna. Kanano itay haide. Tahenbi nukmi. Hello ite, ichi lae, pahalagi. Adu haraga phone do machidi piramaga nukmi lairik pabam hokri. Ton phone do lauraga yengi. Jacob oirambaduda mamito lauturai, aduga manaw pide yenglai. Tahenbi su maya ihiga kay nuklai. Ton upaliti tapna. Sir, konay siya no. Ihe, sorry bhai. Kanai bhai no. As, ho chiko. How ne. Kay lirage. Phone to kuya drop. Yaida, adashum kay lirage hanglapani. Abiyam na nahan kay kiharke. Abiyam palagpaduda ton mihul sway lawi. Ngan hai kibasingdu Roja na tamlonggadra pakali. Haido kiwawa singdu ningsinglai. Khangdida kay kino yamna hairambani. Ada kay harimino sing haro. As adulada toksi. Tokpa yarui. Nangna abim nuksiradi adum phajana khangnabiyo. Hoi, ay abim nuksirami ton nangsu khangliduni. Adu bhaujiti mahapu amuharna ngakpiba ngamlaroi ay thamoisini yadre. Aduna nangi ngihaki wakhalindana. Adado nang lanari launu kinum hange. Hango. Sum koine de bida dum haidong se nangi khangnaba leibra. Leitida kaideno. Oh, ada nangna pamjaba nuksijaki leibra. Jacob na hanglibadu icham samna hangjarupani. Somna tondi asawna thamoigi warol haidokibadu kawbanina. Roja na paudu tamnamnani khalubada matomda ikai jerami. Tumina adum leibaduda Jacob nangmu. Sorry ra. Saudida. Ado hayoba nangna pamjaba nuksijaba leibra. Tondu araiba thawna phudoktuna. Leirami matam amada. Adubu hojiti kanabusu nuksiba leitre. Ash afaba nupinaga nuksibibasa aidi phangdreneko. Nangibu kari walige. Nangbu nuksijaba pamjaba nupidi malimsida masing thingamdana lising leirangani. Ba dialogue faudi nale. Kaide no daton. Asingmani phaginate. Yare nuksibidawa mina nuksibidraga oiru parudaba mayamsina nuksiraga kaidawdoino. Ado nangna nuksijakiba mido nupi thikraba. Thide. Leikhidraba. Leiri. Nupi atopa koikraba. Koide. Masak thibra. Thideda yam phaje. Oh, nisha zabra. Jade. Laraba nupara. Nate. Nupaduna nang khambra. Khangi. Oh, ado nupaduna nangonda purpose tokbra. Tawrukdeda. Nangna nungsi hairubra. Haiti. Osh. Nupadu nisasu zadaba. Nupisu koidaba. Masaksu fajaba. Inasu khunba. Aduti nungsiko haijalodana. Kaino. Awatpa leitre. Atumba haibitabu nupinate ai. Aduga nupaduna pamnaba jalak tawbidawsu leite. Aina fana nuksirasu mina ingonda nupa phangdabi lukak chabi harapado singnaraga nupaduda leirubu nupisu nate. Fare thamage good night. Adu haraga ton saurakna phone do fatkaktali aduga switch off thamjinki. Jacob ti phone thamkibaduda ngakna. Aima thamkre.
ꯑꯃꯨꯛꯁꯨ ꯀꯣꯜ ꯇꯧꯖꯩ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯄꯗꯨꯗ ꯉꯛꯅ ꯀꯩꯅꯣ ꯃꯥꯏꯁꯤꯕꯨ ꯁꯥꯎꯔꯤ ꯖꯥꯠꯂꯣ ꯑꯁ ꯑꯩꯁꯨ ꯋꯥꯍꯪꯅꯦꯅ ꯅꯥꯎ ꯆꯥꯗꯕ ꯉꯥꯛꯇ ꯁꯥꯎꯅꯅꯤꯕꯨ ꯑꯁ ꯑꯣꯐꯤꯁꯇꯁꯨ ꯁꯤꯒꯨꯝꯕ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏꯇ ꯂꯥꯏꯒꯗ꯭ꯔꯥ ꯈꯜꯂꯒ ꯂꯨꯗꯧꯔꯤꯗ ꯖꯦꯀꯣꯕ ꯅꯪꯁꯦ ꯊꯤꯒꯣꯝꯖꯝꯒꯤ ꯗꯥꯎꯅꯤ ꯃꯦꯝꯆꯥꯅ ꯅꯨꯄꯥ ꯊꯣꯛꯄ ꯉꯝꯗ꯭ꯔꯗꯤ ꯌꯥꯝ ꯂꯨꯕꯅꯤ ꯅꯨꯄꯤꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯁꯦ ꯅꯨꯄꯥ ꯊꯣꯛꯄ ꯃꯤꯅꯗꯕꯨ ꯂꯥꯏꯕꯩ ꯋꯥꯅꯤ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ ꯑꯁ ꯏꯃꯥ ꯈꯪꯉꯦ ꯀꯩꯅꯣ ꯇꯨꯝꯃꯨꯒꯦ ꯍꯥꯏꯗꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯍꯣ ꯏꯃꯥꯅ ꯔꯣꯖꯔꯗ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯛꯑꯣ ꯍꯥꯏꯕꯗꯨꯗ ꯔꯣꯖꯔꯒꯤ ꯐꯣꯟ ꯂꯥꯛꯄ꯭ꯔꯥꯅ ꯍꯪꯒꯦ ꯆꯪꯂꯛꯄꯅꯤ ꯏꯆꯥꯗꯤ ꯋꯥꯔꯤꯗ ꯃꯨꯜꯂꯤꯉꯩꯗ ꯅꯃꯥ ꯂꯥꯛꯄ ꯎꯍꯧꯗ꯭ꯔꯕꯣꯏꯔꯦ ꯎꯍꯧꯗ꯭ꯔꯦ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯏꯃꯥ ꯆꯪꯂꯛꯄ ꯀꯨꯏꯗ꯭ꯔꯤ ꯏꯆꯥꯅ ꯋꯥꯍꯪ ꯃꯊꯪ ꯍꯪꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯀꯩꯝ ꯈꯜꯂꯨ ꯑꯁ ꯂꯣꯏꯔꯦ ꯐꯔꯦ ꯇꯨꯝꯃꯨꯔꯣ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯍꯩꯃꯥ ꯅꯌꯥꯝꯕꯗ ꯐꯣꯟ ꯑꯃꯨꯛꯇꯗꯤ ꯇꯧꯗ ꯏꯃꯥ ꯀꯣꯟꯅ ꯁꯥꯟꯅꯔꯣ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦ ꯐꯔꯦ ꯃꯦꯝꯆꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯖꯦꯀꯣꯕꯇꯨ ꯇꯨꯝꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯎꯏꯊꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ ꯇꯣꯟꯁꯨ ꯑꯗꯨ ꯃꯉꯥꯏ ꯖꯦꯀꯣꯕꯀꯤ ꯋꯥꯍꯪꯗꯨꯗ ꯔꯣꯖꯔꯅ ꯄꯥꯎ ꯇꯝꯂꯝꯃꯅꯤ ꯈꯟꯖꯔꯝꯃꯤ ꯍꯌꯦꯡ ꯑꯣꯐꯤꯁꯇꯅ ꯀꯝꯗꯧꯅꯤ ꯈꯜꯂꯨꯕꯗ ꯃꯊꯥ ꯁꯥꯔꯝꯃꯤ ꯎꯏꯊꯕ ꯌꯥꯔꯝꯗꯦ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯒ ꯈꯟꯕꯒ ꯑꯇꯣꯞꯄ ꯊꯕꯛꯀ ꯆꯠꯊꯒꯩ ꯖꯦꯀꯣꯕꯇꯨ ꯒꯥꯔꯤꯒꯤ ꯁꯣꯔꯨꯝꯗꯨꯗ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯆꯥ ꯑꯇꯣꯝꯕꯗꯨ ꯊꯕꯛ ꯆꯤꯟꯖꯩ ꯈꯟꯕꯅ ꯃꯦꯝꯆꯥꯁꯨ ꯀꯩꯁꯨ ꯊꯣꯏꯅ ꯃꯆꯥꯅ ꯆꯠꯄꯗ ꯍꯪꯂꯨꯗ꯭ꯔꯦ ꯖꯦꯀꯣꯕ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯆꯠꯅꯕ ꯊꯣꯔꯛꯏ ꯇꯟꯖꯥꯗꯨꯗ ꯔꯣꯖꯤ ꯂꯥꯛꯏ ꯆꯦ ꯔꯣꯖꯤ ꯍꯩꯃꯥ ꯅꯪ ꯆꯠꯊꯣꯛꯇꯣꯏꯔꯣ ꯆꯠꯇꯧꯒꯤ ꯊꯣꯛꯂꯛꯄꯅꯦ ꯑꯣ ꯀꯩ ꯂꯩꯔꯒꯦ ꯅꯪꯒꯤ ꯄꯩꯁꯥ ꯁꯤꯡꯕ ꯂꯥꯛꯄꯅꯦ ꯑꯗꯣ ꯂꯣꯏꯅꯗꯤ ꯁꯨꯗꯦ ꯈꯔ ꯍꯥꯟꯅ ꯐꯨꯒꯠꯀꯦꯅ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯦ ꯏꯃꯥꯒ ꯃꯅꯨꯡꯗ ꯁꯥꯟꯅꯕꯤꯔꯣ ꯑꯩꯁꯦ ꯃꯤ ꯉꯥꯏꯔꯝꯃꯅꯤ ꯑꯗꯨꯅ ꯍꯣꯏ ꯅꯤꯅꯦꯒ ꯁꯥꯟꯅꯧꯔꯒꯦ ꯔꯣꯖꯤ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯅꯦꯅꯦ ꯍꯩꯃꯥ ꯔꯣꯖꯤ ꯏꯆꯥ ꯂꯥꯛꯏꯔꯣ ꯂꯥꯛꯑꯣ ꯐꯝꯃꯨ ꯂꯥꯛꯑꯣ ꯍꯩꯃꯥ ꯔꯣꯖꯤ ꯏꯆꯥ ꯂꯥꯛꯏꯔꯣ ꯂꯥꯛꯑꯣ ꯐꯝꯃꯨ ꯂꯥꯛꯑꯣ ꯅꯦꯅꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯖꯦꯀꯣꯕꯇꯒꯤ ꯂꯥꯛ 10 ꯄꯨꯕꯅꯦ ꯑꯗꯣ ꯖꯦꯀꯣꯕꯅꯗꯤ ꯁꯦꯟꯗꯣꯏ ꯂꯧꯔꯣꯏ ꯁꯦꯂꯦꯞꯇꯨꯇꯪ ꯄꯤꯌꯨ ꯍꯥꯏꯌꯦ ꯍꯣꯏꯗ ꯅꯣꯏꯗꯤꯕꯨ ꯀꯩꯒꯤ ꯁꯦꯟꯗꯣꯏꯅꯣ ꯑꯗꯨꯅꯤꯅꯦ ꯄꯩꯁꯥ ꯄꯨꯕꯁꯦ ꯑꯩꯒ ꯏꯃꯥꯒꯗꯪ ꯈꯪꯉꯤ ꯄꯥꯕꯨꯡ ꯍꯣꯏ ꯑꯩꯈꯣꯏ ꯑꯇꯣꯝꯕ ꯍꯣꯏꯗꯤ ꯈꯪꯗꯕꯅꯦ ꯑꯗꯨꯅ ꯃꯈꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯏꯃꯥꯅ 9 ꯍꯥꯟꯅ ꯄꯤꯔꯛꯏ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯗꯤ 9ꯁꯦ ꯍꯥꯟꯅ ꯊꯝꯖꯔꯝꯃꯒꯦ ꯑꯋꯥꯠꯄꯗꯨꯅ ꯀꯣꯟꯅ ꯄꯤꯔꯛꯂꯒꯦ ꯑꯗꯣ ꯏꯃꯥꯅ ꯑꯩꯈꯣꯏ ꯑꯇꯣꯝꯕ ꯈꯪꯍꯟꯕꯤꯅꯨ ꯍꯥꯏꯌꯦ ꯍꯣꯏ ꯈꯪꯍꯜꯂꯣꯏ ꯆꯥ ꯊꯛꯈꯤꯁꯤ ꯅꯤꯅꯦ ꯆꯥ ꯂꯣꯜꯂꯨꯒꯦ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯨ ꯅꯠꯇꯦ ꯅꯤꯅꯦ ꯍꯧꯖꯤꯛꯇ ꯊꯕꯛꯇ ꯉꯥꯏꯔꯤ ꯏꯃꯥꯁꯨ ꯃꯁꯥ ꯀꯌꯥ ꯉꯝꯍꯧꯗꯦ ꯑꯩ ꯆꯠꯂꯒꯦ ꯂꯣꯟꯕꯤꯔꯨꯔꯅꯨ ꯐꯔꯦ ꯀꯣꯟꯅ ꯍꯦꯛ ꯊꯛꯄ ꯍꯥꯏꯗꯨꯅꯤ ꯍꯣꯏ ꯅꯤꯅꯦ ꯔꯣꯖꯤꯗꯨ ꯄꯩꯁꯥ ꯈꯔ ꯁꯤꯡꯂꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯦꯝꯆꯥꯅ ꯖꯦ ꯏꯃꯥ ꯁꯦ ꯂꯥꯛꯇꯔꯦꯅꯤ ꯑꯇꯣꯝꯕꯒꯤ ꯒꯣꯔꯗꯦꯖꯇ ꯍꯥꯞꯆꯤꯟꯕꯤꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯖꯦꯛꯅ ꯄꯩꯁꯥꯗꯨ ꯒꯣꯔꯗꯦꯖꯇ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯊꯃꯣꯏ ꯁꯦꯡꯕꯗꯨꯅꯕꯨ ꯉꯁꯤꯐꯥꯎ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝ ꯂꯩꯃꯤꯟꯅꯔꯤꯕꯅꯤ ꯅꯣꯡꯃꯇ ꯖꯦꯀꯣꯕꯅꯁꯨ ꯀꯩꯁꯨ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯨꯡꯗꯨꯗ ꯍꯨꯔꯥꯟ ꯆꯤꯊꯤ ꯇꯧꯕꯤꯅꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯖꯦꯀꯣꯕꯇꯣ ꯍꯥꯟꯅ ꯑꯣꯐꯤꯁꯇꯨꯗ ꯌꯧꯔꯛꯂꯝꯃꯤ ꯔꯣꯖꯔꯒꯤ ꯔꯨꯝꯗ ꯑꯣꯏꯅ ꯐꯝꯂꯝꯃꯤ ꯂꯦꯞꯇꯣꯞ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯆꯦꯛ ꯇꯧꯔꯝꯃꯤ ꯍꯟꯗꯛ ꯊꯥꯒꯤ ꯃꯄꯥꯟꯂꯝꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯒꯥꯔꯤ ꯃꯣꯗꯦꯜ ꯑꯅꯧꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡꯁꯤꯒꯤ ꯁꯦꯜ ꯀꯩꯀꯥ ꯂꯣꯏꯅ ꯌꯦꯡꯂꯝꯃꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯣꯟꯗꯨ ꯐꯠ ꯆꯪꯂꯛꯏ ꯖꯦꯀꯣꯕ ꯐꯝ ꯂꯩꯔꯝꯕꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯕꯨ ꯑꯣꯐꯤꯁ ꯑꯣꯏꯕꯅ ꯁꯥꯔ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯑꯣ ꯇꯣꯟꯁꯨ ꯃꯥꯒꯤ ꯐꯝꯐꯝꯗꯨꯗ ꯐꯝꯂꯒ ꯃꯊꯧ ꯇꯧꯕ ꯍꯧꯔꯝꯃꯤ ꯖꯦꯀꯣꯕ ꯃꯃꯤꯠꯇꯨ ꯄꯩꯅ ꯇꯣꯟꯗ ꯌꯦꯡꯂꯛꯏ ꯇꯣꯟꯗꯤ ꯍꯟꯅ ꯌꯦꯡꯂꯨꯗꯦ ꯖꯦꯀꯣꯕꯅ ꯀꯩꯒꯤꯅꯣ ꯉꯔꯥꯡ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈꯤꯗꯦ ꯇꯣꯟꯁꯨ ꯉꯝꯅꯕ ꯈꯨꯝꯂꯛꯏ ꯏꯃꯥ ꯆꯪꯂꯛꯄꯩꯅꯦ
Jacob hairap nokfet tawna. ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦ. Tonsu kumpam khanglamde. Tonne tumina leikhibaduda Jacobna makha taraki. ꯊꯥꯏꯅꯗꯤ ꯅꯪꯅ ꯑꯩꯒꯤ ꯅꯝꯕꯔ ꯂꯧꯈꯤꯕꯗꯣ ꯃꯔꯝ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯦ. Tonsu handakti khumlaki. Hoi, matam amada hainingba kya likhi. Adubu haukhre loikhre matamdo amuk hanna laaroi. ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯀꯌꯥꯕꯨ ꯁꯨꯡꯉꯥꯏ ꯍꯥꯏꯗꯅ ꯂꯣꯏꯈꯤ ꯍꯥꯏꯁꯦ ꯀꯃꯥꯏꯅꯅꯣ? ꯑꯕꯦꯟꯒꯤ ꯃꯇꯥꯡ ꯑꯣꯏꯔꯒꯗꯤ ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ. ꯅꯪꯒꯤ ꯑꯣꯏꯔꯒꯗꯤ ꯍꯥꯏꯔꯛꯄ ꯌꯥꯅꯤ ꯏꯐꯝꯗ. ꯉꯁꯤꯁꯨ ꯍꯧꯖꯤꯛꯁꯨ ꯌꯥꯔꯤ. ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅꯤꯡꯕ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ ꯁꯔ. ꯍꯟꯗꯛꯇꯤ ꯖꯦꯀꯣꯕꯁꯨ ꯁꯥꯎꯅꯤꯡꯂ ꯃꯥꯜꯂꯦ. ꯐꯔꯦ, ꯀꯔꯤꯝ ꯍꯥꯏꯅꯔꯣꯏꯁꯤ. ꯑꯩꯒꯤ ꯏꯔꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯒꯦ. ꯇꯣꯟ ꯅꯣꯛꯃꯤ. ꯍꯣꯏ ꯍꯣꯏ. ꯇꯣꯟꯅ ꯑꯗꯨꯝꯅ ꯅꯣꯛꯃꯤ ꯍꯣꯏ ꯍꯣꯏꯒ ꯍꯥꯏꯔꯛꯄꯗꯨ ꯎꯕꯗ ꯁꯥꯎꯔꯝꯕ ꯅꯨꯄꯥꯗꯨ ꯍꯦꯟꯅ ꯈꯣꯏꯗꯧ ꯊꯤꯠꯂꯝꯃꯤ. ꯑꯩꯁꯦ ꯂꯥꯏꯔ ꯃꯆꯥꯅꯤ. ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯄꯅꯤ. ꯅꯪꯁꯨ ꯈꯪꯂꯝꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥ ꯃꯇꯤꯛ ꯆꯥꯔꯤ ꯍꯥꯏꯅ ꯈꯟꯖꯔꯦ. ꯑꯩꯗꯤ ꯅꯤꯁꯥꯁꯨ ꯆꯥꯗꯦ. ꯍꯣꯏ, ꯅꯣꯡ ꯐꯥꯗꯣꯛ ꯌꯨ ꯈꯔ ꯊꯛꯏ. ꯑꯗꯨꯁꯨ ꯇꯣꯏꯅ ꯊꯛꯆꯗꯦ. ꯑꯩꯒꯤ ꯏꯃꯥꯁꯨ ꯂꯩꯔꯦ. ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯟꯖꯔꯦ. ꯃꯁꯤꯗ ꯑꯕꯦꯟꯅ ꯑꯩꯕꯨ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯁꯥꯔꯛꯂꯤꯕꯁꯦ ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯕꯤꯗꯧ ꯂꯩꯇꯦ. ꯑꯩꯒꯤ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯄꯤ ꯈꯛꯇꯃꯛ ꯉꯥꯏꯔꯦ. ꯇꯣꯟꯅ ꯑꯣ ꯑꯗꯣ ꯁꯔꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯣ? ꯌꯥꯝ ꯅꯛꯅ ꯂꯩ. ꯅꯨꯄꯤꯗꯨꯅꯁꯨ ꯄꯥꯝꯂꯝꯕꯩ ꯅꯨꯡꯁꯤꯕꯒꯤ ꯃꯇꯧꯗꯤ ꯎꯠꯄꯤꯔꯝꯃꯤ. ꯍꯧꯖꯤꯛꯁꯤꯅ ꯐꯦꯠ ꯍꯥꯏꯗꯣꯛꯈ꯭ꯔꯦ. ꯑꯗꯨꯅ ꯑꯩꯁꯨ ꯃꯐꯝꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ. ꯄꯥꯡꯒꯜ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ. ꯁꯔ, ꯑꯩ ꯍꯥꯏꯅꯕꯤꯒꯦ. ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ? ꯖꯦꯀꯣꯕ ꯁꯣꯔ ꯃꯄꯤ ꯁꯨꯝ ꯍꯣꯜꯂꯛꯏ. ꯉꯁꯤꯅꯦ ꯏ ꯀꯥꯔꯛꯇꯅ ꯃꯈꯨꯗꯪ ꯄꯥꯏꯔꯒ ꯁꯣꯔ ꯆꯤꯡꯕ ꯁꯣꯏꯔꯣꯏ ꯃꯌꯥꯝ ꯃꯥꯡꯁꯤꯗ. ꯇꯣꯟ ꯉꯛꯅ ꯀꯅꯥꯅꯣ ꯁꯔ? ꯖꯦꯀꯣꯕ ꯃꯃꯤꯠꯇꯨ ꯈꯥꯔꯞ ꯌꯦꯡꯂꯛꯏ. ꯈꯪꯅꯤꯡꯕ꯭ꯔꯣ ꯅꯪ? ꯖꯦꯀꯣꯕꯀꯤ ꯃꯇꯧꯗꯨꯗ ꯇꯣꯟꯗꯨ ꯆꯤꯡꯅꯔꯝꯃꯤ. ꯈꯪꯅꯤꯡꯗꯦ. ꯈꯪꯅꯤꯡꯉꯦ ꯍꯥꯏꯔꯛꯂꯗꯤ ꯇꯥꯛꯂꯒꯦ ꯈꯜꯂꯝꯕ ꯅꯨꯄꯥꯗꯨ ꯑꯃꯨꯛꯁꯨ ꯇꯣꯟꯒꯤ ꯋꯥꯍꯩꯗꯨꯗ ꯏ ꯀꯥꯕ ꯍꯦꯟꯖꯤꯟꯈꯤ. ꯃꯇꯣꯝꯇ ꯄꯨꯛꯅꯤꯡꯗꯨ ꯐꯥꯊꯖꯩ. ꯑꯩꯕꯨ ꯁꯦꯝꯕꯤꯔꯝꯕ ꯏꯁꯣꯔꯁꯦ ꯀꯣꯛ ꯆꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯍꯟꯖꯤꯟ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯑꯗꯨꯝ ꯎꯍꯜꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗ꯭ꯔꯦ. ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯕꯣꯛ ꯂꯥꯎꯅ ꯊꯨꯒꯥꯏꯔ ꯐꯗꯧꯅꯤ. ꯁꯔ, ꯍꯧꯈꯤꯕ ꯃꯌꯥꯝꯗꯨ ꯁꯨꯝ ꯅꯤꯡꯁꯤꯡꯂꯒ ꯂꯩꯔꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯕ ꯉꯝꯂꯔꯣꯏꯌꯦ. ꯀꯥꯎꯊꯣꯛꯄ ꯈꯔꯁꯨ ꯇꯝꯕꯤꯌꯨ. ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯅꯤꯡꯕ ꯂꯣꯏꯅ ꯊꯨꯡꯕ ꯀꯅꯥꯁꯨ ꯂꯩꯇꯦ. ꯅꯤꯡꯊꯧꯐꯥꯎ ꯃꯩꯇꯥꯟ ꯋꯥꯠꯂꯦ ꯍꯥꯏꯅꯔꯤꯕꯅꯤ. ꯖꯦꯀꯣꯕꯅ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯌꯥꯔꯦ, ꯅꯊꯧ ꯇꯧꯔꯣ. ꯅꯪꯅ ꯄꯥꯝꯖꯈꯤꯕ ꯅꯨꯄꯥꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯎ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤꯗꯨꯁꯨ ꯍꯥꯏꯗꯣꯛꯂꯨꯕꯩ ꯀꯥꯟꯅꯕ ꯑꯣꯏꯔꯔꯣꯏ. ꯇꯣꯟꯁꯨ ꯃꯈꯥ ꯇꯥꯖꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯖꯦꯀꯣꯕꯇꯨ ꯊꯕꯛꯀ ꯇꯧꯐꯝ ꯈꯪꯂꯝꯗꯦ. ꯇꯣꯟ ꯎꯔꯒ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯋꯥꯈꯜꯗ ꯈꯟꯖꯩ. ꯔꯣꯖꯔ ꯌꯥꯎꯗ꯭ꯔꯗꯤ ꯑꯣꯏꯔꯣꯏ. ꯃꯥꯏꯁꯤꯕꯨ ꯔꯣꯖꯔ ꯄꯥꯝꯃꯤꯖꯥꯠꯂꯥ? ꯈꯜꯂꯝꯕ ꯋꯥꯈꯜꯗꯨ ꯃꯆꯤꯟꯗꯩ ꯁꯠ ꯍꯥꯏꯗꯣꯔꯛꯏ. ꯇꯣꯟ, ꯅꯪ ꯔꯣꯖꯔ ꯄꯥꯝꯕ꯭ꯔꯣ? ꯇꯣꯟ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯔꯛꯏ. ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯏ. ꯍꯪꯀꯩ ꯍꯪꯗꯣꯛꯂꯨꯔꯒ ꯖꯦꯀꯣꯕꯁꯨ ꯏꯀꯥꯏꯔꯝꯃꯤ. ꯁꯔ, ꯑꯩꯗꯤ ꯑꯗꯨꯝꯕ ꯀꯩꯁꯨ ꯈꯟꯗꯦ. ꯊꯥꯏꯅꯗꯒꯤ ꯑꯕꯦꯝꯅ ꯍꯥꯏꯕꯗꯒꯤ ꯃꯃꯤꯡꯕꯨꯗꯤ ꯈꯪꯉꯤ. ꯑꯗꯣ ꯃꯁꯛꯇꯤ ꯀꯣꯟꯅ ꯈꯪꯕꯅꯤ. ꯑꯣꯐꯤꯁ ꯄꯨꯟꯕꯒꯤ ꯇꯤꯟꯅꯕꯅꯤ, ꯂꯣꯏꯅꯕꯩ ꯋꯥ ꯈꯛꯇꯅꯤ. ꯑꯣ, ꯁꯨꯝ ꯍꯪꯕꯅꯤꯗ. ꯅꯪꯅ ꯉꯔꯥꯡ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯈꯤꯕ ꯂꯩ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ. ꯇꯣꯟꯗꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ. ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯊꯧꯗꯨ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ. ꯃꯥꯅ ꯑꯗꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯃꯈꯥ ꯇꯥꯕ ꯉꯝꯂꯝꯗꯦ. ꯋꯥꯈꯜꯗꯗꯤ ꯈꯟꯖꯩ. ꯑꯕꯦꯟ ꯅꯨꯡꯁꯤꯈꯤꯕ ꯃꯇꯝꯗꯗꯤ ꯃꯥꯅ ꯑꯔꯥꯟꯕ ꯐꯅ ꯇꯧꯈ꯭ꯔꯕꯁꯨ ꯉꯥꯛꯄꯤꯕ ꯉꯝꯃꯦ. ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯇꯣꯟꯗꯅ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯂꯤꯕꯁꯦ? ꯃꯤꯒꯤꯗꯤ ꯋꯥꯈꯜ ꯃꯦꯆꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯀꯟꯇ꯭ꯔꯣꯜ ꯉꯝꯃꯤ ꯍꯥꯏꯅꯩ. ꯑꯩꯒꯤꯗꯤ ꯇꯥꯏꯕꯪꯄꯥꯟ ꯁꯦꯕꯥꯠꯅꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ. ꯇꯟꯖꯥꯗꯨꯗ ꯖꯁꯄꯔ ꯐꯣꯟ ꯇꯧꯔꯛꯏ. ꯖꯦꯁ, ꯀꯩ ꯂꯩꯔꯦ? ꯑꯝꯇ ꯌꯨꯝꯗ ꯂꯥꯛꯑꯣ. ꯀꯩꯒꯤꯅꯣ? ꯌꯨꯝ ꯌꯧꯔꯛꯂꯒ ꯈꯪꯂꯅꯤ. ꯍꯣꯏ, ꯐꯔꯦ, ꯑꯩ ꯂꯥꯛꯑꯒꯦ.
ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯇꯣꯟ, ꯑꯩ ꯌꯨꯝꯗ ꯆꯠꯇ ꯌꯥꯗ꯭ꯔꯦ, ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯌꯥꯏ ꯁꯥꯔ꯫ ꯖꯦꯀꯣꯕ ꯄ꯭ꯔꯞ ꯊꯣꯔꯛꯏ꯫ ꯒꯥꯔꯤ ꯄꯥꯔꯛꯇꯨꯗꯒꯤ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ ꯋꯥꯈꯜꯗꯨ ꯈꯟꯖꯩ꯫ ꯗꯥꯌꯥꯏ ꯍꯣꯏ ꯂꯥꯛꯆꯥꯠꯂꯣ, ꯀꯩꯗꯧꯔꯖꯥꯠꯅꯣ? ꯃꯔꯝꯁꯨ ꯍꯥꯏꯗꯦ꯫ ꯑꯩꯅ ꯁꯣꯝꯗ ꯈꯤꯇꯪ ꯔꯣꯃꯥꯟꯁ ꯍꯧꯔꯛꯂꯀꯥꯟꯁꯤꯗꯕ ꯗꯥꯎꯁꯦ ꯐꯖꯅ ꯌꯥꯗꯕꯖꯥꯠꯅꯤ꯫ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯣꯛꯂꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ꯫ ꯃꯇꯣꯝꯇ ꯋꯥꯈꯜꯗꯨ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯗꯨꯅ ꯂꯝꯕꯤꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯔꯝꯃꯤ꯫ ꯖꯦꯁꯄꯔ ꯑꯃꯨꯛꯁꯨ ꯐꯣꯟ ꯇꯧꯔꯛꯏ꯫ ꯂꯥꯛꯑꯦ, ꯂꯝꯕꯤꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏ ꯂꯩꯔꯦ꯫ ꯖꯦꯁꯄꯔ ꯃꯊꯥꯗꯤ ꯁꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯂꯥꯛꯂꯤꯕꯅꯤꯅ ꯍꯥꯏꯅꯤꯡꯂꯁꯨ ꯀꯔꯤꯝꯇ ꯋꯥꯗꯨ ꯇꯝꯂꯝꯗꯦ꯫ ꯐꯔꯦ, ꯌꯧꯅꯕ ꯇꯧꯔꯣ꯫ ꯑꯗꯣ ꯀꯩꯗꯧꯔꯒꯦ? ꯏꯃꯥ ꯃꯁꯥ ꯉꯝꯗ꯭ꯔꯕꯣ? ꯀꯩꯁꯨ ꯇꯧꯗꯦ, ꯂꯥꯛꯑꯣ, ꯑꯗꯨꯒ ꯋꯥꯗꯨ ꯈꯟꯅꯔꯁꯤ꯫ ꯑꯗꯨ ꯍꯥꯏꯔꯒ ꯖꯦꯁꯄꯔꯗꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯋꯥ ꯑꯃꯗꯤ ꯂꯩꯔꯦ ꯈꯪꯂꯝꯃꯤ ꯖꯦꯀꯣ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯄ ꯍꯧꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯖꯦꯀꯣ ꯃꯌꯨꯝꯒꯤ ꯁꯨꯃꯥꯡꯗꯨꯗ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯖꯦꯁꯄꯔꯒ ꯖꯦꯛꯀ ꯊꯣꯔꯛꯏ꯫ ꯖꯦꯀꯣꯕꯅ ꯀꯩꯗꯧꯔꯒꯦ? ꯖꯦꯁꯄꯔꯅ ꯏꯃꯨꯡ ꯆꯪꯁꯦ꯫ ꯖꯦꯀꯣ ꯃꯈꯥ ꯇꯥꯔꯝꯗꯅ ꯏꯃꯨꯡꯗꯨꯗ ꯆꯪꯂꯛꯏ꯫ ꯏꯊꯥ ꯊꯥꯖꯗꯅ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯥꯕꯨ ꯄꯣꯛꯄ ꯃꯄꯥ ꯔꯟꯕꯤꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯑꯇꯣꯝꯕ꯫ ꯖꯦꯀꯣ ꯃꯄꯥꯗ ꯋꯥꯔꯧꯅ ꯌꯦꯡꯂꯛꯏ꯫ ꯅꯥꯀꯟꯗ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯃꯁꯨ ꯐꯝꯂꯤ꯫ ꯀꯩ ꯂꯩꯔꯦ ꯕꯕꯥ? ꯏꯆꯥꯒꯤꯗ ꯏꯄꯥꯅ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯤ? ꯅꯨꯡꯁꯤꯕꯒꯤ ꯏꯆꯥꯕꯨ ꯎꯅꯤꯡꯕꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯃꯥꯒꯤ ꯋꯥꯍꯩ ꯑꯀꯟꯕ ꯀꯌꯥꯅ ꯕꯕꯥ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯅ ꯉꯥꯡꯅꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯀꯩ ꯋꯥꯅꯣ ꯉꯥꯡꯅꯗꯣꯏꯁꯦ? ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯃꯥꯕꯨꯗꯤ ꯏꯆꯥꯅ ꯆꯪꯉꯨꯐꯝ ꯄꯤꯔꯒ ꯏꯄꯥꯅ ꯂꯥꯛꯄꯗꯤ ꯌꯥꯗꯕ꯭ꯔꯥ? ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯐꯝꯁꯦ ꯏꯄꯥꯒꯤ ꯂꯝꯅꯤꯅꯦ꯫ ꯍꯟꯗꯛꯇꯤ ꯖꯦꯀꯣꯕ ꯁꯥꯎꯒꯠꯂꯛꯏ꯫ ꯕꯕꯥ, ꯃꯐꯝꯁꯦ ꯅꯣꯏ ꯀꯅꯥꯝꯇꯒꯤ ꯃꯐꯝ ꯅꯠꯇꯦ꯫ ꯑꯩꯅ ꯏꯅꯧ ꯅꯧꯅ ꯂꯩꯖꯕ ꯑꯃꯗꯤ ꯏꯁꯥꯅ ꯁꯥꯖꯕ ꯌꯨꯝꯅꯤ꯫ ꯊꯥꯏꯅꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗꯨꯗꯤ ꯗꯥꯆꯧꯒ ꯗꯌꯥꯏꯒꯅ ꯌꯣꯟꯈꯤꯕ ꯀꯨꯏꯔꯕꯅꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯑꯩꯅ ꯑꯃꯨꯛ ꯔꯣꯖꯔ ꯍꯣꯏꯗꯒꯤ ꯂꯩꯕꯅꯤ꯫ ꯀꯔꯤꯅꯣ ꯏꯆꯥꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯆꯨꯝꯕꯅꯤ ꯕꯕꯥ, ꯊꯥꯖꯗ꯭ꯔꯒ ꯔꯣꯖꯔ ꯍꯣꯏꯗ ꯆꯠꯂꯒ ꯃꯦꯗꯥꯝꯅ ꯍꯪꯕꯤꯔꯨꯁꯣ꯫ ꯗꯥꯆꯧꯁꯨ ꯂꯥꯜꯍꯧꯕ ꯌꯥꯎꯔꯒ ꯄꯨꯂꯤꯁꯀ ꯈꯨꯠꯊꯣꯛꯅꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯆꯥ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎꯁꯨ ꯈꯪꯂꯝꯃꯣꯏ꯫ ꯗꯌꯥꯏ ꯐꯪꯉꯦ, ꯌꯣꯟꯕ ꯌꯥꯕ ꯌꯣꯜꯂꯒ ꯗꯦꯜꯂꯤꯗ ꯅꯤꯁꯥ ꯆꯥꯗꯅ ꯉꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯏꯃꯥꯗ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯍꯥꯏꯔꯤꯗꯨꯕꯨ ꯕꯕꯥꯕꯨ ꯀꯌꯥꯝ ꯐꯕ ꯃꯄꯥꯅꯣ? ꯅꯇꯨ ꯅꯆꯥ ꯂꯩꯅ ꯂꯩꯅ ꯑꯇꯣꯝꯕꯤ ꯀꯌꯥ ꯀꯌꯥ ꯂꯣꯟꯕ ꯉꯝꯕ ꯕꯕꯥꯕꯨ ꯃꯤꯔꯣ ꯁꯥꯔꯣ? ꯃꯄꯥ ꯑꯃ ꯑꯣꯏꯔꯒ ꯃꯄꯥ ꯑꯃꯒꯤ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯄꯥꯒꯤ ꯑꯇꯣꯝꯕ, ꯅꯨꯄꯤ ꯐꯠꯇ꯭ꯔꯗꯤ ꯃꯄꯨꯔꯣꯏꯕꯅ ꯂꯩꯃꯤꯟꯅꯕ ꯇꯜꯂꯛꯄ ꯇꯥꯕꯅꯤ꯫ ꯅꯃꯥꯁꯦ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯁꯤꯟꯅꯔꯛꯄꯅꯤ꯫ ꯕꯖꯥꯔ ꯆꯠꯂꯤꯉꯩꯗꯁꯨ ꯅꯨꯄꯥ ꯀꯌꯥ ꯀꯌꯥꯒ ꯂꯣꯏꯅꯕꯅꯤ꯫ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯑꯇꯣꯝꯕꯤ ꯂꯣꯜꯂꯛꯄꯅꯤ꯫ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ, ꯇꯣꯛꯑꯣ꯫ ꯅꯆꯥꯕꯨ ꯁꯤꯈ꯭ꯔꯁꯨ ꯌꯥꯔꯦꯅ ꯍꯨꯟꯗꯣꯛꯂꯝꯃꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯏꯃꯥꯡꯗ ꯑꯃꯨꯛ ꯂꯦꯞꯄꯤꯔꯤꯕꯅꯣ? ꯇꯨꯡ ꯍꯟꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯏꯕꯅꯣ ꯍꯧꯖꯤꯛꯇꯗ? ꯃꯦꯝꯆꯥꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯣꯏꯕꯥꯅ ꯍꯥꯏꯁꯦ ꯑꯩꯁꯦ ꯂꯝꯆꯠ ꯅꯥꯏꯗꯦꯅ ꯑꯇꯣꯝꯕꯤ ꯂꯣꯜꯂꯤꯕꯅꯤ, ꯁꯤ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯤ ꯕꯖꯥꯔꯗ ꯆꯠꯂꯛꯏꯅꯣ ꯍꯥꯏꯕꯗꯨꯗꯤ ꯅꯀꯣꯛꯇꯨꯗ ꯈꯟꯕ ꯉꯝꯗꯕ꯭ꯔꯣ? ꯑꯗꯨꯃꯛꯅ ꯏꯆꯥꯈꯩꯁꯨ ꯅꯪꯅ ꯂꯣꯏꯅ ꯃꯥꯡꯍꯟꯕꯅꯤ꯫ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯁꯦ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯀꯨꯆꯨ ꯀꯨꯃꯦꯟ ꯊꯣꯛꯇ꯭ꯔꯦ, ꯁꯛ ꯊꯤꯖꯤꯜꯂꯦ, ꯑꯗꯨꯅ ꯄꯥꯝꯃꯛꯇꯕꯒꯤ ꯑꯇꯣꯝꯕꯤ ꯂꯣꯜꯂꯤ ꯅꯠꯇ꯭ꯔꯣ? ꯅꯁꯥꯒꯤ ꯏꯖꯠ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯏꯆꯥꯗ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯇꯝꯁꯤꯜꯂꯒ ꯑꯩꯕꯨ ꯌꯣꯜꯂꯤꯕꯗꯣ ꯏꯁꯣꯔ ꯃꯥꯅꯗꯤ ꯂꯣꯏ ꯎꯔꯝꯃꯤꯀꯣ? ꯍꯣꯏ, ꯆꯤꯟꯊꯤꯕꯤ, ꯅꯪꯅ ꯏꯆꯥꯈꯩꯁꯦ ꯂꯣꯏꯅ ꯃꯥꯡꯍꯟꯕꯅꯦ꯫ ꯃꯐꯝꯁꯦ ꯑꯣꯛꯇꯕꯤ ꯅꯪꯒꯤ ꯂꯩꯐꯝ ꯅꯠꯇꯦ꯫ ꯅꯪꯅ ꯀꯔꯤ ꯂꯤꯆꯠ ꯆꯠꯂꯤ ꯑꯩꯅ ꯈꯪꯂꯣꯏꯗꯕ ꯅꯤꯡꯕ꯭ꯔꯥ? ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯑꯩꯅ ꯀꯔꯤ ꯂꯤꯆꯠ ꯆꯠꯄ? ꯑꯩꯅ ꯀꯗꯥꯏꯗ ꯂꯩꯔꯨꯕ? ꯀꯔꯤ ꯃꯔꯝꯒꯤ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯍꯥꯏꯌꯨ? ꯃꯣꯔꯦꯗ ꯆꯠꯂꯒ ꯅꯁꯥꯒꯤ ꯅꯨꯡꯉꯥꯏꯅꯕ ꯒꯟꯖꯥ ꯂꯂꯣꯜꯂꯨꯕ, ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯃꯒ, ꯅꯨꯄꯥꯗꯨꯁꯨ ꯅꯪꯒꯤ ꯂꯣꯏꯅꯕ꯫ ꯑꯗꯨꯅ ꯂꯣꯏꯔꯕ꯭ꯔꯥ ꯈꯪꯕ? ꯅꯁꯥꯒꯤ ꯅꯨꯄꯤ ꯑꯩꯅ ꯆꯠꯄ ꯂꯣꯟꯆꯠ ꯐꯥꯎ ꯈꯪꯗꯕ ꯃꯄꯥ ꯅꯪꯅ ꯀꯔꯤꯕꯨ ꯑꯐꯕ ꯑꯣꯏꯔꯨꯅꯤ? ꯌꯨꯝꯒꯤ ꯑꯋꯥ ꯑꯅꯥ ꯂꯩꯇ ꯂꯥꯏꯔꯁꯨ ꯀꯔꯤꯝꯇ ꯈꯪꯗꯕ, ꯄꯨꯊꯕꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛ, ꯏꯆꯥ ꯅꯨꯄꯥꯁꯤꯡ ꯐꯪꯉꯦ, ꯅꯪꯗꯧꯅ ꯊꯕꯛꯁꯨ ꯁꯨꯅꯤꯡꯗꯦ, ꯃꯔꯤꯟꯁꯨ ꯇꯜꯂꯤ꯫ ꯏꯆꯥ ꯑꯇꯣꯝꯕꯗꯅꯤ ꯃꯃꯥ ꯑꯩꯅ ꯋꯥꯔꯛꯄ ꯈꯪꯂꯛꯄ꯫ ꯏꯃꯨꯡꯁꯤꯒꯤ ꯈꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯕꯖꯥꯔꯗ ꯍꯥꯟꯅ ꯄꯣꯠ ꯆꯩ ꯑꯔꯣꯟꯕ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯛꯄꯅꯤ꯫ ꯑꯗꯒꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯂꯛꯑꯦ ꯈꯪꯂꯛꯄꯗꯒꯤ ꯑꯩꯁꯨ ꯁꯦꯜ ꯃꯌꯥꯝ ꯄꯤꯅꯤ ꯍꯥꯏꯔꯒ
ꯃꯣꯔꯦꯗ ꯒꯟꯖꯥ ꯂꯂꯣꯟꯕ ꯊꯥꯕꯅꯤ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯕꯔꯃꯥꯗ ꯆꯪꯂꯒ ꯅꯨꯄꯥꯗꯨꯒ ꯏꯇꯩ ꯏꯅꯥꯎ ꯁꯥꯔꯒ ꯄꯣꯠꯇꯣ ꯄꯨꯊꯣꯔꯛꯅꯕ ꯍꯣꯠꯅꯕꯗꯒꯤ ꯕꯔꯃꯤꯁ ꯑꯥꯔꯃꯤꯅ ꯐꯥꯗꯕꯗꯒꯤ ꯖꯦꯜꯗ ꯆꯍꯤ 9 ꯂꯩꯔꯨꯕꯅꯤ ꯃꯁꯤꯗꯤ ꯃꯣꯏꯕꯥꯅ ꯈꯪꯕꯤꯕ꯭ꯔꯥ ꯅꯪꯒꯤ ꯁꯝꯅ ꯁꯥꯖꯤꯟꯕ ꯋꯥꯏꯗꯣ ꯑꯩꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯀꯥꯏꯗꯒꯤ ꯊꯥꯖꯔꯅꯤ ꯅꯨꯄꯤ 3-4 ꯂꯣꯟꯕ ꯅꯨꯄꯥꯅꯕꯨ ꯊꯃꯣꯏ ꯆꯦꯠꯄ ꯍꯧꯅꯕ꯭ꯔꯣ ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯏꯕꯁꯦ ꯏꯆꯥ ꯇꯣꯝꯕꯅ ꯁꯤ ꯌꯧꯅ ꯅꯨꯡꯉꯥꯏꯔꯦ ꯈꯪꯕꯗꯒꯤ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯑꯩꯒꯤ ꯆꯍꯤ ꯂꯣꯏꯔꯗꯨꯅ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯄꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯃꯛꯅ ꯑꯆꯧꯕꯅ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯃꯃꯥ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯗ꯭ꯔꯦ ꯑꯗꯨ ꯍꯥꯏꯔꯒ ꯃꯦꯝꯆꯥꯗꯨ ꯀꯞꯆꯩ ꯃꯣꯏꯕꯥꯅ ꯑꯐꯕ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯁꯨ ꯏꯆꯥꯁꯤꯡꯒꯤ ꯑꯐꯕ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏꯗ꯭ꯔꯦ ꯖꯦꯀꯣꯕꯅ ꯕꯕꯥꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯨ ꯑꯩꯒꯤ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯄꯥꯝꯃꯤ ꯅꯌꯥꯝꯕ ꯑꯅꯤꯅ ꯌꯣꯟꯈꯤ ꯍꯥꯏꯕꯗꯨ ꯆꯨꯝꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯐꯝꯁꯦ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯍꯥꯏꯕꯁꯦ ꯏꯆꯥꯁꯤꯡꯒꯤꯁꯨꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯣꯏꯁꯨ ꯂꯩꯌꯨ ꯑꯩꯁꯨ ꯂꯩꯅꯤ ꯃꯦꯝꯆꯥ ꯁꯥꯎꯔꯛꯏ ꯏꯀꯩ ꯈꯪꯗꯕ ꯁꯥ ꯅꯪꯃꯨꯛ ꯐꯠꯇꯕ ꯏꯄꯨꯔꯣꯏꯕꯁꯦ ꯃꯄꯣꯛꯇ ꯊꯦꯡꯅꯗꯕ ꯑꯣꯏꯒꯦ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯔꯒ ꯑꯇꯣꯝꯕꯤ ꯑꯃꯒ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯂꯒ ꯌꯨꯝꯁꯦ ꯃꯥꯒꯤꯅꯤ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯔꯤꯌꯦ ꯏꯆꯥꯁꯥ ꯃꯥꯡꯁꯝꯁꯦ ꯄꯥꯏꯔꯒ ꯑꯅꯤꯃꯛ ꯏꯟꯈꯣ ꯌꯦꯡꯅꯤꯡꯗꯦ ꯃꯁꯛꯁꯤꯡꯁꯦ ꯃꯃꯧ ꯐꯪꯗꯅ ꯃꯁꯨ ꯂꯩꯕ ꯌꯥꯔꯕ ꯃꯥꯅ ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯁꯨꯛ ꯐꯠꯇꯕ ꯍꯩ ꯌꯨꯝꯁꯦ ꯅꯣꯏ ꯅꯄꯥꯅ ꯄꯤꯔꯝꯕ꯭ꯔꯣ ꯍꯥ ꯅꯪ ꯗꯨꯝ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯃꯐꯝꯁꯦ ꯑꯩꯒꯤ ꯂꯝꯅꯦ ꯖꯦꯀꯣꯕ ꯁꯥꯎꯔꯒ ꯅꯆꯥꯅ ꯌꯣꯟꯈ꯭ꯔꯦ ꯍꯥꯏꯔꯐꯥꯎ ꯊꯥꯖꯗꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯕꯕꯥ ꯄꯩꯁꯥ ꯀꯌꯥ ꯄꯥꯝꯃꯤ ꯐꯔꯦ ꯅꯣꯏꯅ ꯂꯩꯍꯧꯔꯣ ꯂꯥꯛ 50 ꯄꯤꯔꯛꯑꯣ ꯃꯦꯝꯆꯥꯅ ꯑꯣ ꯑꯇꯣꯝꯕꯤꯁꯤꯒ ꯄꯥꯟꯅꯔꯒ ꯏꯆꯥ ꯇꯣꯝꯕꯁꯦ ꯁꯦꯜ ꯄꯥꯏꯔꯦꯅ ꯂꯧꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯏꯪꯈꯣꯜꯁꯦ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯔꯩꯗꯨ ꯌꯦꯠꯂꯤꯕ ꯑꯣꯏꯔꯦ ꯀꯔꯤꯒꯤ ꯂꯥꯛ 50 ꯂꯩꯔꯝꯃꯨ ꯑꯗꯨ ꯍꯥꯏꯔꯒ ꯃꯦꯝꯆꯥꯗꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯇꯣꯞꯄ ꯀꯥ ꯑꯃꯗꯒꯤ ꯁꯨꯝꯆꯤꯠ ꯂꯧꯔꯒ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯇꯣꯝꯕꯤꯗꯨꯁꯨ ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯀꯟꯊꯕ ꯍꯧꯔꯛꯏ ꯔꯟꯕꯤꯁꯨ ꯁꯥꯎꯔꯗꯨꯅ ꯃꯈꯨꯠ ꯍꯜꯂꯛꯏ ꯃꯦꯝꯆꯥꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯕꯒ ꯖꯦꯀꯣꯕꯅ ꯃꯄꯥꯕꯨ ꯐꯥꯔꯝꯃꯤ ꯕꯕꯥ ꯀꯩꯅꯣ ꯏꯃꯥꯗ ꯅꯈꯨꯠꯀꯗꯤ ꯌꯥꯎꯒꯗꯧ ꯑꯣ ꯏꯆꯥꯁꯤ ꯆꯥꯎꯔꯦ ꯀꯜꯂꯦꯅ ꯅꯄꯥ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯂꯦꯅꯦꯀꯣ ꯅꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝꯆꯤꯠꯁꯤꯅ ꯀꯟꯕꯗꯤ ꯌꯦꯡ ꯂꯩꯕ ꯑꯗꯨꯗꯤ ꯕꯕꯥꯒꯤ ꯂꯝꯆꯠꯇꯨꯅꯅꯦ ꯃꯄꯥ ꯐꯠꯇꯕ ꯋꯥꯔꯛꯄ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯕꯕꯥꯕꯨ ꯀꯌꯥꯝ ꯐꯕ ꯃꯤꯅꯣ ꯅꯆꯥ ꯂꯣꯏꯅ ꯈꯪꯉꯤ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯑꯩꯁꯨ ꯕꯕꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯕꯅꯦ ꯕꯕꯥꯁꯨ ꯅꯇꯨ ꯅꯆꯥ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯣ ꯖꯦꯁ ꯂꯥꯛ 1 ꯄꯨꯊꯣꯔꯛꯑꯣ ꯑꯗꯨꯒ ꯆꯥꯛꯅꯤꯕ ꯂꯥꯛꯂꯤꯕ ꯃꯇꯩ ꯃꯅꯥꯎꯁꯦ ꯄꯤꯈꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯖꯦꯀꯣꯕꯅ ꯃꯃꯥꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ ꯖꯦꯁꯄꯔꯁꯨ ꯖꯦꯀꯣꯕꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯒꯣꯔꯗꯦꯖꯇꯒꯤ 1 ꯂꯥꯛ ꯂꯧꯊꯣꯛꯂꯒ ꯄꯤꯔꯝꯃꯤ ꯁꯦꯜ ꯄꯥꯝꯕꯅꯤꯅ ꯔꯟꯕꯤꯁꯨ ꯄꯩꯁꯥꯗꯨ ꯂꯧꯔꯒ ꯑꯇꯣꯝꯕꯤꯗꯨꯒ ꯆꯠꯈꯤꯔꯝꯃꯤ ꯀꯥ ꯑꯃꯗ ꯃꯃꯥ ꯃꯆꯥꯗꯨ ꯐꯝꯃꯤ ꯏꯃꯥꯒꯤ ꯇꯣꯝꯕ ꯅꯪꯁꯦ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕꯁꯨ ꯅꯨꯡꯉꯥꯏꯐꯝ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯦꯗꯀꯣ ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ ꯏꯃꯥ ꯅꯆꯥꯕꯨ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯃꯪꯐꯥꯎꯅꯍꯟꯕꯤꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯈꯟꯖꯔꯤꯕꯅꯦ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯄꯣꯊꯥꯔꯣ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯟꯗꯅꯕ ꯑꯩ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯔꯒꯦ ꯅꯌꯥꯝꯕꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯄꯥꯎ ꯑꯃꯨꯛꯇꯗꯤ ꯐꯥꯎꯅꯤꯡꯕꯅꯤ ꯏꯃꯥ ꯍꯪꯆꯤꯠ ꯂꯥꯛꯆꯔꯅꯤ ꯄꯥꯎꯕꯨ ꯐꯥꯎꯅꯔꯣꯏꯁꯤ ꯑꯗꯨꯏ ꯁꯔꯨꯛ ꯑꯩ ꯁꯦꯟꯇꯔꯗ ꯊꯝꯈꯤꯅꯕ ꯃꯤ ꯎꯅꯧꯈꯤꯒꯦ ꯇꯟꯖꯥꯗꯨꯗ ꯐꯣꯟ ꯂꯥꯛꯏ ꯇꯣꯟ ꯀꯩꯗꯧꯔꯦ ꯇꯣꯟꯗꯨ ꯃꯈꯣꯟ ꯅꯤꯛꯂꯤ ꯁꯔ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯅꯤ ꯃꯤ ꯎꯅꯔꯨꯗꯧ ꯂꯩꯌꯦ ꯑꯣ ꯀꯩꯗꯧꯔꯒꯦ ꯑꯄꯤꯝꯒꯤ ꯕꯕꯥ ꯂꯥꯛꯑꯝꯃꯤ ꯖꯦꯀꯣ ꯉꯛꯅ ꯀꯩ ꯍꯥꯏꯔꯝꯒꯦ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯉꯥꯏꯈꯣ ꯐꯣꯟ ꯊꯝꯈꯤꯅꯣ ꯍꯥꯏꯔꯛꯑꯣ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯇꯣꯟ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡꯗꯣ ꯁꯣꯏꯅꯍꯟꯕꯅꯤ ꯑꯩꯕꯨꯁꯨ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ
ꯔꯣꯖꯔꯗꯨ ꯂꯥꯛꯄꯒ ꯄꯥꯎ ꯍꯥꯏꯔꯛꯎ ꯍꯥꯏꯔꯝꯃꯦ ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯑꯕꯦꯝꯅ ꯎꯅꯤꯡꯉꯦ ꯑꯃꯨꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯦ ꯐꯔꯦ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯔꯒꯦ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯈꯟꯒꯅꯣ ꯑꯩ ꯂꯩꯔꯤꯀꯣ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯇꯨꯡꯗ ꯃꯤ ꯑꯇꯣꯞꯄ ꯆꯪꯗꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗ ꯑꯩ ꯍꯥꯏꯔꯒꯦ ꯇꯣꯟꯗꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯄꯟꯊꯕ ꯇꯧꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯆꯠꯂꯝꯃꯤ ꯃꯆꯥ ꯋꯥꯔꯛꯄꯗꯤ ꯉꯝꯗꯕ ꯃꯆꯥꯗ ꯅꯨꯡꯁꯤꯕ ꯃꯄꯥ ꯃꯃꯥꯁꯨ ꯁꯪꯁꯥꯔꯁꯤꯗ ꯀꯣꯛꯊꯣꯛꯑꯝꯃꯅꯤ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯔꯣꯁꯟꯒ ꯔꯥꯅꯤꯒꯁꯨ ꯑꯃꯅꯤ ꯑꯕꯦꯝꯅ ꯏꯃꯥ ꯕꯕꯥ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯂꯥꯛꯑꯅꯤ ꯏꯆꯥ ꯊꯣꯏꯕꯤ ꯄꯄꯥ ꯂꯥꯛꯑꯦ ꯄꯄꯥ ꯇꯣꯟ ꯎꯅꯔꯛꯄ꯭ꯔꯥ ꯔꯣꯖꯔ ꯂꯩꯍꯧꯕ꯭ꯔꯥ ꯖꯦꯀꯣꯕꯇꯤ ꯇꯣꯟꯗꯤ ꯎꯅꯔꯛꯑꯦ ꯖꯦꯀꯣꯕ ꯔꯣꯖꯔꯗꯤ ꯂꯩꯍꯧꯗꯦ ꯑꯩꯕꯨ ꯀꯟꯕꯤꯔꯛꯂꯤꯕ ꯖꯦꯀꯣꯕꯇꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯣꯏꯗꯅ ꯋꯥꯈꯜ ꯑꯣꯜꯍꯟꯈ꯭ꯔꯅꯤ ꯑꯩ ꯃꯥꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯃꯄꯥ ꯃꯆꯥ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯨꯗ ꯖꯦꯀꯣꯕ ꯆꯪꯂꯛꯏ ꯑꯕꯦꯝ ꯍꯔꯥꯎꯖꯩ ꯕꯦꯠꯇꯒꯤ ꯀꯨꯝꯊꯔꯒ ꯖꯦꯀꯣꯕꯇ ꯀꯣꯟꯁꯤꯟꯖꯩ ꯖꯦꯀꯣꯕꯅ ꯑꯕꯦꯝꯕꯨ ꯁꯠ ꯃꯊꯥꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯏ ꯖꯦꯀꯣꯕ ꯔꯣꯁꯟꯗ ꯑꯣꯟꯁꯤꯜꯂꯒ ꯀꯩꯒꯤꯅꯣ ꯁꯥꯔꯅ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯂꯒ ꯇꯣꯟꯗ ꯆꯩꯔꯝꯂꯤꯕꯁꯦ ꯔꯣꯁꯟꯅ ꯑꯩ ꯀꯩꯁꯨ ꯆꯩꯔꯝꯗꯦ ꯏꯆꯥꯅ ꯄꯥꯝꯂꯤꯕꯗꯣ ꯍꯥꯏꯔꯝꯕ ꯈꯛꯇꯅꯤ ꯔꯣꯖꯔ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯂꯥꯛꯑꯒ ꯏꯆꯥꯗ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯍꯜꯂꯨ ꯀꯩꯗꯧꯕꯒꯤ ꯍꯥꯏꯗꯣꯏꯕ ꯀꯩꯗꯧꯕꯒꯤ ꯍꯥꯏꯔꯣꯏ ꯃꯣꯔꯥꯜ ꯂꯩꯔꯗꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖ ꯇꯥꯕꯅꯤ ꯋꯥꯁꯦ ꯃꯈꯥ ꯌꯥꯝꯅ ꯁꯥꯟꯊꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯒ ꯑꯕꯦꯝ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯅ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯄꯨꯈꯠꯄꯤꯔꯛꯄꯅꯦ ꯅꯪꯕꯨ ꯄꯥꯝꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯠꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯌꯦꯠꯈꯤꯅꯤ ꯑꯩꯒꯤ ꯊꯋꯥꯏꯗ ꯍꯤꯡꯂꯤ ꯐꯥꯎꯗꯤ ꯑꯩꯅ ꯅꯐꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯠꯈꯤꯅꯤ ꯅꯪꯅ ꯌꯦꯠꯂꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯗꯥꯏ ꯑꯗꯨꯒꯤ ꯋꯥꯍꯪꯗꯣ ꯚꯦꯂꯤꯗꯤꯇꯤ ꯂꯣꯏꯈ꯭ꯔꯦ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯃꯗ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯑꯩꯁꯦ ꯄꯥꯞ ꯆꯦꯜꯂꯕ ꯂꯛ ꯂꯩꯇ꯭ꯔꯕ ꯃꯤ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯑꯩꯒꯤ ꯏꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯀꯅꯨ ꯑꯩ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯕ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯉꯝꯂꯔꯣꯏ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯐꯅ ꯂꯥꯟꯈ꯭ꯔꯁꯨ ꯅꯪꯅ ꯅꯨꯡꯁꯤꯐꯝ ꯊꯣꯛꯄꯅꯤ ꯅꯪꯒꯤꯗꯨꯗꯤ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯐꯖꯕꯗꯨꯗ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏ ꯃꯥꯅꯦ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯅꯨꯡꯁꯤꯈꯤꯕꯅꯦ ꯊꯃꯣꯏꯗ ꯃꯁꯛ ꯈꯪꯂꯝꯂꯕꯗꯤ ꯇꯨꯀꯠꯆꯔꯝꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯃꯥꯏꯊꯣꯡꯗ ꯗꯥꯛ ꯂꯩꯔꯕꯅꯤꯅ ꯍꯩꯅꯗ꯭ꯔꯦ ꯎꯕꯗ ꯇꯨꯀꯠꯆꯔꯦ ꯁꯤꯒꯤ ꯗꯥꯏꯂꯣꯛꯁꯦ ꯇꯥꯅꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩ ꯃꯐꯝꯁꯤꯗ ꯀꯧꯔꯤꯕꯁꯦ ꯑꯕꯦꯝꯗꯨ ꯀꯞꯄꯤ ꯑꯩꯒꯤ ꯃꯥꯏꯊꯣꯡꯒꯤ ꯗꯥꯛ ꯑꯁꯦ ꯅꯪꯒꯤ ꯃꯔꯨꯞ ꯐꯠꯇ꯭ꯔꯕ ꯑꯗꯨꯅ ꯊꯣꯛꯍꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯐꯔꯕꯅꯦ ꯊꯥꯡ ꯆꯥꯗ꯭ꯔꯤꯗꯣ ꯅꯪꯒꯤ ꯅꯐꯝꯗ ꯐꯠꯇꯕ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯅꯨꯄꯥ ꯑꯃꯅꯦ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯅꯨꯡꯁꯤꯕꯗꯒꯤ ꯐ꯭ꯔꯦꯟꯁꯤꯞꯅ ꯍꯦꯟꯅ ꯂꯨꯝꯕ꯭ꯔꯥ ꯂꯨꯝꯃꯦ ꯊꯃꯣꯏ ꯁꯦꯡꯕ ꯃꯔꯨꯞꯇꯤ ꯊꯤꯕ ꯋꯥꯏ ꯏꯁꯥ ꯃꯇꯤꯛꯄꯨ ꯆꯥꯔꯕꯗꯤ ꯅꯨꯄꯤꯒꯤ ꯅꯨꯄꯤ ꯉꯥꯛꯇꯅꯦ ꯂꯩꯕꯨ ꯂꯩꯃꯤꯟꯅꯔꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯛꯇꯧ ꯂꯩꯔꯦ ꯑꯗꯨꯅ ꯐ꯭ꯔꯦꯟꯅ ꯃꯔꯨꯅꯦ ꯑꯗꯨꯛ ꯊꯨꯅ ꯋꯥꯈꯜ ꯍꯣꯡꯕ ꯍꯧꯖꯤꯛ ꯅꯪꯅ ꯅꯨꯡꯉꯥꯏꯔꯛꯂꯀꯥꯟꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯑꯉꯛꯄꯅꯤꯀꯣ ꯉꯛꯂꯤꯕꯗꯤ ꯅꯪꯅꯦ ꯑꯩ ꯅꯠꯇꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯝꯗꯧ ꯅꯠꯇꯦ ꯑꯩꯅ ꯍꯪꯒꯗꯕꯅꯦ ꯑꯗꯨꯕꯨ ꯍꯪꯅꯤꯡꯕ ꯐꯥꯎꯗꯦ ꯀꯩꯗꯧꯕꯒꯤ ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯝꯂꯤꯕ ꯑꯩ ꯅꯨꯡꯁꯤꯔꯒ ꯑꯩꯒꯤꯗꯃꯛ ꯀꯩꯒꯤ ꯂꯦꯞꯄꯤꯔꯝꯗ꯭ꯔꯤꯕ ꯑꯩꯅ ꯂꯥꯏꯔꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪ ꯑꯩꯕꯨ ꯀꯩꯁꯨ ꯅꯨꯡꯁꯤꯔꯝꯃꯣꯏ ꯑꯔꯪ ꯑꯔꯥꯛꯇ ꯅꯨꯡꯁꯤꯕ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯅꯊꯃꯣꯏꯗ ꯍꯥꯟꯅ ꯁꯦꯡꯈꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ ꯂꯥꯛꯑꯒ ꯁꯣꯏꯗꯅ ꯂꯧꯕꯤꯈꯤꯒꯅꯤ ꯀꯌꯥꯔꯛ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯑꯩ ꯅꯪꯒꯤ ꯅꯔꯜꯗ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯤꯌꯦ ꯑꯗꯨꯅ ꯅꯪꯒꯤ ꯉꯥꯛꯈꯤꯕ ꯋꯥꯈꯜꯅꯦ ꯋꯥꯍꯩꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯋꯥꯈꯜ ꯍꯣꯡꯈ꯭ꯔꯦ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯊꯛꯈꯥ ꯑꯣꯜꯂꯝꯕꯁꯤꯗ ꯅꯨꯄꯤꯗꯨꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯏꯆꯤꯜꯁꯤꯅ ꯍꯥꯏꯌꯨ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯈꯪꯂꯒ ꯅꯨꯄꯤꯗꯣ ꯍꯥꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯪꯗꯤ ꯍꯧꯖꯤꯛꯁꯦ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯑꯣꯜꯂꯕꯅꯤꯅ ꯐꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯍꯦꯟꯅ ꯅꯊꯃꯣꯏꯗ ꯐꯨꯖꯤꯜꯂꯛꯀꯅꯤ ꯑꯗꯨꯅ ꯑꯩꯅ ꯂꯥꯛꯂꯒ ꯊꯝꯖꯔꯤꯕꯤ ꯃꯍꯥꯛꯄꯨꯗꯤ ꯍꯧꯖꯤꯛꯃꯛꯇꯤ ꯇꯥꯛꯆꯔꯔꯣꯏ ꯂꯥꯏꯕꯛ ꯐꯗꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯀꯥꯟꯗ ꯈꯪꯖꯔꯣ ꯑꯗꯨꯝ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛꯇꯣ ꯇꯥꯛꯂꯝꯗꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯖꯦꯀꯣꯕ ꯅꯣꯛꯃꯤ ꯔꯤꯇꯥꯗ ꯑꯃꯗꯤ ꯔꯣꯁꯟꯗ ꯌꯦꯡꯂꯒ
ꯃꯥꯏꯁꯦ ꯁꯔꯖꯔꯤ ꯂꯣꯏꯔꯗꯤ ꯀꯣꯛꯀꯤ ꯗꯣꯛꯇꯔ ꯑꯃꯨꯛ ꯌꯦꯡꯊꯣꯛꯄꯤꯌꯣ ꯅꯠꯇ꯭ꯔꯗꯤ ꯕꯣꯔꯥ ꯄꯥꯏꯔꯒ ꯁꯣꯔꯣꯛꯇꯒ ꯆꯠꯂꯝꯃꯗꯤ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯖꯦꯀꯣꯕꯅ ꯈꯨꯗꯣꯝꯕꯤꯗꯨ ꯑꯕꯦꯡꯒꯤ ꯃꯃꯥꯏꯗ ꯅꯛꯅ ꯊꯤꯜꯂꯒ ꯑꯩꯁꯦ ꯐꯅ ꯎꯕꯒꯤ ꯐꯕ ꯃꯥꯟꯕꯅꯦ ꯑꯩꯒꯤ ꯃꯥꯏꯊꯣꯡꯁꯦ ꯌꯦꯡꯕꯗ ꯆꯤꯡꯂꯦꯝꯕ ꯃꯥꯟꯕꯅꯦ ꯑꯩꯁꯦ ꯁꯥꯎꯒꯟꯗꯕꯒꯤ ꯁꯥꯎꯕ ꯍꯩꯇꯕ ꯃꯥꯟꯕꯅꯦ ꯑꯩꯅ ꯐꯠꯂꯛꯇ꯭ꯔꯗꯤ ꯂꯝꯕꯥ ꯂꯩꯔꯣꯏ ꯑꯩꯒꯤ ꯃꯥꯏꯊꯣꯡꯁꯦ ꯑꯣꯛꯂꯛꯇ꯭ꯔꯗꯤ ꯍꯤꯡꯆꯥꯕ ꯃꯥꯜꯂꯛꯄꯁꯨ ꯌꯥꯏ ꯑꯩꯅ ꯁꯥꯎꯛꯂꯗꯤ ꯃꯤꯌꯥꯠꯄ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯅꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯕꯦꯕꯥꯔ ꯂꯩꯇꯕꯒꯤ ꯍꯧꯅꯕꯤ ꯏꯀꯥꯏ ꯈꯪꯗꯕꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤ ꯑꯗꯨ ꯆꯠꯅꯗꯦ ꯅꯨꯄꯤ ꯅꯍꯥꯒꯤ ꯋꯥꯔꯤ ꯐꯥꯎ ꯑꯄꯣꯛꯄꯤꯗ ꯂꯤꯖꯗ꯭ꯔꯤ ꯕꯦꯕꯥꯔ ꯀꯥꯏꯕꯁꯨ ꯄꯥꯝꯖꯗꯦ ꯑꯩ ꯄꯣꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯤꯡꯂꯦꯝꯅ ꯍꯧꯔꯛꯄ ꯅꯨꯄꯥꯅꯦ ꯅꯪꯒꯤ ꯍꯟꯗꯛꯇ ꯕꯦꯠ ꯀꯥꯏꯗꯨꯗꯤ ꯑꯣꯏꯅꯤꯡꯗꯦ ꯍꯦꯔꯣ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯒꯦ ꯅꯪꯁꯨ ꯌꯥꯝ ꯂꯦꯝꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯁꯤꯗꯒꯤꯗꯤ ꯂꯥꯏꯟ ꯍꯦꯟꯖꯤꯜꯂꯛꯑꯕ ꯃꯤꯃꯥꯡ ꯇꯨꯃꯥꯡ ナꯏꯗꯅ ꯅꯪꯕꯨ ꯑꯣꯠꯅꯔꯛꯀꯅꯤ ꯈꯪꯖꯤꯜꯂꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯖꯦꯀꯣꯕ ꯆꯠꯅꯕ ꯈꯣꯡꯀꯥꯞ 3-4 ꯊꯥꯡꯗꯣꯔꯛꯏ ꯇꯨꯡ ꯍꯟꯗꯕꯤꯗ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯑꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯇꯥꯐꯁꯤꯡꯗ ꯃꯇꯨꯡꯗ ꯗꯞ ꯇꯧꯔꯛꯑꯗꯤ ꯑꯩꯁꯨ ꯀꯌꯥꯝ ꯉꯝꯒꯦꯗꯣ ꯌꯦꯡꯉꯣ ꯂꯥꯁ ꯋꯥꯔꯅꯤꯡ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯖꯦꯀꯣꯕ ꯆꯠꯈ꯭ꯔꯦ ꯑꯕꯦꯡꯗꯨ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯃꯥꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯕꯤ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯗꯨꯒ ꯖꯦꯀꯣꯕ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯃꯊꯥ ꯁꯥꯔꯝꯃꯤ ꯇꯣꯟꯅ ꯀꯪꯃꯥꯡ ꯇꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡ ꯑꯗꯨꯗ ꯅꯤꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯃꯤ ꯎꯅꯗꯧꯕ ꯊꯕꯛ ꯑꯇꯩ ꯑꯇꯩ ꯃꯌꯥꯝꯗꯨ ꯑꯝꯇ ꯆꯠꯇꯈꯩ ꯑꯃꯗ ꯆꯠꯄꯗ ꯄꯨꯡꯗꯨꯗꯤ 4 ꯇꯥꯁꯤꯜꯂꯛꯑꯦ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯀꯔꯣꯝꯗ ꯆꯠꯁꯤꯒꯦ ꯈꯜꯂꯤꯉꯩꯗꯨꯗ ꯕꯦꯡꯀꯤ ꯀꯣ-ꯐꯥꯎꯟꯗꯔꯗꯨꯒꯤ ꯐꯣꯟ ꯂꯥꯛꯑꯝꯃꯤ ꯍꯜꯂꯣ ꯌꯧꯕꯤꯔꯛꯇ꯭ꯔꯤꯕꯣ ꯑꯩꯁꯦ ꯉꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯔꯦ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯣ ꯂꯥꯛꯏ ꯌꯧꯔꯒꯦ ꯍꯣꯏ ꯊꯝꯖꯔꯒꯦ ꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯃꯨꯛꯇꯪꯗꯤ ꯆꯝꯊꯣꯛꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥꯅ ꯌꯥꯗꯗꯅ ꯕꯦꯡꯛꯂꯣꯝꯗ ꯑꯣꯏꯅ ꯒꯥꯔꯤꯗꯨ ꯊꯧꯈ꯭ꯔꯦ ꯁꯣꯝꯗ ꯇꯣꯟꯁꯨ ꯊꯕꯛꯁꯤꯡꯗꯨ ꯐꯣꯀꯁ ꯇꯧꯕ ꯉꯝꯂꯝꯗꯦ ꯔꯣꯁꯟꯒꯤ ꯀꯜꯂꯕ ꯋꯥꯍꯩꯗꯨꯗ ꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ ꯔꯣꯖꯔ ꯂꯩꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯃꯌꯨꯝꯗ ꯃꯄꯥ ꯃꯃꯥꯗ ꯀꯣꯏꯅꯗꯕꯤ ꯄꯥꯎꯁꯤꯡꯗꯨ ꯇꯝꯕꯁꯨ ꯌꯥꯗꯧ ꯏꯃꯨꯡ ꯅꯠꯇꯕꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯈꯟꯕꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯈꯪꯍꯧꯗꯅ ꯃꯄꯤꯗꯨ ꯇꯞ ꯇꯥꯔꯛꯏ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯍꯟꯖꯤꯟ ꯑꯩꯕꯨ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯦ ꯑꯕꯦ ꯅꯪꯁꯦ ꯑꯩꯒꯤ ꯃꯇꯝ ꯑꯃꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯗꯨꯅꯤꯀꯣ ꯑꯩꯁꯨ ꯅꯨꯄꯤꯅꯦ ꯑꯗꯨꯛ ꯊꯃꯣꯏ ꯄꯤꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯈꯜꯂꯛꯄ ꯋꯥꯈꯜ ꯈꯨꯗꯤꯡꯃꯛ ꯅꯤꯡꯕ ꯊꯨꯡꯗ ꯌꯥꯗꯦ ꯈꯟꯅꯔꯒꯗꯤ ꯇꯣꯏꯅ ꯍꯥꯠꯇꯣꯛꯅꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯀꯅꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏꯌꯦ ꯏꯆꯤꯜ ꯑꯁꯤꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯍꯥꯏꯈ꯭ꯔꯔꯣꯏ ꯇꯣꯟ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯑꯃꯨꯛꯁꯨ ꯃꯇꯣꯝꯇ ꯀꯞꯆꯔꯝꯃꯤ ꯑꯣꯐꯤꯁꯇꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥꯈꯩꯅ ꯈꯔ ꯊꯦꯡꯅ ꯂꯩꯔꯕꯁꯨ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯄꯨꯡ 4ꯗ ꯁꯨꯇꯤ ꯑꯣꯏꯔꯝꯃꯤ ꯇꯣꯟ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯂꯣꯏꯕꯤꯗ꯭ꯔꯤꯕꯣ ꯇꯣꯟ ꯃꯃꯥꯏꯗꯨꯗꯤ ꯑꯣꯟꯊꯣꯛꯂꯝꯗꯦ ꯂꯣꯏꯗꯧꯔꯦ ꯍꯣꯏ ꯂꯣꯏꯁꯤꯜꯂꯣ ꯁꯣ ꯂꯣꯜꯂꯝꯃꯒꯦ ꯂꯣꯏꯁꯤꯜꯂꯒꯦ ꯄꯨꯡꯁꯦ ꯌꯥꯗ꯭ꯔꯦꯅꯦ ꯇꯣꯟ ꯉꯁꯤꯒꯤ ꯊꯕꯛꯇꯨ ꯄꯦꯟꯗꯤꯡ ꯂꯩꯍꯧꯔꯦ ꯂꯣꯏꯁꯤꯟꯕꯤ ꯅꯪꯗꯕꯤ ꯃꯌꯨꯝꯗ ꯆꯠꯅꯕ ꯊꯣꯔꯛꯏ ꯔꯣꯁꯟꯅ ꯉꯁꯥꯏ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯀꯌꯥꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯛꯏ ꯑꯁꯤꯒꯨꯝꯂꯕ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤꯗꯃꯛꯇ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕꯁꯤ ꯈꯜꯂꯨꯕꯗ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯅ ꯀꯣꯏꯔꯥꯎꯅꯔꯕ ꯅꯨꯖꯥꯒꯤ ꯂꯨꯔꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯄꯤꯔꯥꯡ ꯃꯍꯥꯛꯁꯨ ꯃꯇꯥꯔꯛꯏ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯂꯝꯂꯥꯟꯕ ꯀꯌꯥꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄ ꯐꯥꯎ ꯌꯥꯗꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄꯅꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯈꯜꯂꯒ DF ꯑꯣꯏꯅ ꯊꯝꯖꯔꯝꯂꯕꯗꯤ ꯍꯥꯏꯅ ꯈꯜꯂꯛꯄꯁꯨ ꯍꯧꯔꯛꯏ ꯖꯦꯀꯣꯕꯀꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅꯗꯤ ꯃꯥꯅ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯊꯥꯏꯅꯒꯤ ꯏꯔꯤꯛ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯗ ꯃꯤꯁ ꯇꯧꯔꯛꯏ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯤꯗ ꯏꯃꯥ
ꯊꯕꯛꯄꯨ ꯀꯩꯅꯣ ꯌꯥꯗꯕꯩꯅꯤ ꯍꯣꯏꯗ ꯁꯨꯝ ꯍꯪꯕꯅꯤ ꯆꯥ ꯂꯣꯜꯂꯛꯎꯔꯣ ꯏꯆꯥꯒꯤ ꯌꯥꯔꯅꯤ ꯏꯃꯥ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯎꯒꯦ ꯍꯣꯏ ꯄꯣꯊꯥꯔꯨꯔꯣ ꯇꯣꯟ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯕꯤ ꯃꯪꯗꯨꯅ ꯑꯗꯨꯝ ꯂꯩ ꯇꯥꯍꯦꯟꯕꯤꯅ ꯆꯦ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯅꯧ ꯂꯥꯛꯑꯅꯤ ꯇꯣꯟ ꯃꯧꯄꯥ ꯇꯣꯅꯤꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯒ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯍꯧꯖꯤꯛꯇ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯕ ꯀꯌꯥꯗꯨ ꯃꯧꯄꯥ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯉꯣꯟ ꯅꯣꯛꯆꯔꯛꯏ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯑꯅꯤ ꯐꯔꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯌꯥꯝꯕ ꯏꯔꯤꯛꯇꯣ ꯑꯩꯁꯨ ꯉꯁꯤꯗꯤ ꯅꯤꯡꯁꯤꯡꯂꯛꯑꯦ ꯇꯥꯍꯦꯟꯕꯤ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯃꯆꯦꯗ ꯌꯦꯡꯂꯛꯏ ꯈ꯭ꯋꯥꯏꯗꯒꯤ ꯗꯥꯏꯔꯤꯛ ꯅꯣꯝꯃꯣ ꯀꯣꯠꯁꯤꯜꯂꯛꯏꯁꯤꯅ ꯇꯟꯖꯥꯁꯤꯗ ꯀꯩꯅꯣ ꯗꯥꯏꯔꯤꯛ ꯑꯃꯨꯛ ꯄꯥꯝꯃꯛꯑꯕꯣ ꯑꯉꯥꯡ ꯆꯨꯝꯃꯤ ꯂꯩꯌꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯕꯦꯕ ꯂꯩꯇꯕꯁꯦ ꯃꯤꯅ ꯌꯥꯝ ꯎꯁꯤꯠꯇꯦ ꯑꯗꯨꯅ ꯏꯔꯤꯛꯇꯣ ꯑꯩ ꯀꯣꯏꯊꯔꯒꯦ ꯆꯦ ꯅꯪ ꯉꯥꯎꯔꯕꯣ ꯗꯥꯏꯔꯤꯛꯇꯨ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦꯅ ꯉꯍꯥꯟꯃꯨꯛ ꯑꯩꯈꯣꯏ ꯅꯥꯎꯅ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯇꯣꯟ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯍꯣꯏꯅꯦ ꯀꯥꯎꯏꯅꯦ ꯑꯁ ꯇꯥꯍꯦꯟꯕꯤꯗꯨ ꯋꯥꯟꯊꯈꯩ ꯅꯣꯛꯏ ꯃꯆꯦꯒꯤ ꯃꯇꯧꯗꯨꯗ ꯑꯗꯨ ꯆꯦ ꯅꯪ ꯅꯨꯄꯥ ꯀꯣꯏꯅꯤꯡꯂꯛꯏꯔꯣ ꯍꯧꯖꯤꯛꯇꯨꯗ ꯀꯔꯤ ꯋꯥꯍꯪꯅꯣ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯅꯊꯧ ꯇꯧꯔ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯍꯣꯏ ꯍꯪꯖꯔꯔꯣꯏ ꯑꯗꯣ ꯗꯥ ꯖꯦꯀꯣꯕꯇꯨ ꯑꯩꯅ ꯌꯥꯝ ꯉꯥꯎꯖꯩꯗ ꯉꯥꯎꯔꯒ ꯅꯪ ꯍꯦꯛ ꯀꯣꯏꯅꯧꯔꯣ ꯑꯩ ꯂꯩꯁꯥꯕꯤ ꯐꯥꯈꯤꯒꯦ ꯑꯗꯨꯒ ꯀꯣꯏꯅꯔꯒꯦ ꯆꯦꯆꯦꯅ ꯍꯥꯏꯅꯕꯤꯌꯨ ꯑꯝꯇ ꯀꯣ ꯅꯌꯥꯗꯣ ꯁꯠꯂꯨꯔ ꯑꯉꯥꯡꯅ ꯑꯄꯥꯝ ꯅꯨꯡꯁꯤꯒ ꯌꯥꯝ ꯈꯪꯂꯦꯗ ꯁꯞꯇꯥꯁꯤꯒ ꯃꯃꯤ ꯐꯥꯎ ꯀꯥꯛꯇ ꯉꯥꯏꯔꯤ ꯍꯧꯔꯦꯅꯦ ꯏꯔꯥꯡꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯀꯩꯅꯣ ꯑꯩꯗꯤ ꯗꯥ ꯖꯦꯀꯣꯕꯇꯣ ꯌꯥꯝ ꯁ꯭ꯃꯥꯔꯠ ꯑꯣꯏꯉꯣ ꯃꯁꯛꯀꯗꯣ ꯄꯨꯔꯥ ꯅꯨꯄꯥꯅꯦ ꯌꯥꯝ ꯆꯥꯛꯆꯩꯗ ꯉꯥꯎꯖꯩꯗ ꯋꯥꯈꯜꯒꯁꯦ ꯎꯔꯨ ꯂꯥꯎꯅ ꯃꯥꯏ ꯎꯕꯗꯅꯦ ꯃꯊꯨꯡ ꯃꯔꯥꯡ ꯏꯍꯧꯗ ꯍꯧꯏ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯁꯤꯕꯣ ꯑꯣꯏꯃꯥꯎ ꯃꯤꯠꯁꯤꯗ ꯑꯗꯨꯝ ꯎ ꯂꯩꯔꯦꯃꯦ ꯌꯦꯡꯕꯗꯣ ꯊꯃꯣꯏꯒꯁꯦ ꯄꯥꯏꯊꯣꯛꯀꯦ ꯇꯧꯏꯕ ꯑꯝꯇ ꯐꯥꯖꯤꯜꯍꯟꯕꯤꯌꯣ ꯗꯥ ꯖꯦꯀꯣꯕ ꯅꯪꯅ ꯅꯠꯇ꯭ꯔꯗꯤ ꯈꯣꯏꯃꯨ ꯀꯣꯏꯅꯥꯅꯁꯨ ꯉꯝꯂꯣꯏ ꯇꯣꯟ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞꯇꯨ ꯅꯥꯝꯃ ꯂꯧꯊꯣꯛꯑꯒ ꯃꯅꯥꯎꯄꯤꯗ ꯂꯪꯉꯛꯏ ꯌꯥꯝ ꯆꯥꯛꯄ꯭ꯔꯥ ꯅꯪ ꯌꯥꯝ ꯆꯥꯛꯄ꯭ꯔꯕ ꯎꯔꯨꯒ ꯂꯩꯕ꯭ꯔꯥ ꯅꯪ ꯅꯇꯩꯗꯨꯗ ꯇꯣꯟ ꯁꯣꯏꯗꯅ ꯅꯇꯩ ꯍꯥꯏꯗꯣꯛꯈꯤ ꯇꯥꯍꯦꯟꯕꯤꯁꯨ ꯅꯣꯛꯊꯣꯔꯛꯏ ꯇꯨ ꯑꯗꯨꯅꯦꯕ ꯑꯗꯨꯗ ꯍꯥꯏꯍꯟꯒꯦ ꯇꯧꯕꯅꯦ ꯆꯦ ꯅꯪ ꯗꯥ ꯖꯦꯀꯣꯕꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯀꯣ ꯄꯥꯝꯗꯕꯒ ꯁꯥꯔꯗꯅ ꯂꯦꯝꯖꯕꯤ ꯁꯥꯏꯔꯕ ꯏꯄꯛꯇꯤ ꯄꯛꯇꯅ ꯏꯃꯥꯎ ꯊꯥꯖ ꯇꯥꯔꯗꯨꯅ ꯀꯩꯗꯧꯔꯒꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯕꯤꯁꯦ ꯆꯒꯠ ꯌꯥꯝ ꯍꯧꯔꯛꯑꯦ ꯍꯩ ꯅꯊꯧꯗꯨ ꯇꯧꯅꯦ ꯅꯆꯦꯁꯦ ꯑꯣꯐꯤꯁ ꯍꯜꯂꯛꯄꯒꯤ ꯋꯥꯔꯝꯂꯅꯤ ꯄꯣꯊꯥꯖꯔꯁꯅꯨ ꯑꯝꯇ ꯇꯥꯍꯦꯟꯕꯤ ꯁꯧꯔꯥꯡꯅꯅ ꯃꯋꯥ ꯀꯣꯏꯅꯤꯡꯉꯦꯌꯦ ꯃꯋꯥꯗꯣ ꯈꯪꯉꯕ ꯄꯜꯂꯦꯝ ꯅꯪꯁꯨ ꯊꯥꯖ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯅꯒꯟꯗ ꯁꯦꯠ ꯀꯜꯂꯝꯃꯤ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯀꯅꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤ ꯅꯉꯣꯟꯗ ꯅꯍꯩꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨ ꯅꯌꯨꯝ ꯄꯥꯟꯗꯧ ꯂꯩꯔꯕꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯆꯍꯤ ꯃꯇꯥꯗꯨꯒ ꯂꯩꯁꯥꯕꯤ ꯌꯥꯝ ꯁꯥꯅꯤꯡꯂꯛꯏꯅꯦꯅ ꯅꯪ ꯑꯃꯀꯣ ꯏꯃꯥ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯇꯥꯏꯅꯩꯁꯤꯕꯣ ꯅꯆꯥꯅꯨꯄꯤ ꯑꯍꯜꯁꯤꯅ ꯍꯧꯔꯛꯂꯒ ꯇꯣꯟꯅ ꯍꯥꯏꯔꯞ ꯅꯣꯛꯄꯗꯨꯗ ꯇꯥꯍꯦꯟꯕꯤ ꯎꯍꯧꯔꯗꯨꯅ ꯅꯆꯥꯅꯨꯄꯤꯁꯦ ꯅꯨꯄꯥ ꯀꯣꯏꯔꯕꯅꯤ ꯅꯨꯄꯥ ꯊꯥꯖꯅ ꯀꯣꯏꯒꯦꯔꯥ ꯀꯣꯏꯔꯣꯏꯔꯥ ꯃꯗꯨ ꯅꯪꯒꯤ ꯅꯊꯧꯔꯥ ꯅꯆꯦꯗꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯃꯇꯥꯡ ꯃꯇꯝꯅꯅꯤ ꯇꯣꯟꯗꯨ ꯅꯣꯛꯄꯗ ꯍꯥꯏꯐꯦꯠ ꯃꯈꯣꯟ ꯊꯣꯔꯛꯏ ꯊꯥꯖꯅ ꯇꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯅꯪꯃꯁꯨ ꯅꯨꯄꯥꯗꯣ ꯀꯣꯏꯕ ꯑꯣꯏꯔꯗꯤ ꯇꯨꯃꯤꯟꯅ ꯂꯦꯝꯅ ꯂꯩꯌꯨ ꯑꯉꯥꯡꯁꯤꯗ ꯏꯔꯥꯡ ꯇꯝꯕꯤꯒꯅꯨ ꯑꯗꯨꯒꯨꯝꯕ ꯏꯃꯥ ꯑꯩꯈꯣꯏꯕꯤꯅ ꯍꯥꯏꯕ ꯋꯥꯕꯨ ꯀꯥꯏꯗꯩꯅꯣꯗ ꯑꯩ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜ ꯀꯔꯤꯝ ꯆꯪꯗꯦꯀꯣ ꯑꯩꯕꯨ ꯅꯣꯡꯃꯇ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯇꯥꯔꯕ ꯅꯣꯡꯃꯇ ꯇꯟꯖꯥꯗꯨꯗ ꯐꯣꯟ ꯂꯥꯛꯏ ꯇꯣꯟꯅ ꯍꯜꯂꯣ ꯖꯦꯀꯣꯕꯅ ꯀꯩꯗꯧꯔꯤꯒꯦ ꯁꯨꯝ ꯂꯩꯔꯝꯕꯅꯦ ꯑꯣ ꯑꯩꯁꯦ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯂꯥꯛꯁꯤꯔ ꯈꯜꯂꯝꯕꯅꯦ ꯑꯗ ꯁꯣꯝꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯇꯅ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯕ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ꯭ꯔꯣ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯋꯥꯔꯧꯗꯣꯏꯕ
kana khangni warau le madi haidana sum as warau de da khot ta hen bina to uredana nupa koi bani nupa ga wari sanaba tarbo ima tarba natro chakhriyari perprathuna lingbikro soi somwe sida chapikro thaja hojikandi masa singdu chawlabanina wara ubagi matam natre khaladuna kadu dagi thokre mama hek chatkibaga tahin bina daje ko as masiang se irang yam tawi kaino chumna daje ko busu yadraba o adueredi itai ho itai fasabo handsome you are so smart you are so hottest ton monduna manaw ni pida thomai ta hen bidu angang gi hunabi ikai ba khang dagai ka du dagi ko chenchelaga itai je ko ki jai ho ai ko je ton gi mawa je ko koinare je ko ka ton ga koinare na la la thungna jaro nabani mak thungna jaro ton manaw pigi matau du ubada ikai mandana sir thamage Jacob tu waga haiba nang haude tona phone kakthakibana hali phone thamkibaga amungdagi kumtharaktuna manaw pibu funaba tanai amadushu hotana chenki Jacob su loina taribanina matongta nokcherami masu mathai nungaitana leiramnibani tahin bigi mataudu utramaksu bapna sakalaka Jacob hanjan nokjei nakandagi no padong hagle paka luksa amta kise phongbong sari sida as bikkati he nyakta nokchaba sida hoi lage Jasper na ada Roger phone dorame nang parakte hai oh ai meeting tawagi shale na thamane miss call budi lerame ai na amu call back tawudana paraktre kai haramge hayeng oina lani habane oh fare aishu center gi mi unaru dawdu farta dana unaru tre hayeng oina unurage law chak thirabani hoi lage Jasper hek chatkibaga Jacob na tonda message tharami wari ngaksana se yarodra ai chakchaw higi loraga call torke hainingba wayamle wahai du tap tawba loibaga thajinki masu sakhongda chakchaba changai pungse monga makhai bok tadre Jack na nang saru khamwaira yar sarse chakudi lame ayuksina kyamin tade gyan tan songna kanana chinge nang no hobe tokjabai ni kaina fazana sa yadabai ne Jasper na mu mama ai koi boss now se una leng be sinu ko horabani hojikan se Jack na mu monda kana konsilaga no poi sindudi naibane Jasper na aima adudi udri nangdi am urumeda kamaino ketuna kari style no Jacob na ai no muta monda konjade nangna de kaino ai gi wane adui sindudi phone da romance thanara kanda boss di yodribai ne stage sa yam naus ni haijariba imali se udra chakto tumin chaw Jasper na ima soi matang sidi na khar pangjino Jack na mu boss ai Roger ani habani na khar cheksilo kaige boss ki side da munje khisani adagi di mon da kon be sintu mathak da thaying laga kapalai taba Jasper na mu adagi di nganu na aina loiraga marumna Roger sakhare nganu buloi jaba ai hakti mathi sengba oina taure Jacob khon warap chak singa tisase war film yengbo po sumaina mi hulche khate ja yamna hajil kanu mem cha su yauna punna nokchei
ꯖꯦꯀꯣꯕꯄꯨꯗꯤ ꯅꯣꯛꯆꯗꯦ꯫ ꯇꯣꯟ ꯍꯣꯏꯗꯤ ꯆꯥꯛ ꯊꯣꯡꯗ ꯉꯥꯏꯔꯤꯕꯅꯤꯅ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯕꯗꯨꯗ ꯑꯦꯟꯁꯥꯡ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯇꯣꯟꯅ "ꯏꯃꯥ, ꯋꯥ ꯑꯝꯇ ꯍꯥꯏꯒꯦ." "ꯀꯔꯤ ꯋꯥꯅꯣ?" "ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨꯀꯣ ꯏꯃꯥ." "ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ." "ꯑꯩꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ." "ꯑꯗꯨꯕꯨ ꯍꯥꯏꯋꯥꯅꯤ, ꯅꯪꯕꯨ ꯀꯅꯥꯅ ꯑꯉꯥꯡꯅꯤ ꯍꯥꯏꯔꯒꯦ ꯍꯥꯏꯁꯤꯕꯣ?" "ꯑꯗꯣ ꯑꯩ ꯅꯨꯄꯥ ꯀꯣꯏꯔꯒꯦ." ꯊꯥꯖ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯛꯏ꯫ "ꯈꯥꯕꯩꯁꯤꯅ ꯁꯨꯔꯛꯇꯅꯅꯦ ꯅꯀꯣꯛꯇꯨꯗ ꯍꯥꯅꯤꯡ ꯅꯣꯡꯅꯥꯡ ꯑꯣꯟꯕ ꯁꯣꯏꯔꯣꯏꯅ ꯉꯁꯤ." "ꯑꯁ, ꯃꯤ ꯏꯃꯥꯟꯅꯕꯤꯉꯩꯗꯤ ꯀꯨꯏꯔꯦ ꯅꯨꯄꯥ ꯀꯣꯏꯈꯤꯕ. ꯍꯧꯖꯤꯛ ꯃꯇꯝꯗ ꯅꯨꯄꯥ ꯀꯣꯏꯗꯕꯁꯦ ꯃꯤꯅ ꯌꯥꯝ ꯎꯁꯤꯠꯇꯤꯌꯦ." "ꯏꯃꯥꯒꯤ ꯇꯣꯟ, ꯀꯣꯏꯒꯦ ꯀꯣꯏꯖꯁꯅꯨ. ꯏꯆꯥꯗꯤ ꯃꯇꯝ ꯋꯥꯠꯂꯤꯀꯣ, ꯒ꯭ꯌꯥꯟ ꯇꯥꯎ. ꯅꯨꯄꯥꯕꯨ ꯀꯩꯅꯣ ꯀꯣꯛꯊꯣꯡ ꯑꯃ ꯂꯥꯛꯈꯤꯅꯤ. ꯑꯃ ꯑꯅꯤ ꯎꯕꯗ ꯍꯥꯊꯨ ꯍꯥꯊꯨ ꯗꯪꯍꯧꯔꯔꯣꯏ, ꯃꯥꯅ ꯂꯣꯏꯔꯦ ꯍꯦꯜꯂꯦ ꯍꯥꯏꯅ ꯈꯟꯒꯅꯨ. ꯃꯌꯥꯝꯗꯨꯗꯒꯤ ꯑꯐꯕ, ꯁꯨꯕ ꯅꯣꯝꯕ ꯀꯟꯕ, ꯅꯤꯁꯥ ꯆꯥꯗꯕ ꯑꯃ ꯈꯜꯂꯒ ꯂꯣꯏꯔꯦ ꯏꯆꯥꯒꯤꯕꯨ." "ꯑꯩꯅ ꯑꯔꯤꯕꯤ ꯑꯣꯏꯅ ꯁꯨꯛ ꯁꯥꯔꯒ ꯂꯩꯕꯗꯨꯔꯣ ꯏꯃꯥꯅ ꯄꯥꯝꯃꯤꯁꯦ? ꯈꯨꯏꯔꯤ ꯈꯨꯏꯔꯤꯒ ꯇꯧꯔꯛꯄꯗꯣ." "ꯏꯁ, ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯀꯌꯥꯗ ꯂꯤꯖꯅꯤꯡꯉꯤꯅꯣ? ꯆꯍꯤꯗꯤ 22-23 ꯈꯛꯇ ꯉꯥꯏꯔꯤꯕꯗꯨ ꯂꯤꯔꯕꯣꯏꯔꯦ ꯅꯪ." "ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯌꯨꯝꯒꯁꯦ ꯆꯨꯞꯄꯥꯅꯤ ꯄꯥꯟꯗ꯭ꯔꯗꯤ ꯏꯃꯥꯅ ꯅꯍꯤꯡ ꯄꯥꯟꯈ꯭ꯔꯣꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯣꯏꯅꯦ ꯀꯣꯏꯇꯥꯟ ꯇꯥꯟꯕꯗ." "ꯍꯩ, ꯋꯥꯆꯣꯏ ꯉꯥꯡꯅꯨꯀꯣ, ꯅꯥꯀꯣꯡ ꯋꯥꯏ ꯆꯤꯜꯂꯤ. ꯅꯪꯒꯤ ꯋꯥꯗꯣ ꯍꯥꯞꯆꯤꯟꯕ ꯆꯟꯗ꯭ꯔꯦ." ꯇꯣꯟ ꯐꯨꯛ ꯍꯧꯒꯠꯂꯒ "ꯁꯦꯝꯖꯧꯔꯣ ꯌꯦꯟꯁꯥꯡꯀ ꯅꯊꯟꯇ." ꯇꯣꯟꯗꯨ ꯆꯥꯛꯈꯨꯝꯗꯒꯤ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯏ꯫ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯆꯥꯠ ꯃꯌꯥꯝꯗꯨ ꯌꯦꯡꯗꯀꯩ ꯋꯥꯆꯞꯇ ꯁ꯭ꯇꯦꯇꯁꯇ ꯊꯥꯒꯠꯅꯕ ꯏꯔꯝꯃꯤ꯫ "ꯏꯃꯥꯅ ꯅꯨꯄꯥ ꯀꯣꯏꯒꯦ ꯌꯥꯗꯦ. ꯀꯅꯥꯝꯇ ꯀꯔꯤꯝꯇ ꯍꯥꯏꯕꯤꯔꯛꯀꯅꯣ. ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯖꯕꯤꯅꯦ ꯑꯩꯈꯣꯏꯗꯤ." ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯇꯁ ꯊꯝꯈꯤ꯫ ꯑꯗꯨ ꯂꯣꯏꯔꯒ ꯃꯦꯁꯦꯖ ꯃꯌꯥꯝꯗꯨ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯛꯄꯗ ꯖꯦꯀꯣꯕꯀꯤ ꯃꯦꯁꯦꯖ ꯂꯥꯛꯑꯝꯕꯗꯨꯗ ꯁꯠ ꯌꯦꯡꯂꯨꯏ꯫ ꯇꯣꯟ ꯖꯦꯀꯣꯕꯀꯤ ꯃꯦꯁꯦꯖꯇꯨ ꯎꯔꯨꯕꯗ ꯋꯥꯆꯞ ꯁ꯭ꯇꯦꯇꯁ ꯑꯗꯨ ꯀꯛꯅꯕ ꯄ꯭ꯔꯞ ꯆꯪꯂꯛꯄꯗ ꯚ꯭ꯌꯨꯁꯇꯨꯗ ꯌꯦꯡꯂꯨꯏ꯫ ꯚ꯭ꯌꯨꯁ 5 ꯂꯩꯔꯝꯕꯗꯨꯗ ꯖꯦꯀꯣꯕꯅ ꯃꯀꯣꯛꯇ ꯂꯩꯔꯝꯃꯤ꯫ ꯇꯣꯟ ꯃꯈꯨꯠꯇꯨ ꯂꯥꯏꯕꯛꯇ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯩ꯫ ꯁꯣꯝꯗ ꯖꯦꯀꯣꯕꯁꯨ ꯁ꯭ꯇꯦꯇꯁ ꯌꯦꯡꯂꯨꯕꯗ ꯃꯈꯨꯠꯇꯨꯅ ꯂꯨꯈꯝꯗ ꯊꯥꯖꯩ꯫ "ꯗꯥꯎꯆꯤ, ꯗꯥꯎꯆꯤ, ꯆꯤꯕꯣꯠꯀꯤ ꯗꯥꯎ, ꯄꯦꯜꯂꯕꯅꯤ, ꯍꯥꯏ ꯖꯦꯀꯣꯕ." ꯐꯣꯟꯗꯨ ꯃꯣꯟ ꯃꯈꯥꯗ ꯒꯤꯠ ꯅꯝꯁꯤꯟꯈꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯣꯟ ꯃꯈꯥꯗ ꯐꯠ ꯅꯝꯁꯤꯟꯈꯤ꯫ "ꯆꯦ, ꯀꯩꯗꯧꯔꯒꯦ?" ꯇꯣꯟ ꯃꯅꯥꯎ ꯅꯨꯄꯤꯗ ꯇꯥꯏꯅꯔꯛꯏ꯫ "ꯅꯄꯥꯗꯣ, ꯅꯣꯏ ꯅꯄꯥꯗꯣ ꯈꯪꯉꯕ?" "ꯑꯣ, ꯄꯄꯥ ꯍꯜꯂꯛꯇ꯭ꯔꯤꯕꯗꯣ ꯈꯪꯉꯦꯕ." "ꯕꯤ, ꯆꯦꯇꯣꯟ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ." "ꯀꯩ ꯃꯊꯥꯅꯣ ꯁꯥꯏꯕꯣ? ꯑꯃꯨꯛ ꯀꯟꯇꯤꯅ꯭ꯌꯨꯔꯣ?" "ꯑꯩꯁꯦ ꯖꯦꯀꯣꯕꯄꯨꯗꯤ ꯅꯨꯡꯁꯤ. ꯑꯗ ꯀꯩꯗꯧꯔꯕ?" "ꯃꯥꯅ ꯅꯣꯡꯃꯇ ꯅꯨꯡꯁꯤ ꯍꯥꯏꯕꯤꯔꯛꯇꯦ." "ꯇꯨꯃꯤꯟ ꯂꯩꯌꯣ, ꯃꯃꯥ ꯇꯥꯅꯤ." "ꯑꯩ ꯍꯥꯏꯅꯕꯤꯌꯨꯔꯣ ꯆꯦꯇꯣꯟ?" "ꯇꯥꯅꯤꯡꯗꯦꯍꯦ." "ꯑꯗ ꯗꯥ ꯖꯦꯀꯣꯕꯅꯁꯨ ꯅꯪꯁꯦ ꯅꯨꯡꯁꯤꯔꯝꯗꯧ ꯃꯥꯜꯂꯤꯉꯣ." "ꯏꯁ, ꯌꯥꯝ ꯈꯪꯕꯤꯔꯦꯗ, ꯋꯥꯖꯩꯌꯦ, ꯍꯩꯉꯨ ꯏꯕꯦꯝꯃ." "ꯁꯨꯝ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯍꯥꯏꯕꯅꯤꯗ." "ꯅꯨꯡꯁꯤꯔꯁꯨ ꯎꯄꯥꯏ ꯂꯩꯇꯦ. ꯑꯩ ꯌꯨꯝ ꯄꯥꯟꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄꯗ ꯂꯩꯕ꯭ꯔꯥ ꯑꯃꯗꯤ ꯑꯣꯏꯔꯅꯤ ꯇꯧꯔꯤꯁꯦ." "ꯑꯦ, ꯀꯩꯒꯤ?" "ꯋꯥꯔꯤ ꯌꯥꯝ ꯂꯩꯗꯕꯤ. ꯆꯦꯇꯣꯟꯁꯦ ꯗꯥꯎ ꯌꯥꯝꯅ ꯌꯥꯗꯕ ꯅꯨꯄꯤꯅꯦ. ꯊꯤꯗ꯭ꯔꯨꯝꯒꯤ ꯗꯥꯎꯅꯤ ꯗꯥꯎ." "ꯆꯦ, ꯗꯥ ꯖꯦꯀꯣꯕꯀ ꯅꯨꯡꯁꯤꯅꯕ ꯌꯥꯗ꯭ꯔꯁꯨ ꯗꯥ ꯔꯣꯖꯔꯒꯗꯤ ꯅꯨꯡꯁꯤꯅꯧꯀꯣ. ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯀꯣꯏꯅꯧꯕ. ꯄꯣꯁ ꯇꯥꯕ ꯉꯥꯛꯇꯅꯤ ꯀꯩꯅꯣ. ꯅꯪꯕꯨ ꯄꯪꯈ꯭ꯔꯦ." ꯇꯣꯟ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ "ꯔꯣꯖꯔꯗꯨꯅ ꯅꯪꯒꯤ ꯍꯦꯛ ꯁꯦꯝꯕꯤꯔꯒꯦ. ꯍꯩꯄꯥ ꯌꯥꯝꯅ ꯁꯥꯏꯗ. ꯑꯩꯁꯦ ꯑꯕꯦꯡꯒꯨꯝꯕꯤ ꯅꯠꯇꯤꯌꯦ, ꯇꯣꯟꯅꯦ ꯇꯣꯟ. ꯑꯃꯗ ꯄꯪꯑꯣꯏ ꯑꯣꯏꯒꯟꯕꯤ ꯑꯣꯏꯖꯅꯤꯡꯗꯤꯌꯦ." "ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ ꯀꯩꯅꯣ, ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯧꯅ." ꯇꯟꯖꯥꯗꯨꯗ ꯇꯣꯟꯒꯤ ꯐꯣꯟ ꯂꯥꯛꯏ꯫ ꯇꯣꯟꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ "ꯍꯣꯏꯃꯥ." ꯐꯣꯟꯗꯨ ꯃꯣꯟ ꯃꯈꯥꯗꯒꯤ ꯂꯧꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯁꯔ ꯖꯦꯀꯣꯕ ꯀꯣꯂꯤꯡ꯫ "ꯑꯁ, ꯑꯩꯕꯨ ꯄꯥꯏꯔꯁꯤꯔꯅꯤ ꯇꯧꯏꯁꯤꯕꯣ." ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯔꯒ ꯐꯣꯟꯗꯨ ꯄꯥꯏꯔꯝꯃꯤ꯫ "ꯍꯜꯂꯣ."
Kaino, I phone Dorokani, Haikidani Saiba. Aduga, Queen the Paracti do not Kaike. Insang Semlubani. Oh. Nakandaki Tahenbina. Toxinate. Tondo Handaki phone to Piraga, Kardaki Chentoki. Mapana. Ton, she, Ngani, Namagananga, Tominoro. Ton saw the gum. Oi, Baba. Phone to Makuta Pajerasu, what is Sanabaya the Vanina, Nadu Chakum the Bushila E. Ima, Babana, Ngale E, Tau Haripani. Nangamta, Tormulo, Ima se, Paknam Gina Tobani, could say, Sangla Ritoise. Tonna B, Tabro, B. Kobe Runuda. Ima, a quibisu credit and bill. I wanted a high Wari su. Tahen Bidu Jangla E. Kaino Ngase, am the Tause. Tona Manau Pida, Fondo Ulaga, Ingitori E. Manau Pisuma Saike, Lagnaja Bugiwani, a sing Anga Ubina. Hoi. Tonsu Chakum to the Gitolaga, Magi Kada Mukjangla E. Hello. Jacob na. Dari. Oh. Anidu ngihak to minalay Chak manana Jacob na. Chak Sarva. Tonsu Kinsa. Jacob su Tonsu Animak tumin tuminanok jay. Jacob na hari E. Ayun say abingi manakta hospital do chalubani. Aroi boy fusina wari sanarmabani. Abingi mamaidu dakli hubra. Bendil Silvanina, Madumadi Uruktre. Kiki Herke Magi Wakalse, I can't dodge. Asumna Satirangani Umata Kalude. Warpakardi Wale. Mapama Maduna, Nauchahan Bedeki, Aning Bapamba, Tundea the Bigitata, Tore. Mana Sitifo, I would at Yeti Hare. Tonsu Mataragi Mil Kambanina. Mana Haibukudingi, Mama Hina the Miabani, Akuimago Rimladi, Fubada, Yandiani. Mama Mana, Machabukari Nushidani, Mikudima, Luina Machabu Nushiding Actani, Adupu, Abindi, Mamadana Luina, Mahanbane. Aujipawa, Ekimadi, Nupanahagi, Nushinuangi Wariga Haradi, Jaina, Dana Gale. Makoigidi, Class 6 Sabedagi, Adum Mamamcha, Queen Adrini Haiduna, Machana Nupagi Wari Sanabada, Adum Harao Sani. Adunabu, Takarak Libani. I should Mawanda, Kiakana, Satibu Ningi. I shall be Amnahi. Adubu, a saw Pataragalapani. Saw Subamde. Punchi said, Awana Tana, Talagalapani. I know Pam Libadi, Are later, Tatu Dasinyaba, Kana China Bayadana, Tamusin and Shibata, Pamane. Adubu Madi, Nyaki, Okalmuchu Sambi, Orumle. Matamamada, Aidakiada, Tamushokiba. Timjin Binaba, Kanasulekide. Chakaugilan yaw na buwan na kada ay mabu kakupatang kibane. Ton Jacob ki wari do pukni nungsina tajarami. Haukiba wari kaya busu na huna na ningsingla e. Ningsinglubada pirang mahaksu ihaure e. Phone da wari sanabu ay bana tona lo na kapjaribado Jacob na di ubiram de. Ton nga sidi tamoy nung dalay ba wari pumba tamtok siyaragi kanjarami. Matamdo, Nixing Luraga, Yam Nuxide. I could mirror was set, Wadana labor Sumyadabana, a home basu, Laigo. Aigi Punshida, Tazadaba, Todo Matokreton. Aduna, a home baset, Laklibani. Lak labor me oidura, later oidura, Kangdre. Poke Badagi, Ningbatundana, or what Badanasat or Galapani. Punshi Matek Amada, I will look later basu. Anambana, Ningbadi Tundre. I look late the Iduna, Chelagazate, Umnamaktu, Fest of the Bonaki, was honorary. Nangbudi, Lem Namangloy, Exukanida. Subanum Baganba, Pisatan Badi Kaidaba, Adunabu, Numera Livani. Adugi up to Sunatida. Kaigumba, Agilakshina.
ꯅꯪꯕꯨ ꯇꯥꯂꯣꯏ ꯑꯣꯏꯅ ꯇꯝꯕꯤꯔꯝꯂꯗꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯐꯝꯗ ꯂꯤꯖꯒꯦ, ꯑꯣꯏꯗ꯭ꯔꯒꯗꯤ ꯂꯤꯔꯔꯣꯏ꯫ ꯇꯣꯟ ꯉꯛꯅ ꯀꯩ ꯍꯥꯏꯕ ꯇꯥꯂꯣꯏ? ꯖꯦꯀꯣꯕꯇꯨ ꯚꯥꯞ ꯑꯣꯏꯍꯧꯗꯕꯅꯤ꯫ ꯇꯣꯟꯅ ꯄꯜꯂꯛꯑꯀꯥꯟꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯏ꯫ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯐꯔꯛ ꯄꯨꯕꯤ ꯃꯅꯥꯎꯄꯤ ꯇꯥꯍꯦꯟꯕꯤꯗꯨ ꯆꯪꯂꯛꯏ꯫ ꯆꯦ, ꯏꯇꯦ, ꯀꯣꯟꯅ ꯋꯥꯔꯤꯗꯣ ꯐꯨꯗꯠꯅꯔꯣ, ꯂꯨꯛ ꯑꯝꯇ ꯍꯥꯔꯨꯈꯤꯁꯦ꯫ ꯇꯣꯟꯅ ꯍꯣꯏ ꯂꯥꯛꯑꯒꯦ꯫ ꯖꯦꯀꯣꯕ, ꯑꯩ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ, ꯊꯝꯃꯒꯦꯀꯣ, ꯒꯨꯗ ꯅꯥꯏꯠ꯫ ꯑꯗꯣ ꯉꯥꯏꯈꯣ, ꯇꯥꯏ꯫ ꯆꯥꯛ ꯇꯣꯛꯂꯒ ꯑꯃꯨꯛ ꯁꯥꯟꯅꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯉꯁꯤꯒꯤꯗꯤ ꯌꯥꯔꯣꯏ, ꯀꯣꯟꯅ ꯁꯥꯟꯅꯔꯁꯦ꯫ ꯑꯁ ꯗꯥꯎꯗꯤ꯫ ꯍꯣꯏ ꯍꯣꯏ, ꯆꯥꯔꯣ, ꯒꯨꯗ ꯅꯥꯏꯠ꯫ ꯇꯣꯟꯁꯨ ꯋꯥꯔꯤꯕꯨꯗꯤ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ, ꯐꯣꯟ ꯊꯝꯅꯤꯡꯕ ꯅꯠꯇꯦ꯫ ꯅꯨꯡꯇꯤꯒꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯅꯤꯅ ꯀꯣꯟꯅ ꯆꯥꯕ ꯌꯥꯔꯣꯏꯗꯕꯒꯤ ꯐꯣꯟꯗꯨ ꯊꯝꯕꯅꯤ꯫ ꯀꯣꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯗꯧꯁꯨ ꯃꯄꯥꯅ ꯆꯦꯛ ꯂꯧꯕ ꯂꯥꯛꯄꯗ ꯈꯣꯟꯊꯤ ꯆꯕꯨꯟ ꯆꯕꯨꯟ ꯆꯥꯗꯧꯔꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯃꯃꯥ ꯃꯆꯥ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯃꯦꯝꯆꯥꯅ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯈꯤꯁꯤ, ꯍꯦꯛ ꯂꯥꯛꯄꯒ ꯁꯦꯟꯇꯔꯗ ꯊꯝꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥ, ꯑꯩꯕꯨꯗꯤ ꯌꯥꯏ, ꯑꯗ ꯑꯩꯗꯤ ꯗꯥꯏꯔꯁꯦ ꯌꯥꯝꯕ ꯑꯣꯏꯔꯕꯁꯨ ꯁꯨꯡꯊꯥ ꯊꯥꯖꯗꯦ꯫ ꯍꯨꯔꯥꯟ ꯆꯤꯊꯤ ꯀꯌꯥ ꯀꯌꯥ ꯇꯧꯔꯛꯀꯅꯤ꯫ ꯐꯔꯦ, ꯌꯦꯡꯂꯁꯦ ꯃꯇꯝ ꯈꯔꯗꯤ꯫ ꯃꯈꯣꯏ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯇꯣꯏꯅꯣ? ꯏꯆꯥꯅ ꯂꯧꯕ ꯆꯠꯂꯨꯗꯣꯏꯔꯥ? ꯏꯇꯣꯝꯇ ꯆꯠꯂꯨꯔꯒꯦ꯫ ꯄꯨꯡꯁꯨ 12 ꯑꯗꯨꯋꯥꯏꯗ ꯌꯧꯔꯛꯇꯧ ꯃꯥꯜꯂꯦ꯫ ꯑꯩꯁꯨ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦ꯫ 10:30 ꯁ꯭ꯋꯥꯏꯗ ꯆꯠꯂꯒ ꯉꯥꯏꯔꯨꯔꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯃꯈꯣꯏ ꯑꯅꯤꯗ ꯊꯕꯛ ꯈꯔ ꯁꯤꯟꯅꯔꯝꯗꯧꯁꯨ, ꯏꯃꯥ ꯃꯇꯣꯝꯇ ꯌꯨꯝꯁꯤꯗ ꯂꯩꯍꯧꯕꯗꯨ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯑꯗꯨꯒꯤꯕꯨꯗꯤ ꯏꯃꯥ ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯒꯤ ꯍꯨꯏ 3ꯁꯦ ꯉꯁꯤꯗꯤ ꯊꯥꯗꯣꯛꯂꯒ ꯊꯝꯒꯦ꯫ ꯍꯩ, ꯏꯃꯥ ꯁꯦꯟꯅꯕ ꯉꯝꯂꯣꯏꯀꯣ, ꯌꯥꯝ ꯁꯥꯊꯤ ꯍꯥꯏꯗꯥꯏ? ꯏꯃꯥ, ꯁꯥꯊꯤꯔꯁꯨ ꯌꯥꯝ ꯁꯤꯡꯕ ꯍꯨꯏ ꯉꯥꯛꯇꯅꯦ꯫ ꯃꯄꯨꯗꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯀꯀꯥ ꯆꯥꯎꯍꯜꯗꯁꯨ ꯅꯣꯡꯃꯗ ꯀꯩꯁꯨ ꯇꯧꯗ꯭ꯔꯤꯗꯨꯅꯤ꯫ ꯊꯥꯗꯣꯛꯀꯅꯨ, ꯏꯃꯥ ꯀꯤꯖꯩ꯫ ꯑꯁ ꯂꯣꯏꯔꯦꯍꯦ, ꯑꯩꯅꯗꯤ ꯔꯣꯖꯔ ꯈꯣꯏꯒꯤ ꯀꯀꯥꯒꯤ ꯍꯨꯏ 2 ꯂꯩꯔꯤꯁꯦ ꯍꯥꯠꯇꯣꯛꯍꯟꯅꯕ ꯇ꯭ꯔꯦꯅꯤꯡꯒ ꯊꯥꯔꯤꯅꯦ꯫ ꯀꯔꯤꯒꯤ ꯍꯥꯠꯇꯣꯛꯇꯣꯏꯕ? ꯍꯩ, ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯂꯃꯟ ꯈꯨꯝꯗꯣꯏꯅꯦ꯫ ꯊꯥꯏꯅ ꯑꯩꯒꯤ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯅ ꯍꯥꯠꯈꯤꯕꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯨꯏ 2ꯗ ꯐꯅ ꯁꯥꯊꯤꯔꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯑꯩꯒꯤ ꯁꯥꯊꯤꯕ ꯍꯨꯏ 3ꯁꯤꯅ ꯏꯂꯥꯏ ꯂꯥꯏꯅ ꯍꯥꯠꯄꯤꯈ꯭ꯔꯅꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯇꯣꯝꯕ, ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦꯀꯣ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯌꯥꯗ ꯊꯃꯣꯏ ꯀꯥꯏꯈꯤꯕ꯫ ꯂꯣꯏꯅ ꯍꯦꯛ ꯍꯥꯠꯂꯒ ꯊꯅꯝꯃꯤ, ꯑꯃꯠꯇ ꯐꯥꯎ ꯈꯥꯛꯂꯝꯗꯦ꯫ ꯅꯨꯃꯤꯠꯇꯣ ꯏꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯅꯨꯃꯤꯠꯅꯦ꯫ ꯑꯗꯨꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯑꯩ ꯋꯥꯈꯜꯁꯦ ꯖꯥꯠ ꯖꯥꯠ ꯈꯜꯂꯒ ꯂꯩꯔꯤꯉꯩꯗ ꯀꯔꯤꯝꯇ ꯐꯥꯎ ꯇꯥꯍꯧꯈꯤꯗꯦ꯫ ꯏꯆꯥꯅ ꯑꯣꯛꯆꯥꯛ ꯈꯣꯝꯕ ꯆꯠꯂꯨꯔꯒ ꯋꯥꯅ ꯍꯜꯂꯛꯄꯗ ꯏꯃꯥꯅ ꯆꯥꯛꯄꯣꯛ ꯊꯣꯡꯕꯤꯔꯝꯗꯕꯅꯤ꯫ ꯐꯣꯟꯁꯨ ꯂꯥꯛꯄꯗꯨꯗ ꯏꯃꯥ ꯑꯗꯨꯝ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯂꯕꯅꯤ꯫ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯗꯦꯗ ꯏꯃꯥ, ꯆꯥꯛꯄꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯉꯦ, ꯁ꯭ꯀꯨꯜ ꯆꯠꯅꯕ ꯑꯃꯨꯛ ꯍꯣꯠꯅ꯫ ꯑꯗꯣ ꯏꯃꯥ, ꯔꯣꯖꯔꯅ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯔꯛꯈꯤ꯫ ꯃꯥꯅ ꯑꯥꯗ ꯆꯪꯉꯝꯗꯥꯏꯗ ꯀꯀꯥ ꯔꯥꯝꯒ ꯂꯥꯛꯑꯒ 10,000 ꯄꯤꯔꯛꯈꯤ꯫ ꯇꯣ ꯌꯦꯡꯉꯣ, ꯑꯩꯅ ꯄꯥꯏꯔꯤꯕ ꯐꯣꯟꯁꯦ ꯃꯣꯗꯦꯜ ꯑꯔꯤꯕ ꯑꯣꯏꯔꯐꯥꯎ ꯑꯗꯨꯝ ꯄꯥꯏꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯔꯣꯖꯔꯅ ꯑꯩꯒꯤ ꯕꯥꯔꯗꯦꯗ ꯄꯤꯔꯝꯕꯩꯅꯦ꯫ ꯐꯩ, ꯃꯇꯝ ꯑꯃꯗ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯃꯔꯨꯞꯇꯣ ꯃꯤꯔꯥꯏꯕ ꯌꯥꯗꯦꯀꯣ꯫ ꯑꯩ ꯅꯣꯡꯃꯇ ꯃꯤꯔꯥꯏꯒꯦ ꯈꯟꯗꯦꯗ꯫ ꯃꯔꯛ ꯑꯃ ꯔꯣꯖꯔꯁꯦ ꯌꯨ ꯊꯛꯇꯅ ꯖ꯭ꯋꯥ ꯁꯥꯟꯅꯗꯅ ꯃꯥꯡꯂꯨꯔꯕꯅꯦ꯫ ꯑꯩꯅ ꯀꯧꯕꯐꯥꯎ ꯈꯨꯝꯂꯛꯄ ꯅꯠꯇꯦ꯫ ꯌꯨꯝꯁꯦ ꯁꯪꯒꯥꯕ ꯅꯨꯃꯤꯠꯀꯤ ꯕꯥꯔꯇꯣꯟ ꯄꯤꯕ ꯆꯠꯄꯗ ꯃꯌꯨꯝꯗ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯕꯗꯒꯤ ꯂꯥꯛꯈꯤꯕꯅꯦ꯫ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯁꯥꯁꯦ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯑꯣꯜꯂꯛꯇꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯈꯤꯕꯅꯦ꯫ ꯃꯥꯁꯦ ꯌꯥꯝ ꯁꯤꯡꯕꯅꯦ, ꯉꯥꯎꯒ ꯌꯥꯎꯅ ꯉꯥꯎꯔꯤꯕꯅꯦ꯫ ꯁꯤꯡꯕꯅꯤ, ꯊꯥꯏꯅꯗꯒꯤ ꯃꯆꯦꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯍꯜꯂꯛꯄꯤ ꯍꯥꯏꯗꯣ ꯑꯣꯏꯔꯦꯗꯣ꯫ ꯑꯁꯤꯁꯨ ꯔꯣꯖꯔꯅꯗꯤ ꯌꯥꯈꯤꯗꯕꯅꯦ, ꯑꯗꯨꯕꯨ ꯑꯉꯥꯡꯒꯤ ꯋꯥꯅꯦꯅ ꯊꯧꯑꯣꯏꯕꯤꯈꯤꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯧꯄꯥꯅ ꯍꯥꯏꯕꯗꯨ ꯄꯣꯞ ꯇꯥꯔꯦꯗꯅ꯫ ꯃꯆꯥ ꯌꯥꯎꯗꯕꯒꯤ ꯑꯣꯏꯔꯖꯥꯠꯂꯥ? ꯑꯗꯨꯏ ꯅꯠꯇꯦꯗ ꯏꯃꯥ, ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯑꯉꯥꯡ ꯄꯣꯛꯇꯕꯤ ꯃꯃꯥ ꯀꯌꯥ ꯑꯉꯥꯡ ꯄꯣꯛꯄ ꯉꯝꯂꯁꯤꯗꯤ꯫ ꯁꯥꯏꯟꯁꯀꯤ ꯖꯨꯒꯁꯤꯗꯕꯨ ꯍꯥꯟꯅ ꯄꯤꯈꯤꯕ ꯄꯩꯁꯥꯗꯨ ꯂꯣꯏꯔꯦ, ꯃꯈꯥ ꯇꯥꯅ ꯂꯩꯅꯤꯡꯂꯗꯤ ꯄꯩꯁꯥ ꯄꯨꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯕꯅꯤ꯫
ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯏꯆꯥ ꯅꯤꯉꯣꯜꯒ ꯌꯥꯍꯧꯗꯕꯁꯦ ꯐꯈ꯭ꯔꯦꯗ꯫ ꯑꯁ ꯑꯩꯅꯗꯤ ꯏꯆꯦꯔ ꯏꯆꯜꯂ ꯄꯥꯝꯖꯔꯤꯕꯅꯤ꯫ ꯏꯃꯥꯁꯨ ꯅꯤꯉꯣꯜ ꯄꯥꯝꯂꯤꯕꯅꯤ, ꯀꯩꯒꯤ ꯄꯥꯝꯗꯅꯤ? ꯃꯇꯝꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯦ ꯃꯍꯧꯁꯥꯒ ꯌꯥꯝꯅ ꯈꯦꯠꯅꯔꯦ꯫ ꯐꯤꯖꯦꯠ ꯆꯛꯆꯥ ꯏꯊꯛ ꯏꯔꯥꯡꯁꯦ ꯅꯨꯄꯥꯗꯒꯤ ꯃꯈꯣꯏꯅꯕꯨ ꯍꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯅꯦ ꯏꯃꯥ ꯅꯆꯥꯅ ꯅꯨꯄꯤꯒ ꯀꯣꯏꯕ ꯇꯜꯂꯤꯕꯁꯦ꯫ ꯑꯍꯦꯟꯕ ꯄꯥꯝꯕ, ꯌꯨꯝ ꯀꯩ ꯀꯥꯔ ꯁꯅꯥ ꯂꯨꯄꯥ ꯂꯩꯇ꯭ꯔꯗꯤ ꯅꯨꯄꯤꯅ ꯄꯥꯝꯕꯤꯗ꯭ꯔꯦ꯫ ꯑꯗꯨꯅꯕꯨ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏꯁꯦ ꯁꯨꯕ ꯅꯣꯝꯕ ꯀꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯃꯤꯔꯝꯗ ꯏꯆꯦ ꯏꯆꯟ ꯑꯃꯇ ꯍꯥꯏꯗꯣꯛꯈꯤꯗꯅꯕ ꯎꯄꯥꯏ ꯍꯥꯏꯔꯒꯗꯤ ꯃꯩꯇꯩ ꯅꯨꯡꯁꯥ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯀꯟꯗꯧꯅꯦ꯫ ꯋꯥꯗꯅ ꯅꯨꯡꯉꯥꯏ ꯌꯥꯄꯣꯟꯇꯦ꯫ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ꯫ ꯅꯌꯥꯝꯕ ꯑꯅꯤꯗꯣ ꯊꯥꯏꯅꯗꯒꯤ ꯃꯤ ꯑꯣꯏꯔꯣꯏ ꯑꯗꯨꯝ ꯈꯪꯂꯕꯅꯤ꯫ ꯏꯆꯥ ꯀꯧꯕꯅꯤꯅ ꯍꯨꯟꯗꯣꯛꯂꯨ ꯌꯥꯗꯕꯅ ꯏꯃꯥꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯄꯥ ꯐꯪꯉꯦ ꯃꯔꯤꯟ ꯇꯟꯕꯅꯤ꯫ ꯃꯍꯩ ꯈꯔ ꯍꯩꯕꯒꯤ ꯁꯔꯀꯥꯔꯒꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯁꯨ ꯄꯨꯁꯤꯜꯂꯛꯇꯕꯅ ꯑꯅꯝꯕꯅꯤ꯫ ꯌꯨ ꯊꯛꯇꯅ ꯉꯥꯎꯗꯅ ꯄꯥꯈꯪ ꯁꯥꯗꯅ꯫ ꯑꯗꯨꯗꯅꯦ ꯏꯃꯥ ꯃꯥ ꯎꯕꯗ ꯑꯩ ꯉꯥꯎꯗꯧ ꯇꯜꯂꯤꯕꯁꯦ꯫ ꯏꯄꯥ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩ ꯉꯧꯁꯤꯟꯅꯒꯦ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇ ꯈꯜꯂꯛꯇꯦ꯫ ꯈꯟꯕ ꯌꯥꯗꯦ, ꯈꯟꯕ ꯌꯥꯗꯦ꯫ ꯑꯐꯕ ꯊꯕꯛꯇ ꯃꯇꯧ ꯇꯝꯗꯧꯅꯤ꯫ ꯐꯠꯇꯕꯗ ꯃꯇꯧ ꯇꯝꯕꯒꯤ ꯍꯩꯅꯕꯤꯁꯦ ꯂꯩꯕꯒꯤꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯁꯣꯊꯗꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯖꯦꯛꯅ ꯏꯃꯥ ꯆꯥꯛ ꯆꯥꯁꯤꯔꯥ? ꯄꯨꯡꯁꯦ 10 ꯇꯥꯗꯣꯔꯦ꯫ ꯖꯦꯀꯣ ꯅꯪ ꯑꯦꯌꯔꯄꯣꯔꯠ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯥ? ꯆꯠꯇꯣꯏꯅꯤ, ꯆꯥꯔꯁꯦ꯫ ꯅꯣꯏ ꯆꯥꯔꯨꯔꯣ, ꯏꯃꯥꯗꯤ ꯅꯣꯏ ꯗꯥꯌꯥꯏ ꯂꯥꯛꯑꯒ ꯆꯥꯔꯒꯦ꯫ ꯑꯁ ꯏꯃꯥ ꯖꯦꯀꯣꯕ ꯃꯈꯥ ꯇꯥꯕ ꯉꯝꯖꯔꯝꯗꯦ꯫ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯅꯨꯡꯁꯤꯕꯗ ꯑꯐ ꯐꯠꯇ ꯈꯥꯏꯗꯣꯛꯇꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯕ ꯂꯥꯛꯂꯒ ꯆꯥꯖꯔꯁꯅꯨ ꯈꯟꯗꯨꯅ ꯃꯈꯣꯏ ꯆꯥꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯖꯦꯀꯣꯕꯇꯨ ꯆꯠꯅꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯃꯥꯅ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯔꯝꯃꯤ꯫ ꯖꯦꯀꯣꯕ ꯃꯇꯣꯝꯇ ꯑꯦꯌꯔꯄꯣꯔꯠꯇ ꯂꯥꯛꯑꯝꯃꯤ꯫ ꯁꯣꯝꯗ ꯔꯣꯁꯅꯤ ꯍꯣꯏꯁꯨ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯂꯥꯛꯑꯅꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯀꯨꯏꯅ ꯎꯗ꯭ꯔꯕꯅꯤꯅ ꯐꯠꯇꯦ ꯈꯪꯂ ꯐꯥꯎꯕ ꯃꯆꯥ ꯀꯧꯕꯅꯤꯅ ꯑꯍꯥꯎꯕ ꯊꯣꯡ ꯊꯥꯛꯇꯨꯅ ꯄꯤꯖꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯆꯪꯗꯅ ꯀꯥꯁꯤꯡꯗꯨ ꯅꯤꯡꯊꯤꯅ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯇꯨꯅ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯖꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯔꯥꯝ, ꯔꯣꯖꯔ, ꯔꯣꯀꯤ ꯑꯃꯗꯤ ꯖꯦꯛꯀꯤ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯖꯦꯀꯣꯕꯅ ꯃꯈꯣꯏ ꯎꯕꯗ ꯍꯔꯥꯎꯗꯨꯅ ꯃꯈꯨꯠ ꯍꯥꯏꯖꯔꯝꯃꯤ꯫ ꯔꯣꯖꯔꯁꯨ ꯃꯈꯨꯠ ꯍꯥꯏꯔꯛꯏ꯫ ꯑꯅꯤꯗꯨ ꯌꯥꯝ ꯀꯨꯏꯅ ꯎꯅꯔꯨꯗꯕꯒꯤ ꯇꯥꯏꯞꯇ ꯍꯥꯏꯔꯛꯄ ꯀꯣꯟꯁꯤꯟꯅꯩ꯫ ꯚꯥꯏ ꯁꯦꯟꯇꯔ ꯊꯝꯅꯕ ꯍꯥꯏꯅꯔꯨꯔꯕ? ꯚꯥꯏ ꯑꯗꯨꯏ ꯋꯥꯗꯣ ꯀꯣꯟꯅ ꯈꯟꯅꯔꯁꯤ꯫ ꯏꯃꯥꯅ ꯌꯥꯗꯦ, ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯤ ꯍꯥꯏꯌꯦ꯫ ꯑꯁ ꯂꯣꯏꯔꯦꯗꯅ꯫ ꯐꯔꯦ ꯃꯥꯟ ꯆꯥꯡ ꯆꯦꯛꯁꯤꯜꯂꯨꯀꯣ꯫ ꯍꯣꯏꯗ ꯍꯣꯏꯗ꯫ ꯀꯀꯥ, ꯗꯥꯌꯥꯏ, ꯗꯥꯔꯣꯀꯤ ꯌꯨꯝ ꯆꯠꯂꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ 5 ꯖꯦꯀꯣꯕꯀꯤ ꯒꯥꯔꯤꯗꯨꯗ ꯍꯜꯂꯛꯃꯤꯟꯅꯔꯦ꯫ ꯔꯣꯖꯔ ꯍꯣꯏꯁꯨ ꯃꯌꯨꯝꯗ ꯊꯝꯕꯤꯔꯝꯂꯒ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯂꯥꯛꯃꯤꯟꯅꯩ꯫ ꯃꯌꯨꯝꯗ ꯎꯕꯗ ꯖꯦꯛꯀꯤꯅ ꯕꯥ ꯁꯤꯕꯨ ꯑꯩꯈꯣꯏ ꯌꯨꯝꯂꯣ? ꯅꯩꯔꯦ ꯀꯩꯅꯣ꯫ ꯖꯦꯀꯣꯕ ꯃꯃꯤꯠꯇꯨ ꯈꯥꯔꯞꯅ ꯅꯪꯅ ꯌꯨꯝ ꯅꯠꯇꯦ, ꯑꯩꯒꯤ ꯌꯨꯝꯅꯦ꯫ ꯇꯨ ꯅꯪꯗꯤ ꯑꯥꯗꯒꯤ ꯍꯨꯏ ꯃꯀꯣꯟꯁꯦ ꯑꯁꯤꯗ ꯂꯩꯌꯨ꯫ ꯆꯠꯂꯣ ꯇꯥꯗ ꯍꯨꯝꯖꯤꯜꯂꯛꯀꯅꯤ꯫ ꯅꯪꯗꯤ ꯄꯩꯁꯥꯒ ꯌꯥꯝꯅ ꯄꯥꯏꯔꯦ ꯍꯥꯏꯅꯦ, ꯀꯩ ꯊꯕꯛ ꯇꯧꯔꯒꯦ? ꯖꯦꯀꯣꯕ ꯁꯧꯔꯥꯡꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯦ, ꯅꯪ ꯈꯪꯗ꯭ꯔꯤꯕꯣ? ꯃꯦꯝꯆꯥ ꯆꯦꯒ ꯃꯩꯈꯦꯠꯀ ꯄꯥꯏꯔꯒ ꯊꯣꯔꯛꯏ꯫ ꯏꯆꯥꯁꯤꯡ ꯂꯥꯛꯑꯦꯗꯅ, ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯃꯩ ꯑꯣꯛꯈꯤꯁꯤ꯫ ꯖꯦꯛꯀꯤꯅ ꯏꯃꯥ ꯑꯩꯈꯣꯏ ꯏꯄꯥꯇꯣꯟꯒ ꯈꯥꯏꯅꯔꯕꯣ? ꯖꯦꯀꯣꯕ ꯁꯥꯎꯔꯒ ꯃꯌꯥꯝꯕꯗ ꯀꯤꯟꯅ ꯊꯤꯟꯗꯠꯂꯤ꯫ ꯃꯤ ꯍꯥꯏꯕꯁꯦ ꯃꯈꯜ ꯃꯈꯜꯅꯤ, ꯄꯨꯟꯁꯤ ꯃꯍꯤꯡ ꯃꯥꯟꯅꯗꯦ, ꯂꯝꯆꯠ ꯁꯥꯖꯠ ꯃꯥꯟꯅꯗꯦ꯫ ꯅꯪꯗꯤ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯒꯗꯕꯅꯦ, ꯑꯗꯨꯒ ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯃꯄꯨ꯫ ꯌꯨꯝꯕꯨ ꯑꯩꯒꯤ ꯏꯃꯥꯗ ꯃꯤꯅꯥꯏ ꯅꯪꯅ ꯑꯗꯨꯝꯕ ꯃꯇꯨꯡꯗ ꯍꯥꯏꯔꯕꯗꯤ ꯍꯨꯏ ꯃꯀꯣꯟꯁꯤꯗ ꯊꯝꯒꯅꯤ ꯈꯪꯖꯤꯜꯂꯣ꯫ ꯃꯦꯝꯆꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯌꯥꯏꯃ, ꯑꯇꯣꯝꯕ, ꯑꯗꯨꯝꯅ ꯈꯠꯅ ꯆꯩꯅꯕ ꯏꯃꯥ ꯄꯥꯝꯗꯦ꯫ ꯃꯇꯨꯡꯗ ꯑꯗꯨꯒꯨꯝꯕ ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯡꯁꯤꯅꯗꯕꯒꯤ ꯃꯇꯧꯗꯣ ꯏꯃꯥꯗ ꯎꯍꯜꯂꯛꯀꯅꯨ꯫ ꯅꯣꯏ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯀꯣ꯫ ꯁꯦ ꯃꯩꯁꯦ ꯑꯣꯛꯂꯒ ꯅꯪ ꯀꯥꯗ ꯆꯪꯂꯣ꯫ ꯖꯦꯀꯣꯕꯅ ꯏꯃꯥ ꯑꯩ ꯊꯕꯛ ꯆꯠꯇꯧ ꯂꯩꯔꯤ꯫ ꯖꯦꯁꯄꯔ, ꯖꯦꯛ
ꯌꯨꯝꯁꯤꯗ ꯃꯤꯅꯧ ꯑꯃ ꯂꯥꯛꯂꯤꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕ ꯍꯨꯔꯥꯟꯕꯅꯦ ꯄꯣꯠ ꯆꯩ ꯆꯦꯛꯁꯤꯜꯂꯨꯀꯣ ꯑꯩ ꯍꯣꯇꯦꯜꯗ ꯆꯠꯂꯨꯈꯤꯒꯦ ꯖꯦꯛꯅ ꯑꯗꯣ ꯖꯦꯀꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯛ ꯂꯩꯒꯗ꯭ꯔꯣ ꯌꯨꯝꯁꯤꯕꯨ ꯉꯥꯛꯁꯦꯟꯅꯕ ꯍꯛꯇꯣ ꯑꯩꯅ ꯄꯤꯔꯕꯅꯦ ꯌꯨꯝꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯋꯦ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯅꯥꯁꯨ ꯀꯤꯕꯤꯗ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯑꯃꯨꯛ ꯃꯊꯧ ꯌꯥꯝꯕꯅꯤꯅ ꯃꯊꯪ ꯆꯠꯈ꯭ꯔꯦ ꯔꯣꯖꯔꯁꯨ ꯉꯁꯤꯗꯤ ꯋꯥꯔꯗꯨꯅ ꯑꯣꯐꯤꯁ ꯆꯠꯂꯨꯗ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯊꯕꯛ ꯃꯊꯪ ꯆꯠꯂꯨꯔꯒ ꯇꯣꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ ꯃꯤꯁ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯇꯣꯟ ꯅꯣꯛꯃꯤ ꯌꯥꯅꯤ ꯁꯔ ꯔꯣꯖꯔꯁꯨ ꯍꯌꯦꯡꯗꯒꯤ ꯂꯥꯛꯑꯅꯤ ꯇꯣꯟꯗꯤ ꯔꯣꯖꯔ ꯄꯜꯂꯛꯄꯗꯨꯗ ꯁꯔ ꯍꯨꯏ ꯑꯅꯤ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯦ ꯑꯗ ꯑꯩꯅ ꯑꯃ ꯂꯩꯕꯤꯔꯛꯑꯣ ꯍꯥꯏꯈꯤꯕꯅꯦ ꯁꯔ ꯍꯨꯏꯒꯤ 3 ꯂꯩ ꯍꯥꯏ ꯑꯗꯒꯤ ꯑꯃ ꯂꯧ ꯍꯥꯏꯔꯛꯄꯅꯦ ꯑꯩꯒꯤꯗꯨꯗꯤ ꯆꯥꯎꯔꯦ ꯌꯥꯔꯔꯣꯏ ꯑꯗꯨ ꯃꯥꯗꯤ ꯍꯨꯏꯗꯤ ꯂꯩꯔꯛꯇꯦꯗ ꯍꯩꯃ ꯀꯧꯔꯝꯃꯅꯤꯌꯦ ꯖꯦꯀꯣꯕ ꯋꯥꯈꯠꯂꯛꯏ ꯑꯗꯨꯒ ꯃꯇꯣꯝꯇ ꯅꯣꯛꯊꯣꯔꯛꯏ ꯇꯣꯟ ꯉꯛꯅ ꯌꯦꯡꯖꯩ ꯀꯩꯗꯧꯔꯒꯦ ꯁꯔ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯂꯛꯄ ꯖꯦꯀꯣꯕꯅꯗꯤ ꯅꯣꯛꯆꯔꯤꯕꯗꯨ ꯔꯣꯖꯔꯅ ꯍꯨꯏ ꯍꯥꯏꯔꯤꯕꯗꯨ ꯃꯌꯥꯝꯕ ꯑꯅꯤꯗꯨ ꯑꯣꯏꯔꯝꯂꯅꯤ ꯈꯜꯂꯗꯨꯅ ꯅꯣꯛꯆꯔꯤꯕꯅꯤ ꯇꯣꯟꯒꯤ ꯋꯥꯈꯜꯗꯗꯤ ꯉꯔꯥꯡ ꯃꯅꯥꯎꯅꯨꯄꯤꯅ ꯀꯥꯔꯟ ꯇꯥꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯒ ꯅꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯏꯀꯥꯏꯖꯔꯝꯃꯤ ꯖꯦꯀꯣꯕꯅ ꯀꯣꯐꯤ ꯊꯛꯎꯁꯤꯔꯥ ꯇꯣꯟ ꯀꯣꯐꯤ ꯄꯜꯂꯛꯄꯗꯨꯗ ꯈꯤꯔꯗꯨꯅ ꯌꯥꯔꯅꯤ ꯁꯔ ꯏꯁ ꯑꯩꯒꯅꯦ ꯊꯛꯂꯨꯗꯣꯏꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯤꯕ꯭ꯔꯣ ꯑꯗꯨꯏ ꯅꯠꯇꯦꯗ ꯍꯣꯏ ꯃꯤꯅꯕꯨ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯑꯩꯗꯤ ꯑꯅꯤꯔꯛ ꯍꯥꯏꯅꯤꯡꯗꯦ ꯇꯣꯟ ꯉꯔꯥꯡ ꯖꯦꯀꯣꯕꯅ ꯇꯥꯂꯣꯏ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯀꯩꯒꯨꯝꯕ ꯌꯥꯍꯧꯗ꯭ꯔꯗꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯂꯔꯣꯏꯗ꯭ꯔꯥ ꯈꯟꯖꯔꯝꯃꯤ ꯇꯞꯅ ꯁꯔ ꯑꯩꯅ ꯉꯔꯥꯡ ꯐꯣꯟ ꯊꯝꯈꯤꯕꯒꯤ ꯋꯥꯔꯧꯕ꯭ꯔꯥ ꯀꯩꯗꯧꯕꯒꯤ ꯋꯥꯔꯧꯗꯣꯏꯕ ꯁꯨꯝ ꯍꯪꯕꯅꯤꯗ ꯑꯗ ꯑꯩꯒꯤ ꯕꯥꯔꯗꯦ ꯀꯨꯏꯗ꯭ꯔꯦ ꯃꯤ ꯌꯥꯝꯗꯕꯤꯗ ꯑꯩꯈꯣꯏ ꯈꯔ ꯑꯩꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯁꯤꯀꯣ ꯅꯣꯏ ꯇꯥꯏꯝꯕꯤꯁꯨ ꯄꯨꯕꯤꯔꯛꯑꯣ ꯍꯣꯏ ꯁꯔ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ ꯗꯦꯠ 14ꯗꯅꯦ ꯑꯣ ꯍꯣꯏ ꯁꯔ ꯑꯌꯨꯛꯇꯔꯣ ꯅꯨꯡꯗꯥꯡꯗꯔꯣ ꯖꯦꯀꯣꯕꯁꯨ ꯁꯤꯡꯕꯅꯤꯅ ꯌꯦꯡꯊꯣꯛꯅꯕ ꯀꯗꯔ ꯇꯧꯔꯛꯏ ꯑꯌꯨꯛ ꯄꯥꯝꯕ꯭ꯔꯣ ꯅꯨꯡꯗꯥꯡ ꯄꯥꯝꯕ꯭ꯔꯣ ꯁꯔ ꯅꯨꯡꯗꯥꯡꯗꯤ ꯌꯥꯗꯧ ꯃꯥꯟꯗꯤꯌꯦ ꯑꯣ ꯍꯣꯏ ꯑꯌꯨꯛꯇ ꯆꯥꯔꯁꯤ ꯑꯗ ꯅꯪ ꯉꯔꯥꯡꯒꯤ ꯁ꯭ꯇꯦꯇꯁꯇꯨ ꯅꯣꯏ ꯃꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥ ꯈꯪꯅꯕ ꯆꯩꯔꯤꯕꯣ ꯑꯁ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯣ ꯑꯩꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯇꯣꯟꯗ ꯏꯀꯥꯏꯖꯔꯝꯃꯤ ꯋꯥ ꯃꯈꯥ ꯇꯥꯖꯗ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯍꯥꯏꯒꯦ ꯈꯟꯖꯕ ꯀꯌꯥꯅꯤ ꯇꯣꯟ ꯍꯦꯛ ꯎꯕꯒ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯖꯗꯦ ꯑꯩꯁꯦ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯦ ꯀꯩ ꯋꯥꯅꯣ ꯁꯔ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯍꯣꯏ ꯁꯔ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯧ ꯋꯥꯁꯦ ꯈꯔꯗꯤ ꯂꯨꯏꯀꯣ ꯐꯖꯅ ꯈꯜꯂꯒꯅꯦ ꯑꯩꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯅꯪꯁꯨ ꯐꯖꯅ ꯈꯜꯂꯒ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯎꯀꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ나 ꯊꯥꯏꯅꯒꯤ ꯇꯤꯟ ꯑꯦꯖ ꯃꯇꯝꯒꯤ ꯃꯥꯏ ꯊꯥꯔꯤꯉꯩꯗꯁꯨ ꯍꯥꯏꯍꯧꯗ ꯐꯔꯛ ꯌꯥꯝ ꯇꯥꯔꯦ ꯑꯁ ꯑꯗꯨꯒꯤ ꯗꯣ ꯑꯗꯨꯃꯥꯏꯅ ꯎꯡꯒ ꯍꯥꯏꯔꯛꯂꯗꯤ ꯕꯤꯇꯦꯛꯅꯤꯀꯣ ꯇꯣꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯁꯔ ꯅꯣꯏ ꯃꯥꯅ ꯆꯩꯔꯣꯏꯗ꯭ꯔꯣ ꯍꯟꯗꯛꯇꯤ ꯇꯣꯟꯁꯨ ꯅꯣꯛꯊꯣꯔꯛꯏ ꯆꯩꯔꯣꯏꯗ ꯑꯩ ꯂꯩꯁꯥꯕꯤ ꯐꯥꯔꯁꯤꯗꯤ ꯅꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯑꯩ ꯃꯤꯠꯇꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯎꯏꯌꯦ ꯑꯁ ꯍꯣꯏ ꯑꯁꯦꯡꯕ ꯍꯥꯏꯔꯣꯔꯥ ꯍꯥꯏꯔꯣ ꯃꯐꯝ ꯃꯇꯝꯕꯨꯗꯤ ꯆꯥꯗ꯭ꯔꯤ ꯑꯗꯣ ꯑꯩꯁꯦ ꯇꯟꯖꯥꯗꯨꯗ ꯖꯦꯀꯣꯕꯀꯤ ꯐꯣꯟ ꯂꯥꯛꯏ ꯑꯁ ꯀꯅꯥꯅꯣ ꯁꯤꯅ ꯑꯃꯨꯛ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇꯒꯤ ꯂꯧꯊꯣꯛꯂꯒ ꯌꯦꯡꯉꯤ ꯐꯔꯛ ꯇꯥꯈ꯭ꯔ ꯄꯣꯠꯅꯤ ꯀꯩꯅꯣ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯜꯂꯛꯇ꯭ꯔꯤ ꯑꯣ ꯍꯜꯂꯛꯄꯗ ꯀꯣꯛ ꯀꯦꯖꯤ 3 ꯃꯨꯛꯇ ꯂꯩꯔꯛꯑꯣ ꯍꯣꯏ ꯌꯥꯔꯦ ꯊꯝꯃꯣ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯅꯪꯒꯤ ꯑꯣꯐꯤꯁꯇ ꯀꯩꯗꯧꯔꯤꯕ ꯀꯩ ꯋꯥꯍꯪꯅꯣ ꯅꯪꯅ ꯆꯠꯂꯤꯗꯣ ꯃꯔꯝ ꯆꯥꯗꯦ ꯌꯨꯝꯗ ꯍꯜꯂꯣ ꯅꯇꯩꯃꯗ ꯗꯤꯁꯇꯔꯕ ꯇꯧꯅꯣ
ꯑꯗꯒꯤꯗꯤ ꯅꯪ ꯂꯝꯄꯥꯛꯇ ꯐꯨꯒꯥꯏꯅꯕ ꯁꯣꯏꯔꯣꯏ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦ ꯅꯪꯗꯅꯤ ꯄꯣꯞꯆꯗꯧꯕ ꯑꯁ ꯐꯖꯅ ꯌꯦꯠꯂꯤꯗꯀꯣ ꯅꯪꯅ ꯌꯦꯠꯄꯁꯦ ꯎꯔꯤꯗꯤ ꯑꯅꯀꯣꯛꯄꯥꯜꯗ ꯌꯦꯠꯄꯅꯦ ꯍꯥꯏ ꯎꯔꯤ ꯂꯩ ꯍꯥꯎꯅꯦ ꯊꯝꯃꯣ ꯌꯥꯔꯦ ꯕꯤꯠꯀ ꯂꯣꯏ ꯊꯨꯔꯛꯑꯦ ꯀꯩꯅꯣ ꯅꯣꯏ ꯑꯅꯤ ꯑꯣꯐꯤꯁꯇ ꯀꯩꯗꯧꯔꯤꯅꯣ ꯋꯥꯈꯜꯒꯁꯦ ꯌꯦꯡꯉꯨꯅꯦ ꯈꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯣ ꯂꯥꯛꯑꯒꯦ ꯌꯥꯝ ꯂꯥꯟꯅ ꯈꯟꯗꯧꯔꯦ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ ꯖꯦꯀꯣꯕ ꯈꯨꯗꯥꯡ ꯘꯔꯤꯗꯨ ꯌꯦꯡꯉꯤ ꯄꯨꯡ 4 ꯇꯥꯗꯧꯔꯦ ꯍꯟꯈꯤꯔꯣꯏꯗ꯭ꯔꯣ ꯍꯜꯂꯅꯤ ꯁꯥꯔ ꯑꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯔꯣꯖꯔ ꯍꯣꯏ ꯂꯥꯛꯄꯒꯤ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯃꯤꯟꯅꯔꯨꯒꯦ ꯍꯣꯏ ꯁꯥꯔ ꯖꯦꯀꯣꯕꯇꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯇꯣꯟꯅ ꯑꯩ ꯇꯥꯎꯁꯤ ꯃꯥꯏꯗꯨꯕꯨ ꯑꯩ ꯅꯨꯡꯁꯤꯒ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯂꯣ ꯖꯦꯀꯣꯕꯁꯨ ꯑꯁ ꯂꯛ ꯌꯥꯝ ꯆꯤꯅ ꯂꯩꯇꯕ ꯅꯨꯄꯥꯅꯤ ꯑꯩꯁꯦ ꯄꯦꯜꯂꯕꯅꯤ ꯖꯦꯀꯣꯕꯁꯨ ꯔꯣꯖꯔꯅ ꯆꯥꯅꯤꯡꯕ ꯀꯩꯀꯩꯅꯣ ꯈꯔ ꯂꯩꯔꯒ ꯍꯟꯈ꯭ꯔꯦ ꯇꯣꯟꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯧꯄꯥ ꯇꯣꯅꯤꯗꯨ ꯂꯩꯔꯝꯃꯤ ꯆꯦꯆꯧ ꯇꯣꯟ ꯃꯧꯄꯥ ꯎꯕꯗ ꯍꯔꯥꯎꯖꯩ ꯋꯥ ꯌꯥꯝ ꯋꯥꯡꯂꯝꯃꯦ ꯈꯔ ꯂꯩꯔꯛꯀꯅꯤ ꯃꯆꯤꯟ ꯃꯧꯄꯥ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ ꯇꯣꯅꯤ ꯅꯣꯏ ꯐ꯭ꯔꯦꯟ ꯖꯦꯝꯁꯀꯤ ꯃꯌꯥꯝꯕ ꯏꯔꯤꯛꯇꯨ ꯂꯨꯍꯣꯡꯈ꯭ꯔꯕꯣ ꯅꯨꯄꯤꯗꯤ ꯆꯦꯟꯕ ꯀꯨꯏꯔꯕꯅꯦ ꯑꯗꯣ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ ꯂꯨꯍꯣꯡꯗ꯭ꯔꯦꯗ ꯍꯧꯖꯤꯛꯇꯤ ꯗꯥꯏꯔꯦꯛꯁꯨ ꯅꯦꯚꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯕꯅꯦ ꯃꯇꯝꯗꯨꯗ ꯗꯥꯏꯔꯦꯛꯇꯣ ꯊꯕꯛ ꯇꯧꯗ꯭ꯔꯦꯅ ꯅꯨꯄꯤꯗꯨꯅ ꯃꯤꯔꯥꯏꯕꯤꯔꯝꯕꯗꯣ ꯑꯁ ꯂꯃꯟ ꯈꯨꯃꯤꯅꯦꯅ ꯃꯤ ꯅꯦꯚꯤ ꯑꯣꯏꯈꯥꯏꯈ꯭ꯔꯦ ꯇꯥꯍꯦꯟꯕꯤ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯃꯆꯦꯗ ꯌꯦꯡꯂꯛꯏ ꯀꯩꯗꯧꯕꯩꯅꯣ ꯆꯦꯆꯧꯅ ꯗꯥꯏꯔꯦꯛꯀꯤ ꯃꯔꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯅꯤꯡꯂꯤꯕꯁꯦ ꯀꯩꯅꯣ ꯁꯨꯝ ꯍꯪꯕꯅꯦ ꯇꯣꯅꯤ ꯑꯩꯈꯣꯏ ꯆꯦꯆꯧꯁꯦ ꯅꯨꯄꯥ ꯐꯪꯗꯕꯒꯤ ꯅꯨꯄꯥ ꯀꯣꯏꯅꯤꯡꯕꯒꯤ ꯂꯩꯅꯥ ꯅꯥꯔꯕꯅꯤ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯀꯅꯤꯀꯣ ꯑꯉꯥꯡꯅ ꯊꯥꯕꯤꯔꯣ ꯁꯦ ꯊꯥꯕꯤꯔꯣ ꯆꯦꯆꯧ ꯅꯪꯁꯨ ꯗꯥꯏꯔꯦꯛꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯤꯉꯩꯗꯗꯤ ꯌꯥꯗ꯭ꯔꯒ ꯍꯧꯖꯤꯛꯇ ꯄꯥꯝꯃꯩꯔꯥ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯈꯤꯕꯒꯤ ꯑꯁ ꯅꯣꯏ ꯅꯨꯄꯤꯁꯦ ꯀꯝꯄꯦꯅꯤ ꯑꯃꯠꯇꯅꯤ ꯍꯥꯏꯗꯣ ꯆꯨꯝꯃꯛꯇꯧꯔꯦꯀꯣ ꯇꯣꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ ꯑꯗꯨꯃꯥꯏꯅꯒ ꯈꯟꯗꯣꯏꯔꯗꯤ ꯀꯅꯥꯝꯇ ꯀꯩꯝꯇ ꯍꯥꯏꯖꯔꯣꯏ ꯈꯨꯃꯤꯠ ꯊꯣꯛꯑꯒ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯇꯣꯟꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯇꯥꯍꯦꯟꯕꯤ ꯃꯧꯄꯥꯗ ꯇꯞꯅ ꯖꯦꯀꯣ ꯀꯧꯕ ꯃꯣꯏ ꯑꯣꯐꯤꯁꯀꯤ ꯐꯥꯎꯟꯗꯔ ꯑꯃ ꯂꯩꯕꯅꯦ ꯄꯣꯁ ꯊꯤ ꯇꯥꯕꯅꯦ ꯁꯛꯀꯗꯤ ꯍꯥꯏꯕꯤꯔꯅꯨ ꯅꯤꯁꯥꯁꯨ ꯆꯥꯗꯦꯀꯣ ꯅꯨꯄꯤꯁꯨ ꯀꯣꯏꯗꯦꯗꯣ ꯒ꯭ꯌꯥꯟꯁꯨ ꯌꯥꯝ ꯊꯤ ꯇꯥꯕꯅꯦ ꯏꯕꯨꯡꯉꯣ ꯑꯣ ꯑꯗꯨꯒ ꯀꯣꯏꯅꯔꯒ ꯀꯩꯒꯤ ꯗꯥꯏꯔꯦꯛ ꯑꯃꯨꯛ ꯍꯪꯉꯛꯏꯕ ꯍꯦꯛ ꯍꯥꯏꯒꯦ ꯇꯥꯈꯣꯏ ꯀꯥꯏꯗꯒꯤ ꯀꯣꯏꯅꯕꯅꯣ ꯑꯩꯈꯣꯏ ꯆꯦꯆꯧꯅ ꯄꯥꯝꯖꯕꯅꯦ ꯅꯨꯄꯥꯗꯨꯅ ꯆꯦ ꯑꯕꯦꯝ ꯅꯨꯡꯁꯤꯔꯝꯃꯤ ꯍꯥꯏꯕ꯭ꯔꯥ ꯑꯁ ꯕꯦꯔꯥꯅꯤꯌꯦ ꯐꯖꯔꯤꯅꯦ ꯋꯥꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯗꯨꯅ ꯆꯦ ꯑꯕꯦꯝꯗꯣ ꯌꯥꯗ꯭ꯔꯕꯅꯦ ꯖꯦꯀꯣꯕ ꯍꯥꯏꯗꯨꯒꯤ ꯃꯃꯥꯟꯅꯕ ꯔꯣꯖꯔ ꯀꯧꯕ ꯑꯃꯒꯁꯨ ꯈꯪꯅꯔꯝꯕꯅꯦ ꯑꯗꯨꯅ ꯖꯦꯀꯣꯕꯇꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯦꯆꯧꯁꯦ ꯄꯥꯝꯃꯤꯔ ꯀꯩꯅꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯋꯥꯔꯤꯒꯗꯤ ꯃꯔꯛ ꯃꯔꯛꯇ ꯁꯥꯟꯅꯕꯅꯦ ꯏꯁ ꯋꯥ ꯅꯨꯡꯉꯥꯏꯔꯤꯅꯦ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯄꯂꯦꯝ ꯄꯟꯊꯧꯅꯒ ꯈꯪꯂꯗꯤ ꯃꯣꯏꯗ ꯇꯣꯠꯄꯗꯧꯅ ꯇꯣꯠꯄꯁꯨ ꯑꯣꯏꯔꯔꯣꯏ ꯈꯪꯗꯕꯅꯤꯍꯦ ꯅꯪ ꯍꯧꯅꯕꯤ ꯁꯣꯏꯔꯤꯅꯤ ꯀꯥꯏꯅꯒ ꯏꯃꯥꯗꯒ ꯍꯥꯏꯗꯣꯛꯂꯨꯅꯨꯀꯣ ꯑꯩ ꯍꯣꯏ ꯍꯥꯏꯕ ꯉꯝꯈꯤꯔꯣꯏꯀꯣ ꯃꯇꯥꯡꯗꯨ ꯂꯥꯛꯑꯒ ꯈꯟꯅꯔꯁꯤ ꯍꯦꯍꯦ ꯇꯣꯅꯤ ꯋꯥꯊꯤ ꯇꯧꯅꯨ ꯏꯃꯥꯅ ꯆꯦꯆꯧꯗ ꯆꯩꯕꯗꯤ ꯈꯔ ꯐꯩ ꯕꯕꯥꯅ ꯆꯦꯆꯧꯗ ꯐꯨꯕꯤꯔꯗꯤ ꯅꯪ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯄꯟꯊꯧꯒꯤ ꯈꯨꯄꯨꯗꯣ ꯍꯥꯏꯔꯣꯏ ꯁꯣꯝꯗꯅ ꯀꯥꯏꯗ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ ꯃꯦꯝꯆꯥꯅ ꯔꯣꯀꯤ ꯍꯣꯏꯗꯅꯤ ꯍꯥꯏꯔꯝꯕꯅꯤ ꯑꯩ ꯔꯣꯖꯔ ꯍꯣꯏꯗꯒꯤ ꯂꯥꯛꯏꯅꯤꯃ ꯂꯩꯍꯧꯗꯦ ꯍꯣꯔꯦꯟ ꯄꯣꯛ ꯆꯥꯁꯦꯅ ꯂꯩꯔꯒ ꯄꯤꯔꯝꯃꯤꯕꯅꯦ ꯖꯦꯀꯣꯕꯇꯨ ꯖꯁꯄꯔꯒ ꯖꯦꯛꯀ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯂꯥꯛꯏ ꯑꯩꯈꯣꯏ ꯗꯥꯌꯥꯏ ꯀꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ ꯑꯅꯤꯃꯛ ꯀꯔꯤꯝꯇ ꯈꯨꯝꯃꯛꯇꯦ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯈꯨꯝꯃꯛꯇꯕ ꯃꯇꯧ ꯑꯗꯨ ꯑꯃꯨꯛꯇ ꯇꯧꯔꯛꯇ꯭ꯔꯤꯕꯅꯤꯅ ꯖꯦꯀꯣꯕ ꯍꯥꯏꯐꯦꯠ ꯉꯛꯂꯝꯃꯤ ꯃꯥꯁꯨ ꯐꯃꯨꯡꯗꯨꯗ ꯐꯝꯃꯒ ꯖꯦꯛ ꯑꯅꯤꯗꯨ ꯍꯟꯗꯛꯁꯨ ꯇꯥꯁꯤꯟꯅꯗꯈꯩ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯏꯔꯥ ꯖꯦꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ
ꯑꯩꯈꯣꯏꯗꯤ ꯃꯤꯅꯥꯏꯅꯤꯅ ꯃꯄꯨꯅ ꯆꯠꯄꯗ ꯁꯦꯟꯅꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯣꯡꯃꯇ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯍꯩ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯖꯦꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯪꯗ꯭ꯔꯃꯛꯁꯨ ꯃꯌꯥꯝꯕꯒꯤ ꯅꯦꯆꯔ ꯈꯪꯕꯅꯤꯅ ꯋꯥꯈꯜ ꯂꯥꯝꯕ ꯐꯪꯂꯝꯃꯤ꯫ ꯑꯣ ꯐꯔꯦ ꯐꯔꯦ, ꯅꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯋꯥꯔꯧꯔꯗꯤ ꯑꯩꯅꯁꯨ ꯉꯁꯥꯏ ꯌꯨꯝꯁꯦ ꯅꯣꯏ ꯑꯅꯤꯒꯤꯁꯨ ꯌꯥꯎꯏ ꯍꯥꯏꯔꯝꯕꯅꯤꯀꯣ? ꯖꯦꯁꯄꯔꯅ ꯑꯃꯨꯛ ꯍꯥꯏꯕꯨꯗꯤ ꯍꯥꯏꯔꯝꯃꯦ, ꯑꯗ ꯑꯩꯈꯣꯏꯗꯤ ꯃꯤꯇꯣꯞꯅꯦ, ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯗꯥꯏꯗꯤ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯌꯥꯝꯕꯅꯦ꯫ ꯖꯦꯛꯅ ꯑꯃꯨꯛ ꯖꯦꯀꯣ, ꯅꯪꯒꯤ ꯅꯇꯦꯡ ꯑꯗꯨꯝ ꯄꯥꯡꯒꯦ, ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯕꯔꯥꯗ ꯂꯩꯈ꯭ꯔꯒꯦ꯫ ꯋꯥꯍꯩꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯖꯦꯀꯣꯕꯀꯤ ꯊꯃꯣꯏꯗꯗꯤ ꯆꯩꯅꯥ ꯈꯪꯐꯥꯎ ꯐꯥꯎꯔꯛꯏ꯫ ꯖꯦꯁꯄꯔ, ꯖꯦꯛ, ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯅꯤ꯫ ꯗꯥꯆꯧ ꯐꯪꯉꯤ ꯂꯩꯈꯤꯗ꯭ꯔꯦ, ꯗꯥꯌꯥꯏ ꯐꯪꯉꯤ ꯃꯊꯣꯡ ꯆꯥꯕ ꯃꯤ ꯅꯠꯇꯦ꯫ ꯍꯧꯔꯛꯄꯗꯒꯤ ꯐꯠꯂꯛꯇ꯭ꯔꯕ ꯃꯤ ꯍꯥꯏꯁꯦ ꯁꯦꯝꯗꯣꯛꯄꯗ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯃꯥꯒꯤ ꯅꯦꯆꯔꯗꯨ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯑꯣꯏꯅ ꯃꯇꯝ ꯃꯥꯡꯂꯒ ꯄꯨꯟꯁꯤ ꯑꯁꯦ ꯂꯣꯏꯁꯤꯜꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯈꯜ ꯇꯤꯟꯅꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨꯗꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯅꯕꯨ ꯌꯨꯝꯁꯦ ꯆꯥꯎꯅ ꯁꯥꯔꯤꯕꯅꯤ꯫ ꯃꯐꯝꯁꯦ ꯅꯣꯏ ꯑꯅꯤꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯏ꯫ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯚꯔꯥꯗ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯔꯛꯀꯅꯨ꯫ ꯃꯥ ꯍꯜꯂꯛꯈꯤꯁꯅꯨ, ꯏꯌꯥꯝꯕ ꯑꯣꯏꯔꯁꯨ ꯑꯗꯨꯛ ꯐꯠꯇꯕ ꯋꯥꯔꯛꯄ ꯍꯧꯔꯗꯕꯅꯦ꯫ ꯏꯃꯥꯅꯁꯨ ꯈꯥꯡꯕ ꯌꯥꯔꯣꯏ꯫ ꯑꯩ ꯆꯥꯛ ꯍꯥꯞꯄꯨꯔꯅꯨ, ꯔꯣꯖꯔ ꯍꯣꯏꯗ ꯆꯥꯎꯔꯒꯦ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯖꯦꯀꯣꯕ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯥꯏ ꯖꯦꯀꯤꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯥꯝ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯃꯤꯅꯥꯏꯗꯤ ꯃꯤꯅꯥꯏꯗꯧꯅ ꯂꯩꯌꯨꯒ ꯍꯥꯏꯔꯝꯕꯗꯨ, ꯃꯄꯨꯅ ꯆꯠꯄꯗ ꯄꯥꯟꯅꯕꯒꯤ ꯍꯛ ꯂꯩꯇꯦꯒ ꯍꯥꯏꯔꯝꯕꯗꯨ ꯈꯜꯂꯨꯔꯒ ꯑꯅꯤꯗꯨ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯁꯤ ꯈꯟꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯖꯦꯀꯣꯕꯀꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯊꯃꯣꯏ ꯁꯦꯡꯖꯕꯗꯨ ꯎꯕꯗ ꯑꯅꯤꯗꯨ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯖꯔꯝꯗꯦ꯫ ꯖꯦꯀꯣꯕꯇꯨ ꯔꯣꯖꯔ ꯍꯣꯏꯗ ꯂꯥꯛꯏ꯫ ꯔꯣꯖꯔꯅ ꯌꯨꯝꯗ ꯍꯥꯏꯔꯝꯃꯕ? ꯑꯅꯤꯗꯨꯁꯨ ꯂꯥꯛꯑꯣ ꯍꯥꯏꯗꯧꯗꯣ, ꯏꯃꯥ ꯃꯇꯣꯝꯇ ꯂꯩꯍꯧꯕꯗꯨ ꯅꯨꯡꯉꯥꯏꯔꯣꯏ ꯇꯧꯅꯤ꯫ ꯑꯦꯟꯖꯥꯡꯕꯨꯗꯤ ꯊꯤꯜꯂꯨꯁꯦ꯫ ꯀꯩꯗꯧꯔꯒꯦ? ꯅꯣꯏ ꯇꯥꯃꯣ ꯂꯩꯕ꯭ꯔꯥ? ꯂꯩꯕꯅꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯋꯥꯔꯛꯄꯤꯅꯕ ꯂꯩꯇꯕꯅꯤꯅ ꯁꯥ ꯑꯣꯟꯗꯅ ꯌꯨꯝꯗꯒ ꯂꯩꯍꯧꯗꯦ꯫ ꯑꯦ, ꯀꯥꯏ ꯆꯠꯈꯤꯕ? ꯆꯠꯍꯜꯂꯨꯅ ꯌꯥꯗ꯭ꯔꯥ? ꯑꯩꯅ ꯍꯜꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ, ꯃꯥꯕꯨ ꯀꯅꯥꯅ ꯊꯤꯡꯕꯤꯗꯣꯏꯅꯣ? ꯏꯃꯥꯅ ꯊꯤꯡꯂꯁꯨ ꯏꯃꯥꯗ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯖꯦꯁꯄꯔꯒ ꯖꯦꯛꯀꯅ ꯃꯉꯣꯟꯗ ꯀꯔꯤꯕꯨ ꯍꯥꯏ ꯉꯝꯗꯣꯔꯤꯒꯦ? ꯃꯥꯅ ꯑꯅꯤꯗꯨꯗ ꯀꯔꯤ ꯍꯥꯏꯔꯝꯕꯅꯣ ꯈꯪꯗꯦ, ꯑꯅꯤꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯍꯧꯗꯦ꯫ ꯑꯁ ꯚꯥꯏ, ꯅꯪꯒꯤ ꯌꯨꯝꯅꯦ, ꯅꯪꯒꯤ ꯅꯔꯜꯅꯦ, ꯅꯪꯒꯤ ꯉꯥꯛꯇꯅꯦ꯫ ꯅꯪꯅ ꯄꯨꯝꯅꯃꯛꯇ ꯍꯦꯟꯗꯜ ꯇꯧ꯫ ꯅꯣꯏ ꯗꯥꯌꯥꯏꯗꯣ ꯈꯔꯗꯤ ꯋꯥꯔꯛꯑꯣ꯫ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯃꯆꯥ ꯅꯨꯡꯁꯤꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯃꯥꯡꯍꯟꯕꯗ ꯌꯥꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯕꯨ ꯅꯤꯁꯥꯏ ꯆꯥꯏ ꯍꯥꯏꯗꯨꯅ ꯃꯤꯔꯥꯏꯅ ꯇꯥꯊꯤ ꯇꯧꯑꯣꯏꯅ ꯇꯧꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯈꯔꯗꯤ ꯋꯥꯔꯛꯄ ꯇꯥꯕꯅꯤ꯫ ꯃꯥꯅꯤ ꯚꯥꯏ, ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯑꯣꯠꯅꯩ ꯇꯧꯕ ꯅꯠꯇꯦ꯫ ꯆꯥꯔꯤꯕ ꯅꯤꯁꯥꯗ ꯐꯠ ꯍꯦꯛꯇ ꯊꯤꯡꯕꯁꯨ ꯐꯔꯣꯏ꯫ ꯑꯩꯁꯨ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯗꯥꯌꯥꯏꯕꯨ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯣꯔꯛꯅꯕ ꯍꯣꯠꯅꯕꯁꯨ ꯉꯝꯗꯧ ꯅꯠꯇꯦ꯫ ꯏꯃꯥꯅꯁꯨ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯁꯦꯟꯇꯔꯗ ꯊꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯅꯤ꯫ ꯍꯣꯏ ꯚꯥꯏ, ꯑꯩꯁꯨꯅꯦ꯫ ꯄꯥꯕꯨꯡ ꯐꯪꯉꯦ ꯑꯣꯐꯤꯁ ꯆꯠꯈꯤꯅꯤ, ꯑꯩꯁꯨ ꯆꯠꯂꯅꯤ꯫ ꯏꯃꯥꯒ ꯆꯦ ꯆꯧꯒꯅ ꯇꯥꯃꯣ ꯁꯦꯟꯅꯕꯗ ꯀꯩꯁꯨ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯍꯞꯇꯥꯃꯨꯛꯇꯤ ꯌꯦꯡꯈꯤꯁꯦ꯫ ꯅꯨꯃꯤꯠꯇꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯈꯟꯅ ꯅꯩꯅꯗꯨꯅ ꯃꯔꯨꯞ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯖꯦꯀꯣꯕꯅ ꯃꯌꯨꯝꯗ ꯂꯥꯛꯄꯗ ꯄꯨꯡ 9 ꯇꯥꯔꯕꯅꯤ꯫ ꯑꯗꯨ ꯐꯥꯎꯕ ꯖꯦꯀꯤꯗꯤ ꯍꯜꯂꯛꯑꯝꯗ꯭ꯔꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯗꯥꯌꯥꯏ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯍꯜꯂꯛꯇ꯭ꯔꯤꯅꯦ, ꯀꯗꯥꯏꯗꯕꯨ ꯆꯠꯈ꯭ꯔꯤꯅꯣ? ꯑꯩꯉꯣꯟꯗꯗꯤ ꯔꯣꯀꯤ ꯍꯣꯏꯗꯅꯤ ꯍꯥꯏꯔꯝꯃꯤꯕꯅꯤ꯫ ꯏꯃꯥ, ꯃꯥꯅ ꯉꯥꯡꯕ ꯋꯥꯁꯦ ꯃꯇꯨꯡꯗ ꯁꯨꯡꯊꯥ ꯊꯥꯖꯔꯨꯅꯨ꯫ ꯇꯟꯖꯥꯗꯨꯗ ꯒꯦꯠꯇꯨ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯖꯦꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯒꯦꯠꯇꯨ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯖꯦꯀꯤꯗꯨ ꯒꯨꯂꯤ ꯁꯨꯠꯇ ꯄꯣꯈꯥꯏꯔꯨꯔꯒ ꯆꯪꯂꯛꯏ꯫ ꯍꯥꯏ ꯃꯣꯝ, ꯂꯤꯇꯜ ꯕ꯭ꯔꯗꯔ, ꯂꯨꯛ ꯍꯥꯟꯅꯔꯕ? ꯗꯥꯌꯥꯏ, ꯀꯥꯏ ꯆꯠꯂꯨꯅꯣ? ꯏꯃꯥꯟꯅꯕ ꯈꯔ ꯀꯨꯏꯔꯦ ꯎꯅꯗ꯭ꯔꯦꯅ ꯄꯨꯜꯂꯨꯕꯅꯦ꯫ ꯖꯦꯛ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯗꯥꯌꯥꯏ, ꯕꯨꯂꯦꯠꯇꯤ? ꯑꯁ, ꯀꯥꯎꯏꯅꯦ, ꯏꯃꯥꯟꯅꯕꯅ ꯊꯤꯜꯂꯛꯑꯦ꯫ ꯕꯨꯂꯦꯠꯇꯣ ꯈꯥꯝꯃꯒ ꯊꯅꯝꯕꯅꯤ, ꯂꯩꯔꯝꯗꯕꯩ ꯋꯥꯅꯤ꯫ ꯖꯦꯛꯀꯣ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯏꯃꯥ, ꯁꯦꯜꯁꯦ ꯇꯥꯟꯕꯁꯦ ꯌꯥꯝꯅ ꯋꯥꯏꯀꯣ꯫
ꯇꯥꯟꯗꯕ ꯃꯤꯅꯗꯤ ꯈꯪꯂꯝꯃꯣꯏ ꯏꯃꯥꯁꯨ ꯁꯦꯜꯒꯤꯗꯃꯛꯇꯅꯤꯀꯣ ꯖꯦꯜꯗ ꯂꯩꯔꯨꯏꯗꯣ ꯃꯇꯝ ꯑꯃꯗ ꯌꯨꯝꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯈꯔ ꯏꯟꯕꯤꯌꯣ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯁꯤꯗ ꯂꯩꯕ ꯁꯦꯟꯇꯔꯗ ꯊꯝꯈꯤꯅꯕ ꯇꯧꯁꯤ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯇꯥꯟꯖꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯃꯨꯠꯍꯟꯕꯤꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯣꯏ ꯅꯣꯡꯃꯗ ꯁꯥꯎꯖꯗꯕ ꯖꯦꯀꯣꯕꯇꯨ ꯉꯁꯤꯗꯤ ꯐꯤꯡꯅ ꯋꯥ ꯉꯥꯡꯂꯛꯏ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ ꯉꯁꯤ ꯑꯩꯅ ꯁꯤꯒꯤ ꯐꯤꯕꯝꯗ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯋꯥꯔꯛꯏ ꯅꯣꯏ ꯈꯪꯕ꯭ꯔꯥ ꯁꯦꯜ ꯇꯥꯟꯗꯕ ꯃꯤꯅ ꯁꯦꯟꯒꯤ ꯚꯦꯂꯨ ꯈꯪꯉꯣꯏ ꯃꯦꯝꯆꯥꯅ ꯑꯇꯣꯝꯕ ꯅꯌꯥꯝꯕꯁꯦ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯄ ꯌꯥꯔꯤꯕ꯭ꯔꯣ ꯑꯩ ꯃꯥꯕꯨ ꯍꯨꯟꯗꯣꯛꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕꯅꯦ ꯁꯦꯟꯇꯔꯗ ꯊꯝꯈ꯭ꯔꯁꯦ ꯍꯥꯏꯁꯦ ꯑꯩ ꯃꯥꯕꯨ ꯁꯦꯟꯅꯕꯗꯤ ꯉꯝꯂꯣꯏ ꯃꯥ ꯁꯦꯟꯅ ꯂꯩꯔꯗꯤ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯕ ꯇꯥꯕ ꯑꯗꯨꯒ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯐꯠꯇꯕꯅ ꯍꯦꯟꯅ ꯂꯨꯝꯃꯤ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯆꯞ ꯆꯥꯅ ꯅꯆꯥꯅ ꯈꯪꯖꯩ ꯖꯦꯀꯣꯕꯇꯨ ꯁꯥꯎꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯦꯝꯆꯥꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗ ꯆꯩꯔꯛꯏ ꯏꯃꯥꯒꯤ ꯌꯥꯏ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯩꯗꯧꯔꯕꯒꯦ ꯅꯅꯥꯎ ꯑꯁꯤꯅ ꯋꯥꯔꯤꯕꯁꯦ ꯅꯪꯁꯨ ꯈꯤꯇꯗꯗꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯨ ꯖꯦꯛꯀꯤ ꯑꯗꯨꯒ ꯃꯋꯥ ꯂꯧꯗꯈꯩ ꯖꯦꯛꯇꯨ ꯑꯣꯟꯁꯤꯜꯂꯒ ꯍꯩ ꯃꯤ ꯅꯥꯏꯅ ꯃꯄꯨ ꯁꯥꯕ ꯅꯪꯅ ꯄꯜꯂꯛꯇꯅ ꯈꯪꯍꯜꯂꯤ ꯅꯠꯇ꯭ꯔꯥ ꯍꯥ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯃꯄꯨꯅꯦ ꯑꯩꯒꯤ ꯀꯨꯁꯤꯅꯦ ꯖꯦꯛꯁꯨ ꯁꯥꯎꯒꯠꯂꯛꯏ ꯏꯌꯥꯝꯕꯅ ꯕꯨꯂꯦꯠꯇꯣ ꯄꯨꯔꯒ ꯆꯠꯈ꯭ꯔꯒ ꯌꯣꯟꯊꯣꯛꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯖꯦꯀꯣꯕꯅ ꯑꯩꯈꯣꯏꯗ ꯍꯪꯂꯛꯄꯗ ꯃꯤꯋꯥ ꯇꯥꯍꯟꯒꯦꯔꯥ ꯃꯦꯝꯆꯥꯅ ꯖꯦꯛꯇꯨ ꯑꯣꯏꯅ ꯆꯩꯔꯛꯏ ꯍꯩ ꯌꯥꯔꯦ ꯅꯃꯁꯨ ꯀꯥꯏꯗ ꯌꯣꯟꯗꯣꯔꯤꯒꯦ ꯍꯨꯔꯥꯟꯕꯅ ꯄꯤꯛ ꯊꯜꯂꯀꯥꯟꯁꯤꯗ ꯃꯥꯡꯍꯧꯔꯦ ꯍꯥꯏꯔꯦꯗꯅ ꯏꯃꯥꯕꯨꯗꯤ ꯊꯥꯖꯔꯝꯕ ꯌꯥꯏ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯏꯌꯥꯝꯕꯅ ꯌꯣꯟꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯃꯦꯝꯆꯥ ꯁꯥꯎꯔꯒ ꯃꯈꯥ ꯇꯥꯅ ꯃꯆꯤꯟ ꯃꯅꯥꯎꯅꯦ ꯈꯟꯅꯅꯕ ꯁꯤꯟꯒꯅꯨ ꯌꯥꯔꯦ ꯅꯊꯧ ꯇꯧꯔꯨꯔꯣ ꯏꯃꯥ ꯑꯩꯕꯨꯗꯤ ꯅꯆꯥ ꯅꯠꯇꯦ ꯀꯩꯁꯨ ꯅꯨꯡꯁꯤꯔꯝꯃꯣꯏ ꯑꯗꯨ ꯏꯃꯥ ꯖꯦꯀꯣꯕꯅ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯛꯏ ꯀꯔꯝꯅ ꯍꯧꯃꯤꯟꯅꯔꯛꯏ ꯍꯥꯏꯕꯗꯨꯗꯤ ꯏꯃꯥꯗꯤ ꯈꯪꯂꯝꯃꯣꯏ ꯉꯁꯤ ꯖꯁꯄ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯅꯣꯡꯃꯗ ꯖꯦꯀꯣꯕꯅ ꯃꯤꯅꯥꯏꯗꯧꯅ ꯈꯟꯈꯤꯗꯦ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯅꯦ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯁꯨ ꯑꯣꯏꯗꯕ ꯀꯌꯥ ꯉꯥꯡꯉꯤ ꯑꯗꯨꯕꯨ ꯈꯪꯂꯕꯁꯨ ꯏꯊꯧ ꯅꯠꯇꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯛꯄꯅꯦ ꯅꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯖꯦꯀꯣꯕꯅ ꯅꯨꯡꯉꯥꯏꯔꯛꯄꯁꯦ ꯎꯕꯗ ꯑꯣꯏꯗꯕ ꯀꯌꯥ ꯉꯥꯡꯂꯒ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯦ ꯃꯥꯅꯁꯨ ꯅꯈꯣꯏꯕꯨ ꯃꯤꯇꯣꯞ ꯅꯠꯇꯕꯒꯤ ꯅꯨꯡꯁꯤꯈꯤꯕꯅꯦ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯑꯔꯣꯟ ꯑꯊꯨꯞ ꯇꯧꯔꯒꯗꯤ ꯖꯦꯀꯣꯕꯁꯦ ꯌꯥꯝꯅ ꯋꯥꯔꯧꯅꯤ ꯈꯜꯂꯨꯕꯗ ꯖꯁꯄꯔ ꯑꯩꯈꯣꯏ ꯑꯅꯤ ꯈꯣꯡ ꯊꯥꯡꯗꯣꯛꯂꯒ ꯆꯠꯄ ꯐꯥꯎ ꯉꯝꯗꯕꯅꯦ ꯖꯦꯛ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯖꯦꯛꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯖꯦꯀꯣꯕꯅ ꯂꯣꯏꯅ ꯇꯥꯍꯧꯔꯦ ꯖꯦꯛꯀ ꯖꯁꯄꯔꯒ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯈꯪꯕꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯊꯥꯖꯔꯝꯃꯤ ꯃꯈꯥꯗꯤ ꯇꯥꯔꯨꯗ꯭ꯔꯦ ꯃꯌꯥꯝꯕꯒ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ ꯌꯥꯏꯃ ꯄꯣꯊꯥꯔꯨꯔꯣ ꯆꯠꯂꯣ ꯅꯪꯕꯨ ꯑꯩꯅ 10,000 ꯄꯤꯔꯤ ꯅꯠꯇ꯭ꯔꯣ ꯕꯨꯂꯦꯠꯇꯣ ꯑꯃꯨꯛ ꯀꯩꯗꯧꯕꯒꯤ ꯌꯣꯜꯂꯨꯏꯅꯣ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯦ ꯀꯣꯔꯄꯇꯤ ꯑꯣꯏꯔꯕꯅꯦ ꯅꯤꯅꯦ ꯔꯣꯁꯅꯤꯅ ꯂꯣꯏꯅ ꯍꯥꯏꯔꯛꯑꯕꯅꯦ ꯑꯗꯨ ꯑꯃ ꯌꯣꯟꯈꯤꯕꯗ ꯀꯩꯁꯨ ꯆꯥꯡ ꯇꯥꯗꯧ ꯅꯠꯇꯦ ꯍꯣꯏꯅꯦ ꯏꯃꯥꯁꯨ ꯈꯪꯉꯤꯅꯦ ꯑꯇꯣꯝꯕꯁꯦ ꯄꯩꯁꯥ ꯄꯥꯏꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯪꯅ ꯑꯗꯨꯝꯅ ꯁꯨꯝ ꯃꯥꯡꯍꯜꯂꯒꯗꯤ ꯏꯃꯥꯅ ꯅꯪꯒꯤꯗꯃꯛꯇ ꯁꯨꯝ ꯀꯟꯈꯠꯂꯒ ꯂꯩꯕꯗꯤ ꯉꯝꯂꯣꯏꯀꯣ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯅꯨꯄꯥ ꯑꯅꯤ ꯂꯩꯔꯤꯁꯦ ꯑꯇꯣꯝꯕꯅ ꯌꯨꯝꯕꯨꯗꯧꯅ ꯂꯩꯍꯜꯂꯤꯕꯅꯤ ꯑꯁ ꯏꯃꯥ ꯑꯅꯤꯁꯦ ꯌꯥꯝꯅ ꯌꯦꯠꯇꯧꯔꯤ ꯑꯝꯇ ꯇꯥꯟꯊꯣꯛꯀꯣ ꯃꯤꯅꯥꯏꯗꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯒꯦ ꯍꯥꯏꯗꯦ ꯍꯩ ꯃꯗꯨꯗꯤ ꯏꯃꯥ ꯉꯝꯂꯣꯏꯀꯣ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯄꯤ ꯊꯤꯔꯛꯀꯅꯤ ꯀꯃꯥꯏꯅ ꯂꯩꯕ ꯌꯥꯗꯣꯔꯤꯒꯦ ꯍꯣꯏꯅꯦ ꯏꯆꯥꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤ ꯃꯇꯝꯗꯣ ꯂꯥꯛꯑꯒ ꯈꯟꯅꯔꯁꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯐꯔꯦ ꯄꯣꯊꯥꯔꯨꯔꯣ ꯆꯣ ꯑꯗꯣ ꯏꯃꯥ ꯑꯩ ꯁꯦꯟꯇꯔꯗ ꯂꯩꯕ ꯉꯝꯃꯣꯏꯀꯣ ꯑꯩ ꯁꯦꯟꯇꯔꯗ ꯂꯩꯇꯅꯕ ꯏꯃꯥꯅ ꯍꯥꯏꯌꯣ ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯒꯗꯤ ꯏꯃꯥꯒꯤ ꯑꯔꯣꯟꯕ ꯂꯤꯆꯠ ꯀꯌꯥꯗ ꯅꯆꯥꯅ ꯂꯣꯏ ꯇꯝꯊꯣꯛꯀꯅꯤ ꯍꯩ ꯇꯨꯃꯤꯟ ꯂꯩꯀꯣ ꯌꯥꯏꯃ ꯑꯩ ꯐꯠꯇ꯭ꯔꯁꯨ ꯅꯄꯥ ꯐꯠꯇ꯭ꯔꯁꯨ ꯑꯇꯣꯝꯕ ꯐꯩꯁꯤꯗꯤ ꯅꯪꯁꯨ ꯑꯐꯕ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯗ꯭ꯔꯒ ꯋꯥꯆꯩ ꯉꯥꯡꯂꯅꯨ ꯇꯨꯝꯃꯨꯔꯣ ꯆꯣ ꯑꯣꯀꯦ ꯐꯂꯦ ꯒꯨꯗ ꯅꯥꯏꯠ ꯖꯦꯀꯤꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯃꯦꯝꯆꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯉꯁꯤꯗꯤ ꯖꯦꯀꯣꯕꯇꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯔꯣꯁꯅꯤꯅ ꯃꯇꯝ ꯑꯃꯗ ꯍꯥꯏꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯁꯥꯒꯤ ꯑꯁꯣꯏꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯗꯦ ꯇꯨꯡꯗ ꯃꯤꯋꯥ ꯉꯥꯡꯅꯔꯒ ꯅꯨꯡꯉꯥꯏꯖꯕꯁꯨ ꯂꯩ ꯉꯥꯡꯅꯔꯤꯕ ꯃꯤꯋꯥꯗꯣ ꯑꯆꯨꯝꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ
Ngasi Jacob khangba ngamdraduna mayadu krak chiklaga mapishu tap tarai. Yenglu bakudingda magin habada afaba mi amata leramde. I mari budi mitopni hena magi damakta khanbirami haibasi khanglai. Jack amadi Jasper yamna phai mathamoi sengni haiba hanasu khangni. Adubu ngasi Jack wahiduna amuka hena sunukshibba phaurammi. Magi damakta mitop aniduna kayada khanbiriba. Hek pokpa kokpi mama mapana pau machaduna angang oina lehubba pau sirasanu khalaga haujikta afaba saraklibadusu gyan tarai. Masana sel parakpadagi mapasu mamasu tatorupani haibasi khanglakpada mathamoi yamna chaklammi. I mari oirabasu mayam bani na fatkidaba haujik phauba mang taknaba hena silaiba khaluraga tainapamsu khangda Makol thokna kapasu ngamjada machindu chiksinna khangjai. Tanjaduda folai yenglubada ton oirambaduda mapidu daithokjai. Alo tumaba oh adudi tumjaro tumba yadre kaige khangde kaino aisiba Ton Dai Kenjang jarage Kang shui jai Oh Nangdi ahoba chathare Ton Aigi mapuksa yam thida nungai pong khangde Adubudi nangdana teda mi kanasu loina ningba thungde Hoi aishu khangi kanasu ningba thungde haiba Adubu ton Matam amadana chaningai leitebaki waramba Ishana sujanum jaraga khar mirakti mangamlokpa matam shidana mathamoi sengdaba kayana amuk wakalse wahanbiri kaidagu yarage khangde ngasidi wakalse yam nungaide karamba matamdano aina noktuna nungaina hingadaba awabadi share doktolaga phabani somna hainingdradi khangde adubu maramdi lerangani hoi marambudi yam lei Chumi share togadabane adubu nangone hekta haibadusu ngamdabaine Roger do oiramadi ngamdoba aibusu asengwa maramni khanbiyo adu oirati soitana ngamgani Ton aigi amata ngaiba upai hairagadi aigi wakhalse nungainaba nangna sinbiyo Hoi aina ngamgadaba oirati mateng pangjage Jeko ngasidi araiba thona phudoktuna Nangna soidana ngamgani aina thajai adubu nangna harau accept tongbiraktragadi punchi ase pura lekha takrani aigi wakhalse pothanaba atopa pambai haragadi nang khaktane matam kyagi mamangdagi aina nangbu nungsijaki isamatik chadragadi nupi kanabasu hana yenglaroi khanduna lakpane ngasidi matang chadragasu thamoi ase uba ngamlaktre aigi wakhalgi pothapamsu nungoijage Aigi thamoi asigi asengma mapudusu nangloibiyo Jacob na adumna hairappadudadi tondu angakwa haibadu faurammi kuina khanjarappa manglan adubu taimangda mangphaunarakani haibasi nongmada khalude masadu haifang khangdana pakhatboi harauboi tumina dum leirammi haukhiba punchi matek adusu ningsinglakduna mapi ihaurai Jacob na mataribu nuksijaki haibadi khanglabasu mabudi nuksirangani khaludabani matana lona nuksijarubagi wani nongmata migi makadasu yetki khalude mahakna dumna tumina lekhibaduda Jacobsu nungaitraduna makha tajari ai khangiton nafamda ina wahai sairubada angakos forngani haiba aduga aibusu yamna ngamba nupani khalumgani nahakna Tashengbadi aina bu nuksirabasu avenga aiga marakta leinakiba mari aduna nafamda nuksiyabase araibu oira khanjaki ai nangbu abenga changdamnaba nate adubu isamatik charaga nangudi lawge khanjaki matam amada nangna aigidamukta mateng pangbikhibani nangna khalangadaba wakhalda ai khardi khangba ngame abemda challenge tawduna nangbu nungsi langthaki khankibadi leite ton do handakti mapi tap tarai makol thokna kapchabadi ngamjada adubu tanik laba khonjel aduda asumna
ꯀꯩ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯅꯪꯒꯤ ꯊꯃꯣꯏꯗꯒꯤ ꯁꯦꯡꯂꯕ ꯄꯥꯎꯈꯨꯝ ꯑꯗꯨꯈꯛ ꯍꯥꯏꯕꯤꯌꯨ, ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯍꯥꯏꯕꯤꯒꯅꯨ꯫ ꯇꯣꯟ ꯀꯞꯅ ꯀꯞꯅ, ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯂꯕꯁꯨ ꯆꯤꯝꯕꯥꯜ ꯑꯁꯤꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯀꯪꯊꯣꯛꯄ ꯉꯝꯗꯅ ꯆꯍꯤ ꯀꯌꯥꯁꯦ ꯂꯦꯜꯂꯛꯈꯤꯕꯅꯤ꯫ ꯍꯣꯏ, ꯑꯩꯅ ꯑꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤ, ꯅꯪꯒꯤ ꯍꯣꯠꯅꯕ ꯀꯟꯕ, ꯄꯩꯁꯥ ꯇꯥꯟꯕꯗ ꯏꯀꯥꯏꯗꯕ, ꯊꯧꯅꯥ ꯂꯩꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯁꯤꯒꯤ ꯑꯑꯣꯟꯕ ꯀꯌꯥꯁꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯔꯪ ꯑꯔꯥꯛꯇ ꯇꯥꯎꯕꯤꯅꯤ ꯍꯥꯏꯕꯤꯈꯤꯗ꯭ꯔꯥ ꯃꯤꯄꯥꯏꯖꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯖꯦꯀꯣꯕ ꯍꯥꯏꯐꯝ ꯈꯪꯗꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯇꯣꯟ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯈꯛ ꯃꯥꯡꯕ ꯌꯥꯔꯣꯏꯌꯦ꯫ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯈꯤꯕꯗꯨꯅ ꯉꯁꯤꯗꯤ ꯑꯩꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯗꯣ ꯐꯥꯎꯔꯛꯇꯨꯅ ꯅꯐꯝꯗ ꯍꯥꯏꯖꯗꯨꯅ ꯅꯨꯡꯁꯤꯕꯤꯈ꯭ꯌꯥ ꯅꯤꯔꯛꯏꯁꯤꯅꯦ꯫ ꯁꯦ, ꯀꯞꯀꯅꯨ, ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯅꯪ ꯑꯩꯒꯤ ꯑꯍꯥꯟꯕ ꯆꯦꯡꯕꯥꯡ ꯍꯥꯡꯗꯣꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯤꯔꯥꯡꯅ ꯈꯨꯂꯥꯡꯈꯥꯡ ꯀꯧꯔꯁꯤ ꯍꯥꯏꯔꯣ? ꯀꯞꯂꯝꯕ ꯇꯣꯟꯗꯨ ꯖꯦꯀꯣꯕꯀꯤ ꯏꯆꯝ ꯆꯝꯖꯔꯕ ꯋꯥꯍꯩꯗꯨꯗ ꯀꯞꯄ ꯂꯦꯞꯄꯒ ꯇꯞꯅ ꯅꯣꯛꯆꯔꯛꯏ꯫ ꯑꯗꯨꯅꯤꯗꯅ, ꯀꯞꯄ ꯌꯥꯗꯦꯀꯣ? ꯃꯇꯝ ꯑꯃꯗ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯁꯣꯏꯗꯅ ꯀꯞꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯣ ꯁꯤꯗꯩꯗꯤ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯞꯍꯜꯂꯔꯣꯏ꯫ ꯍꯣꯏ, ꯑꯩ ꯀꯞꯄꯔꯣꯏꯒꯦ꯫ ꯉꯁꯤꯁꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯌꯦꯡꯂꯨ ꯎꯔꯨ ꯈꯨꯗꯤꯡꯗ ꯑꯩꯕꯨ ꯂꯩꯈꯥ ꯇꯥꯅꯕ, ꯑꯩꯕꯨ ꯃꯥꯡꯅꯕ ꯉꯥꯛꯇ ꯁꯤꯟꯕꯤꯔꯤꯕ, ꯑꯗꯨꯁꯨ ꯏ ꯃꯔꯤꯅꯅꯤ꯫ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯏ ꯃꯔꯤꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯅꯩ, ꯑꯗꯨꯕꯨ ꯏ ꯃꯔꯤꯅ ꯍꯦꯟꯅ ꯐꯠꯇꯕ, ꯃꯤꯇꯣꯞꯅ ꯍꯦꯟꯅ ꯐꯔꯝꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯃꯁꯤꯃꯛ ꯏꯐꯝꯗ ꯊꯣꯛꯂꯤꯕꯅꯤ꯫ ꯇꯣꯟꯗꯨ ꯉꯁꯤꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯖꯔꯝꯃꯤ꯫ ꯖꯦꯀꯣꯕꯅ ꯉꯁꯤꯗꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯀꯌꯥꯗꯨ ꯁꯤꯌꯔ ꯇꯧꯖꯔꯛꯏ꯫ ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯕ ꯅꯨꯄꯥꯅꯤ, ꯂꯥꯏꯔꯕ ꯈꯛꯇ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯇꯣꯟ, ꯑꯩ ꯂꯥꯏꯔꯔꯦ, ꯂꯥꯏꯕꯛ ꯊꯤꯔꯦ ꯍꯥꯏꯗꯨꯅ ꯃꯥꯏ ꯂꯩꯔꯒꯗꯤ ꯆꯦꯜꯂꯣꯏ, ꯂꯣꯏꯅꯃꯛ ꯐꯦꯁ ꯇꯧꯒꯅꯤ, ꯇꯧꯗꯨꯅꯇꯁꯨ ꯂꯥꯛꯏ ꯉꯁꯤ ꯐꯥꯎꯕꯗ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯆꯦꯕꯥꯡ ꯑꯁꯤꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯁꯔꯨꯛ ꯌꯥꯍꯟꯅꯤꯡꯉꯤ꯫ ꯅꯨꯡꯁꯤꯕꯅ ꯉꯝꯗꯕ ꯑꯝꯇ ꯂꯩꯇꯦ꯫ ꯑꯋꯥꯕ ꯀꯌꯥꯁꯦ ꯅꯨꯡꯁꯤꯕꯤ ꯅꯍꯥꯛꯅ ꯃꯤꯀꯨꯞ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜ ꯑꯁꯤꯕꯨ ꯄꯣꯊꯥꯍꯟꯕꯤꯌꯨꯀꯣ꯫ ꯇꯣꯟ ꯇꯞꯅ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯅꯨꯡꯁꯤꯖꯈꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯎꯍꯟꯕ ꯈꯛ ꯄꯥꯝꯈꯤꯗꯦ꯫ ꯑꯗꯨꯃꯛꯅ ꯑꯩꯅ ꯊꯃꯣꯏꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯂꯣꯠꯁꯤꯜꯂꯒ ꯅꯪꯒ ꯅꯨꯡꯁꯤꯅꯔꯤꯕ ꯑꯕꯦꯝ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕꯗꯨꯅꯤ, ꯃꯗꯨꯅ ꯁꯥꯈꯤꯅꯤ꯫ ꯅꯪꯅ ꯋꯥꯔꯛꯄ ꯀꯌꯥꯗ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯕ ꯄꯥꯝꯖꯈꯤ, ꯑꯗꯨꯕꯨ ꯑꯕꯦꯝꯒꯤ ꯀꯜꯂꯕ ꯋꯥꯍꯩ ꯀꯌꯥꯅ ꯊꯧꯅꯥ ꯄꯨꯝꯕ ꯂꯣꯏꯅ ꯃꯥꯡꯍꯟꯈꯤ꯫ ꯑꯩꯅꯗꯤ ꯃꯍꯥꯛꯄꯨ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯐꯍꯟꯅꯤꯡꯈꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯌꯦꯛꯅꯕ ꯑꯣꯏꯅ ꯎꯕꯤꯈꯤ꯫ ꯑꯩꯅ ꯅꯪꯕꯨ ꯐꯅ ꯅꯨꯡꯁꯤꯔꯕꯁꯨ ꯑꯕꯦꯝꯗꯒꯤ ꯃꯨꯟꯒꯦ ꯍꯥꯏꯕꯗꯤ ꯈꯟꯈꯤꯗꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤꯅꯈꯤꯕꯗꯨ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯕꯦꯝꯅ ꯔꯣꯖꯔꯒ ꯅꯨꯡꯁꯤꯅꯔꯦ ꯇꯥꯕꯗ ꯑꯩ ꯑꯣꯏꯅ ꯊꯃꯣꯏꯁꯦ ꯀꯥꯏꯈꯤꯕꯅꯤ, ꯑꯗꯨꯁꯨ ꯅꯪꯒꯤ ꯈꯟꯕꯗ꯫ ꯀꯞꯂꯝꯒꯅꯤ, ꯋꯥꯔꯝꯒꯅꯤ, ꯑꯋꯥꯕ ꯀꯌꯥꯒꯤ ꯃꯊꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯏ ꯍꯥꯏꯅꯔꯤꯕ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯀꯥꯏꯅꯈꯤꯕꯒꯤ ꯃꯩꯆꯥꯛꯇꯣ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯗꯨꯁꯨ ꯃꯇꯦꯡ ꯄꯥꯡꯅꯈꯤ꯫ ꯄꯥꯡꯕꯗꯤ ꯉꯝꯖꯈꯤꯗꯦ, ꯋꯥꯈꯜꯗ ꯈꯟꯈꯤꯕ ꯈꯛꯇ ꯅꯠꯇꯅ꯫ ꯖꯦꯀꯣꯕꯅ, ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯈꯔꯁꯤꯗꯒꯤ ꯍꯦꯟꯅ ꯅꯪꯅ ꯈꯟꯕꯤꯔꯝꯃꯦ꯫ ꯉꯁꯤꯗꯤ ꯑꯋꯥꯕ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯥꯎꯍꯟꯕꯤꯔꯦ꯫ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯐꯪꯕ ꯑꯣꯏꯖꯒꯦꯀꯣ꯫ ꯑꯩꯉꯣꯟꯗ ꯋꯤꯁ ꯅꯤꯒꯗꯕ ꯅꯠꯇꯦ, ꯑꯩꯅ ꯅꯐꯝꯗ ꯅꯤꯒꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯅꯨꯄꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯆꯠꯅꯗꯦ, ꯅꯨꯄꯥꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯖꯕꯗꯨꯅꯤ ꯅꯨꯄꯤꯁꯤꯡꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯍꯣꯏ, ꯃꯤꯒꯤ ꯋꯥꯈꯜꯅꯤ, ꯅꯨꯄꯤꯅ ꯉꯝꯕ ꯀꯌꯥꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯀꯨꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯨꯔꯕ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯇꯥꯟꯅꯔꯗꯨꯅ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯖꯦꯀꯣꯕ ꯑꯃꯗꯤ ꯇꯣꯟꯒꯤ ꯁꯦꯡꯂꯕ ꯅꯨꯡꯁꯤꯅꯕ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯣꯏꯈꯤ꯫